Okay, first ngasi ke noje hogdrikanda aina khangda miwi kyam jo aina khangba miwi kyam suni ko have the anyway khangda ma'am to everyone they one equal question hange ngasi gi webinar je hogram dai dagi kyam gam ngasi gi webinar se gi damta kyam gam excited we excited be meeting do yes yes and thadabiro excited oi they have do ngasi khangdo be pi do information ma'am sing je okay 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 thank you active boy bidam thank you so kanano 80% I who is 80% excited way kanano who is that 100% way ngam 80% I kano ano uno changai ma'am sing camera loino on to bio camera loino amta ningombam boris adagidi everyone frank I hanjan hainan gano ma'am chingkhai adagidi Silas adagidi Alpesh Sima Boris everyone please turn on your camera that's adu duni noi ulije active cam we they have what ulije please hanjan haina da bi everyone se noi gi nasagi spirit to lo yare se kyamu yam na active oi kyamu yam oi de por dum udore mane yare okay adu gaina haju je howdrikanda ai dinga si aina takadaba nate ngasi gi information jidi but aina haju je howdrikanda mayam da in thamjagadui je hanjan hanjan na thoga hanjan chang pa pose to biganu ko kay adu duna disturb yam na tawe adu shorpudi hobudagi luwe fa fazana attend to view stay se taseng nangi live the business toge adagi nangi live the business to ra matung da sigi poche sigumba information ma'am sing je gather to roga na sagi ke no sing je hengat an ge nang hojik fun leitriba nang hojik fun lobom leitriba nang hojik business to we pisa pu thok pungam dri ma'am sing do sigumba knowledge ma'am sing je wat pagi ni ko aduna sigumba knowledge ma'am sing je gather to na ba na sana hapchal hona fazana sidai sida pungning chang na yaubiro thai na rek am to biurano ma'am yare ko sima yana reko yes or no yes yana di yes yana da mi sing no hiro fat comment yes okay yes lo yare ko okay I introduce to jage ngasi gi guest speakers mayam da hana but adu howdrikanda ngasi gi class se ngasi gi keno se kai do boi damta yamna important oi no hairagadi sengna I haijarake ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗꯗꯤ ꯁꯦꯡꯅ ꯍꯥꯏꯔ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯗꯗꯤ ꯅꯣꯂꯦꯖꯁꯦ ꯌꯥꯝ ꯊꯤꯅ ꯋꯥꯠꯂꯦ ꯀꯥꯏꯗ ꯅꯣꯂꯦꯖ ꯋꯥꯠꯂꯤ ꯑꯩ ꯍꯥꯏꯔꯛꯀꯦ ꯕꯤꯖꯤꯅꯦꯁꯀꯤ ꯅꯣꯂꯦꯖꯇꯨꯗꯤ ꯑꯥꯗ ꯂꯩꯍꯧꯔꯦ ꯍꯧꯖꯤꯛ ꯕꯤꯖꯤꯅꯦꯁꯀꯤ ꯅꯣꯂꯦꯖꯇ ꯍꯧꯖꯤꯛ ꯌꯥꯝ ꯊꯤꯅ ꯋꯥꯠꯂꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯇꯤ ꯃꯥꯡꯗ ꯊꯝꯕ ꯂꯩꯕ ꯄꯣꯠꯁꯤ ꯐꯥꯎꯗ ꯎꯗꯅ ꯆꯠꯄ ꯃꯇꯝꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯇꯧꯔꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯃꯥꯡꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯈꯤꯜꯂ ꯂꯩꯔ ꯄꯣꯠꯁꯦ ꯍꯥꯏꯕꯗꯤ ꯆꯥꯎ ꯍꯥꯏꯗ꯭ꯔꯤꯕꯨꯛ ꯆꯥꯗꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤ ꯇꯧꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯏꯔꯨꯔꯒꯗꯤꯀꯣ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯠ ꯇꯥꯡꯕꯁꯨ ꯅꯠꯇꯦ ꯕꯠ ꯀꯣꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯟꯒꯗꯕ ꯋꯥꯈꯜꯁꯤꯡꯗꯣ ꯈꯟꯕ ꯉꯝꯗꯕ ꯄꯥꯡꯊꯣꯛꯀꯗꯕ ꯂꯧꯁꯟꯒꯗꯕ ꯄꯣꯠꯇꯣ ꯂꯧꯁꯟꯕ ꯉꯝꯗꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯃꯌꯥꯝꯁꯦ ꯃꯤꯁ ꯇꯧꯔ ꯑꯗꯨꯝ ꯆꯠꯈꯤꯕ ꯑꯩꯈꯣꯏ ꯃꯥꯡꯗꯩ ꯄꯥꯁ ꯇꯧꯔ ꯆꯠꯈꯤꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯕꯤꯖꯤꯅꯦꯁ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯀꯃꯟ ꯑꯣꯏꯈꯠꯂꯛꯑꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯌꯥꯝ ꯐꯩ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯟꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯔꯦꯠꯁꯦ ꯁꯨꯝ ꯋꯥꯡꯈꯠꯂꯛꯄꯩꯗꯃꯛꯇ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯤꯁꯤꯡꯁꯦ ꯊꯕꯛ ꯇꯧꯕꯩ ꯃꯍꯨꯠꯇ ꯕꯤꯖꯤꯅꯦꯁ ꯇꯧꯅꯕ ꯍꯣꯠꯅꯔꯦ ꯑꯗꯨꯕꯨ ꯀꯩ ꯕꯤꯖꯤꯅꯦꯁ ꯇꯧꯒꯅꯤ ꯈꯪꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅꯤ ꯕꯠ ꯐꯔꯦ ꯑꯗꯨꯒꯤꯁꯨ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯍꯥꯏꯕꯗꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯤꯕ ꯑꯗꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯃꯔꯝꯗ ꯅꯣꯂꯦꯖ ꯄꯤꯔꯤꯕ ꯀꯌꯥ ꯑꯃꯅꯤ ꯕꯠ ꯉꯁꯤꯒꯤ ꯁꯦꯁꯟꯁꯦ ꯕꯤꯖꯤꯅꯦꯁ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔ ꯃꯌꯥꯝꯁꯤꯡꯗ तसेंमकी इन फ्यूचर अखोइना ग्रोथ पोरके अखोइना एक्सपांड तौगे अदगी अखोइना सिगी टैक्सेस हाय पोचे मैती अखोइ मणिपुर दि खंगदब क्याम टैक्स के दबोइ दबंत इंपोर्टेंट ओइनो अदगी दि जीएसटी के दबोइ दबंत इंपोर्टेंट ओइरिनो अदि टैक्स थिरगै कई काना दुइनो सिगी पोचने इन फ्यूचर अखोइ दि कई पोरकदुनो हाबजे खंगदब मियोइ के नॉलेज वाटप क्याम नेब अदुगी पोतो खंगमिनसी अदुगी पोतो फजन डेवलप तौसी हाइबगी दमत बिकॉज नंग तसेंना नंगी लाइफ ता रियल बिजनेसमैन अमोइगे हाइतारदि सिगी पोचे यामना दरकार लेबा पोने अदुना सिदैसे मयाम फजन फोकस तौबिरो ngasi guest speaker je koi gi imoinu group of enterprises ki founder Mr. Boris Wanglembam haibdi masana mayamna su haibdi even keno da YouTube da yengba kangmu na su ubiramani ko haibdi magi maram da haifet but still anyway khangda mayam da su Boris na introduction masam dang pibiro mayam da aduga mayam je conversation lead to biro aduga mayam da valuable oiba ngasi gi information je fazana mayam da haijan han biro Boris na ai Boris ta pass tok jarake thank you sir mayam ai gaming Boris Wanglembam ai pomo se kondagini I know the business summer run to the I business in a group of enterprises type of the sector often donor I don't work of Germany I get a Hamburg sector in a EMI service and Subana Imonu decor own Subana income tax consultancy or the tax consultancy to Hado Manipur
ꯄꯥꯛꯇꯛꯅꯅ ꯑꯗꯨꯝ ꯕꯤꯖꯤꯅꯦꯁ ꯇꯧꯅꯔꯛꯑꯦꯀꯣ ꯁꯤ ꯑꯃꯔꯣꯝꯗ ꯌꯥꯝ ꯐꯩ ꯑꯗꯣ ꯕꯤꯖꯤꯅꯦꯁꯁꯤ ꯇꯧꯒꯦ ꯇꯧꯁꯜꯂꯕ ꯕꯤꯖꯤꯅꯦꯁ ꯇꯧꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯕꯤꯖꯤꯅꯦꯁ ꯇꯧꯔꯕ ꯃꯌꯥꯝ ꯑꯃ ꯇꯧꯒꯦ ꯇꯧꯁꯜꯂꯦꯔꯦ ꯑꯗꯨꯒ ꯃꯥꯒꯤ documentation legal documentation ꯒꯤ ꯃꯔꯝꯗꯗꯤ ꯀꯌꯥ ꯅꯣꯂꯦꯖ ꯂꯩꯇꯕꯀꯣ ꯕꯤꯖꯤꯅꯦꯁꯇꯨꯗꯤ ꯄꯪꯇꯧ ꯃꯇꯧꯕ ꯑꯗꯨꯒ documentation ꯒꯨꯝꯕꯁꯦ ꯌꯥꯝ ꯀꯟꯅ ꯈꯟꯖꯜꯂꯨꯗꯦꯀꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯕꯤꯖꯤꯅꯦꯁꯁꯤ ꯑꯜꯔꯦꯗꯤ ꯇꯧꯔ ꯂꯩꯔꯕ ꯑꯗꯨꯒ ꯃꯁꯥꯁꯤꯗ ꯏꯟꯀꯝ ꯇꯦꯛꯁ ITR ꯐꯥꯏꯂꯤꯡ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯈꯪꯗꯕ ITR ꯍꯦꯛꯇ ꯏꯟꯀꯝ ꯇꯦꯛꯁ ꯐꯥꯏꯂꯤꯡ ꯍꯦꯛ ꯇꯥꯕ ꯃꯇꯝꯗꯅ ꯑꯃꯨꯛ ꯀꯩꯅꯣ ꯃꯣꯏꯅ ꯈꯟꯗꯣꯏꯁꯦ ꯇꯦꯛꯁ ꯀꯌꯥꯝ ꯊꯤꯅꯤ ꯑꯩ ꯏꯟꯀꯝ ꯇꯦꯛꯁ ꯐꯥꯏꯂꯤꯡ ꯇꯧꯔꯒꯗꯤ ꯑꯩ ꯍꯦꯛꯇ ꯇꯦꯛꯁ ꯊꯤꯔꯗ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯣꯏꯗ ꯑꯗꯨꯝ ꯀꯩꯅꯣꯁꯦ ꯋꯥꯈꯜꯁꯤꯗ ꯑꯗꯨꯝ ꯍꯪꯉ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝꯗꯁꯨ ꯁꯨꯝ ꯈꯔ ꯁꯤꯌꯔ ꯇꯧꯖꯒꯦꯅ ꯇꯧꯕꯅꯤ ꯑꯩ ꯌꯥꯝ ꯈꯪ ꯍꯩꯔꯦ ꯇꯥꯛꯑꯒꯦꯅ ꯂꯥꯛꯄ ꯅꯠꯇꯦꯕꯀꯣ ꯃꯌꯥꯝꯒ ꯁꯨꯝ ꯇꯥꯟꯅꯔꯁꯦ ꯈꯪꯅꯁꯦ ꯈꯪꯃꯤꯟꯅꯁꯦꯅ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯩꯁꯤꯗ ꯏꯟꯀꯝ ꯇꯦꯛꯁꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯏꯟꯀꯝ ꯇꯦꯛꯁꯁꯤ ꯀꯩꯁꯨ ꯅꯠꯇꯦꯕ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯗꯒꯤ ꯄꯔꯁꯦꯟꯇꯦꯖ ꯈꯔ ꯇꯦꯛꯁ ꯈꯣꯝꯒꯠꯂꯦꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯩꯅꯣ ꯄꯔꯁꯦꯟ ꯂꯩꯀꯣ ꯑꯩꯈꯣꯏꯗꯤ ꯆꯍꯤ ꯑꯃꯗ ꯃꯤ ꯀꯩꯅꯣꯗ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯀꯅꯥ ꯃꯌꯥꯝ ꯁꯛ ꯑꯣꯐ ꯇꯧꯕꯤꯌꯨꯕ ꯀꯅꯥꯅ ꯑꯣꯟ ꯇꯧꯕ ꯃꯥꯜꯂꯦ ꯀꯅꯥꯒꯨꯝꯕ ꯕꯤꯖꯤꯅꯦꯁ ꯄꯔꯁꯟ ꯕꯤꯖꯤꯅꯦꯁ noise slide please noise slide ꯃꯤꯒꯤ ꯃꯥꯏꯛꯇꯣ ꯑꯝꯇꯪ off ꯇꯧꯕꯤꯌꯨ ꯈꯪꯕꯤꯔꯝꯃꯅꯤ ꯀꯅꯥꯗꯩ noise slide ꯅꯣ ꯍꯥꯏꯕꯗꯣ ꯑꯝꯇꯪ off ꯇꯧꯕꯤꯌꯨ ꯀꯅꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔ ꯕꯤꯖꯤꯅꯦꯁ ꯐꯥꯔꯝ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯁꯦꯂꯔꯤ ꯄꯔꯁꯟ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯒꯃꯦꯟꯅ ꯇꯦꯛꯁ ꯈꯔ ꯂꯧꯋꯦꯕꯀꯣ ꯇꯦꯛꯁꯁꯦ ꯃꯥꯒꯤ ꯁꯦꯂꯔꯤ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯏꯟꯀꯝꯁꯦ ꯍꯥꯏꯗꯤ ꯑꯗꯨꯝ 7 lakh ꯍꯥꯏꯔꯁꯤꯀꯣ ꯑꯣꯜ ꯍꯥꯏꯕ ꯑꯃ ꯂꯩ ꯅ꯭ꯌꯨ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯨꯝ ꯀꯃꯟꯗ ꯑꯗꯨꯝ 7 ꯑꯗꯨꯝ ꯍꯥꯏꯔꯁꯤ 7ꯁꯤꯅ ꯅ꯭ꯌꯨ ꯔꯤꯖꯤꯝꯅꯤ 5ꯁꯤꯅ ꯑꯔꯤꯕ ꯑꯣꯜ ꯔꯤꯖꯤꯝꯅꯤ ꯑꯅꯤꯃꯛꯁꯤ ꯑꯗꯨꯝ ꯍꯧꯖꯤꯛ ꯂꯣꯏ ꯆꯠꯅꯔꯤꯀꯣ ꯑꯦꯄ꯭ꯂꯤꯀꯦꯕꯜ ꯂꯣꯏ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ 5 ꯍꯦꯟꯒꯠꯂꯛꯀꯥꯟꯗꯗꯤ 7 ꯑꯗꯨꯝ ꯊꯥꯗꯈꯤꯗꯣꯏꯅꯤꯅ ꯑꯗꯨꯝ 7 ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ 7ꯗꯩ ꯍꯦꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯟꯀꯝ ꯇꯦꯛꯁꯁꯦ ꯊꯤꯒꯗꯣꯏꯅꯦꯕꯀꯣ ꯁꯤꯗꯩꯁꯤꯗ 7ꯗꯤ ꯍꯦꯜꯂꯒ ꯊꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯄꯔꯁꯟꯒ ꯀꯩꯅꯣꯒꯗꯤ ꯈꯦꯠꯅꯩ ꯁꯦꯂꯔꯤ ꯄꯔꯁꯟꯒꯗꯤ ꯈꯦꯠꯅꯩꯀꯣ ꯁꯦꯂꯔꯤ ꯄꯔꯁꯟꯁꯤꯅ मागी ग्रोसता हाइदि मागी तोलोबसे हाइदि सरकार ना कखिबुन कखरेको हाइदि मागी कनो मयाम अलाउंस का कखिदुन कखरे अदुगा अदुन तब मागी तोलोबसे माई अकाउंट गजांगा इबे कनोसे अमाउंट सिकी सही मगी पारानी अदुगा टोटल अमाउंट तगि मागी कनोसे इनकम टैक्स कखनी बको हाइदि एग्जांपल दा आइ थाम दा लामम चंगे तोलोबसे लामम चंगा गति था कनोसे था कन सही मददी था 23 था 23 सिगे लाख 23 ओइता गति लाख 3 से लाख 3 हेले लाख 3 क्या हेंगले लाख 5 हेले लाख 5 से टैक्स थिगनी मागी परसेंटेज पुदि लई कनो ले 20 to 30% अदुमानि थिरकनी बको अदुगा बिजनेस पर्सन गी नुंगाइबमना बिजनेस केदि आइगी ngasai कनो सैलरी पर्सन दुना मागी कनो दिसले अकाउंट सिदा 12 लाख संग लाख में मा टैक्स थिगने बिजनेस तदि आइना ट्रांजैक्शन से करोड़ मा सानागरसु आई टैक्स थिरोइबो थिदबा याइबको आइगी एक्सपेंडिचर आई बिजनेस एक्सपेंडिचर याम चाउन सलमगदि आई टैक्स थिरोइबो अदो सिदा बिजनेस ति तौसलरे मयामको तौसलुरे इनकम टैक्स फाइलिंग तौद्रे अदुदगी अखोगी MSME सर्टिफिकेट रजिस्टर अम लौरुरे कनोति कंप्यूटर सेंटर दे को अदुसु दम तौइसे MSME कंप्यूटर सेंटर दे पिरपसे दम बिजनेस के दम चानगन देबो अदम तंग चिन अखोइना पाइरा कान खितंग दम चेंज लेबो को अदुसु नियम द तथेंग याते अदु मम पाइरोनी बिजनेस तौसन बिरनी तौसलनी मागी अकाउंट से बिजनेस ट्रांजैक्शन फजै बैंक दे लोन लौनबना कनो से दम तौरानी ट्रांजैक्शन से दम संहलनी हाइदि मागी QR कोड स्कैन दो कनो द थेतपनी खंगदी अदैदी पोट लेबो को अकाउंट संहलना पै अकाउंट फजरा लोन लौनबने खलनी अदुगा ITR दे फाइलिंग सुंतो तोबिरो अदुगा माना बिजनेस से तौसलो कान से तौसलनी माई अकाउंट से स्टेटमेंट फजरे खल मसाना सु खंगानी माई अकाउंट स्टेटमेंट का फजरे अदुगा बैंक दे कनो थ्रू दम दे पुरने हाइदि लोन पिरोन अदुम कानु दम बैंक कई हरकने हतन सही अनि अहुंगी इनकम टैक्स सर्टिफिकेट पियो हराने ITR फाइलिंग से सही अहुंगी पियो नत्र अनि पियो हराने अदुम कानु मथा सारने सुम पुंग मक्से थोकनवा अखोइना ITR फाइलिंग से याम दरकार ओइबो ITR से अखोइगी इनकम टैक्स फाइलिंग से सिसे कछुनति अखोइगी सही मगी ओइना अखोइगी बिजनेस नत्रगा सैलरी नत्र कानु बिजनेस फार्म को इंडिविजुअल नत्र बिजनेस फार्म सिगे ओइना गवर्नमेंट रिपोर्ट तौबने इनकम से रिपोर्ट तौबने आई पैसा आई हनक से पैसा सी ताले रिपोर्ट मोद पीबनेबको अद सी तौहौदबिदा इनकम टैक्स फाइलिंग तौहौद्रबा बिजनेस सुम तौसलबा अदुगा अकाउंट से पैसा सुम चाउन चाउन संजलबा अदुगदी कनोना मो सही अहुम मरी मतुंग द इनकम टैक्स ना हंगकनेबा नोटिस सम थारा हंगकनेबा नंगोला आइबा ट्रांजैक्शन से क्राइ तगिनो हाइदि हानादि मासे बिजनेस तौबि कनो से बिजनेस तौबनि इनकम तानबने आसे कनोना खंगमतेबा हाइदि इंडिया गवर्नमेंट खंग मनतेबा इंडिया गवर्नमेंट की तुम यंजन इनकम टैक्स डिपार्टमेंट का बैंक तौने बैंक बैंक हाइबिरोइबा नंग ट्रांजैक्शन जम चावरे इनकम टैक्स फाइलिंग तौजे हाइबिरोइबा
transaction fazalo loan pi dun dum hai dun ado sena tamda bengi staff of the smart income tax knowledge yam kana mo de yam kana leite ba ado dun akhoi su income tax office ma hangjabni na akhoi su bank kra dum akhoi ga tara thamjai ba moi gi dum staff la kan officer staff la kan moi se kya han de ba moi sum khangning ba knowledge myam se akhoi dum phang lai ne ba ado moi su dum aina khang de bi transaction se fazalo loan de thok pi ni ha ne ba transaction fazani loan dum yara ba adum kana mo nyam kak fa yana bo mo wa mo ta jel ani sumba myam se thok na ba akhoi na gan na dum ITR se phaning tok thok pi ga da ne ba adi business samda business paisa bu tala ba ai se source of income se source of uler ba ai filing tor ko dam ne income tax filing tor ko dam ne paisa sina pick pi ngai de phai ba ko social account di na dun mo issue la kan ba adi khoi gi account da 20 lakh ta ki hena transaction sanara ba adu di income tax na kano ta adu account do meeting sang ba hawra ba ne notice thar ta bi ai adu ko khuji khuda peri tharoi sahi mari matung tharakani ba ko sumba mayam se thok na ba adai di manipur da khoi business social ba mayam se sumba income tax knowledge yam kana khangan de sena am tunda si so khoi khoi su yam kana khangba bi na te adu bu sum khang de bi le ram si si ma di yam ngai te bu ko ngai te ha bi khoi manipur da hafet yengo bazar tang khoi tho bazar ki khoi de bazar sida khoi kano bank branch mayam nei ko sidai sida ngatang chang matam da dum mayam let le ni paisa deposit tong no paisa deposit tong na boy bank siga moi ga dum relation le na ba adu moi gi income tax filing ha moi dum le ram ni moi dum income tax filing gi filing tong na ba adu dai di GST gi phone na ba masa gi tong alo khai do le ga ni consultant am ga dum connect to le ram ni moi gi kano khodimak sigi income tax ki kan problem khodimak farm am dum solve to khani ba akhoi na khang de ba wa ne ba adu akhoi manipur di business am tok challe sum ba kya to kan de ba sidai sida dum yauri ba adi company registration part ga filing ji suk tong to bi dan sai o mari sat pa su yauri handak notice la kan da office ta pu khala kan khang ba mayam yauri sum ba se yam amarom da la yam thi bane ba akhoi gi company registration ka sida so registration ni si pai na bo ma si income tax no le sam ta le ram jin sum ba mayam sam toin thoi adu na koi sarden na sarden ga tan tan ra ga sigen o se hapet sum tanam ne se mayam khang min na se na sum class ta to bane ba ko ado sidai sida income tax se akhoi loina mak si loi tau thua si ko handa ki budi hen gre adu bo business se tau ra ka di income tax ma loi filing tau thua si dai sida akoi na kana business tau salo ga income tax filing tau bo khot pa ade gi khang da bo khot ba loi ta na si sidai sida mayam na hanging ba chun hang bi ro ko Okay. Ai kira ta haja gi mayam da. Yauri mayam je 100% fazana dhyan piri bu pi dabro na traga na uiraga dum kano toro wakhan ma jat khalaga yaw da ba yade na business ki kari gum kana ba fangning khala yawi na traga fazana 100% attention pi bro pi dabro Boris Tiam attention pi bro pi dabro 100% Boris Tiam mingbo ko wata dre attention pi bro pi dri ro Try camera je thambam yadaba adugi fine nang camera du yare nang camera ko to ai no ji high po se kai no nda hojiki text ki maram da share to gi po to nang da kok ta chango bro chango bro kok ta changau sa sai kanam hai ge hojik torom du je hai ge hojik torom du ba ichino khra dum yorong gani dum sengna dum hai ke phong dor ke sai hojik tax ke do hojik income tax ke do hojik GST ke do hojik business ma hodo paisa na pocket ta khra tan ba si ne pa mi je hai ba khan khan ma mi yorom du ne compulsory kai gino du yorom ba matam da ado ai kan si kanam hai jara ke mayam da big vision je am darga ta ba big vision hai je big vision je kai da lai du no hai da big vision hai po se nangi fun layer kan da big vision je oi du nang nasagi punamak loinamak puthuo nasadagi ekta lupa lakh engkai puthuo karor ma puthuo gai business to ge habdi impossible ne because nang on lising ma buk thok triba dagi di lakh ani phau lai triba lakh ahum phau lai triba nang na kamaina hojik nang adugi 1 crore do hok put lai ra kan business ho do ke business e pura stretch to ge hab matang du di yam thina soiba matang ne oi du je aduna moment punamak da khoi gi every place da khoi gi situation am lakani phase am lakani phase da koi scale up tong ning matang am lakani
scale up tꯧning matang am soidin lakan business e koi chawna pukaning matang am lakani aduna ne dum the private limited kain laiba dagidi kain proprietorship dagi koina private limited la ise kai gino kaina sigum wari am lai mem sing kai gino am tamda because adum tamda shareholder participate to we are ko matang yor kaduni so aduna sigi importance kai no khang da tar di kai no am tamda company nang scale to ge hai tar di sigum mem sing amata khang da tar di nang scale to suang maroi everyone ai jungai nang jungai everyone akoi gi India manung da lei ba youth puna mak na sigi pot se sing na hai ka di all over India la su khang da ba kya amne lei mem sing khar ka tane ba khang ni ta sing na koi na funder por ke fun pukhalake dagi di koi crore gi business to ke lakh lakh ta business to ke hai ta di ai khoi gi sigum ba khoi gi tax ki adagi di khoi gi sigum taxes ki niyom adagi di company registration sigum mem sing jam important hoy ba adu sai hai bi gi do boris na chap manai ba sigi po sai mem do share dok jara ki हौजिक तौरी मैम सिंह आई कंपनी रजिस्टर तौरे आई कंपनी से प्राइवेट लिमिटेड इन पायगा चे द पुर चतुनी बट अदुगी फाइल तौब खोप तौदब अदगी जीएसटी आई जीएसटी लौथुएगा फाइल सुदौ तौदब क्या आमने लैरी मैम सिंह सेमने जीएसटी से लौथुएगा फाइल सुदौ तौदब क्या आमने सो सिगी प्रिकॉशन जै मैम द पिक्चर के आई फादर द माना जीएसटी लौथुकाना फाइलिंग सुदौ तौदे 16 lakhs on the fine थियोना लाए 16 lakhs. It's not a joke. 16 lakh a joke native. Aduna mayamna careful obi ki dabse. GST ai log thue haina GST to paira ko chat kadab native. GST ki filing memasi ki magi thabak mum lai. Adagi di private limited log thue na pura thabak sagai ga ai di company private limited carry to chat pan mi ni haina adu to chat lai apute. Adu ki kana ba adu ki benefit to low na bai damak tare na pukhali me am sing. Adu kana ba du khang da tar di nang kai doi dong the private limited register to ino. Kai doi dong ta nangi GST log thuk ino. Adum du khang da tardi there's no use adu tardi chum nagi dum leibna fare adu tardi nang scale up tor ke sigi kana buje kai no hare gadi sigi scale up tor ke government gi sigi pot gi meaning sa gi tapai sa thada ning pham je kai thada ba ya ba ge haibe je mina mingun da ki da fearless we podam la kana nga work to mina ba yai khala kanda tor ka duine just agi private limited agi company ji private limited ne xxk private limited hare ga ekta adu duna nang gi hek no wala paisa pa la kani have leibna te terms and condition rules and regulation मैम सिंह खंगी यो हाई नेबा अदुना business तो द्रिकांदा चिनो मैम सिंह दा हजिक चाही कुन सुबा यावंगनी चाही 35 सुबा यावंगनी चाही 30 सुबा यावंगनी चाही 95 सुबा यावंगनी it doesn't even matter ए कोई न तसेंग न scale up तो कोई तसेंग न कोई business से rocket तो न fly तो हनगे कोई business से कोई सी मफम से transform तो गे हाई तारी नंग जुंगाई आई जुंगाई everyone we need fun ए कोई लोइना fun लोई दरकार ले fun यावदना कोई business तो वो सुंग्या यारो ngasi ai business ma maya ngasi ai mayam da movie ma recommend tau jaramge everyone should watch this movie YouTube te yawbani free da fangbani free da yengo McDonald's the founder in a movie im leibni movie je soidana yengbi the founder haiba movie sida kamai tau ge mateng ma hairamge McDonald's ke asengba wari jine sida to je ko sida to je mate ma horen noide interested oina ba wari ma share torongge kyam sathi ge jesi ge rules and regulation ma'am sing the business ta khoi first ta McDonald's haudurai je magi twin brothers na haudurai ne machimna oni na haudure moivani na haudura ka na moigi system laiba speedo moi manung da system je pura burger je kamai distribute 1954 da haudokiba business ne kamai distribute toni kamai packaging toni kamai toni hai poch ne sidai is da koi gi hoji ki Ryan Crocs na koi gi salesman am lai salesman je ma je ne am sathi unu fa ne ma je mana salesman we la kan je mana ngasai gi mai manung gi maram sida mana unaraga sathi be jang ne mana mai manung ji kamai tori kari tori ha lai khangdo kan da mana ma salesman oira madai mana shigi mafam je my business na ma je partnership oning ba dagi business je changning ba share pining mi em oire ba share pining mi em oira kana mana share je paisal le ma ga moi ga yanara matung da mana franchise ta hangdore business McDonald's se franchise ta hangdora matung da franchise se mathang mana hangdora kana mana low phangi percentage share je 1.4 share khak phangi 100% da 1.4 share khatani mana phangi so 1.4 shares da magi yum je mana loan da thamme yum je mana loan da thamdu matung da mortgage se mai mayum da notice lai ba mana kai tha hum loan thi da bai da makta tha hum loan thi da bai lakta na mana bank ta chala high kan se bank ta nupam no lawyer am na magi wari je ta haure so lawyer je na mai makta la legal advisor am na mai makta la high ban tam ne kai high game tam da nang to ri business se burger gi business na ti hai nang to ri business se real estate ko we nang to ri business se hai because nang na moi da franchise ki lane moi gi lane gi mafam de nang na pi da matung da moi je si gi business o helini hai so nang na kai dogoni and nang na pisa paikala ke nang na share chokola ke haide nang na twin brothers ani je control to ge hai tardi nang na moi ani to je rent thial lo hai because nang na nang gi lane je nang na on to we
So adugi game do sanarkanda mana kamai to gamnda lane ma'am sing adugi potu moi hoji twin brothers trouble ohele kai no si documentation sing legal ma'am sing jine last ta kamai to gam tanda moi gi contract inaba contract se manghan gro na ma paisa thai ni last mana mulli ne masagi McDonald's tharamba mi je si book the McDonald's tan thokri ne man si mu buje soidana yengo horen the founder ena kai gino jam da si jina noi jam ti helpful loini kai gino jam da ma do na fat si matam da Ryan Crook so ya hamti but noina business to the soidana ba kyamu yamna important hoy kyamu yamna documentation se kyamu yam important hoy kyamu yamna mit sing basem darka lai share amada suppose na private limited ama hange ba private limited ama hang matam da 30% higher jeba nangi na mana bonga company je hang dueba so nanga 30% mana 30% 40% 40% na shareholder me amgini so still nanga se top tage hai tadi nangi 1% faud nanga 31% faud le ho matam da still nanga company ji owner nanga dominate to duni so siguma share sing je khoi yam thina important way because siguma pot se khoi khang ba se khoi na khang dragadi khoi na sigi pot ma'am sing je kamai to ni hai tadi ai ju loi khang banati but still I'm learning adagi di siguma pot ma'am sing je ai khoi na loi khang da chartered accountant lawyer moi ma'am na loi handle to ko duni siguma pot ma'am sing je aduna business to drikan da siguma su khang ba su jam important way kana kana lai gyan darba ningom Boris ताई सर only business kitang khanbi ganu paisa kitang ubi ganu adugo noina ai Boris tom mic pass tok jarke ko but aina haidu je chume nga sai do tax thigi matam da ai gi paisa je khoi gi tax suppose 25% chat khre har je tax thigi matam da ai gi paisa ta honi haiba khan bo khan je si je khwai gi lan bo khan nam nem seng na har ga di gi pot because si na khoi gi growth ta seng na har ga di khoi gi growth ta cap option ma chap mane water bottle da khoi gi phunjan ma chap mane because khoi growth tong ingi haiba gi ne keno khoi growth chok ki haita di khoi gi collaboration jam darka lei so duna sigma pot sing je khangjan buje khoi gi damak ta yamna 100% important way Boris maka sa tabi Third hybrid say I'm so member of the every business farm business nataga thaba ma taw matam du ko sing aina business amabu tawre ko si se chawkhat ke yam skill level halage higher gadi proper documentation darkar oi ko license ni khangde sing income tax ni khangde ko sena ha matam da koi income tax se sida filing taw buse morom da kai kana ga ha matam da no han di khalam be ai ba ai se paisa yam tandri earning se ai ge kanu se revenue am la 3 adu ga ai se yam la taw ge adu yam morom da yam lan bo khane mar kanu ne ko heng si ge amang yam sa ong la khane ba Senam tam da ngasi aina art kanu se ITR ma handak ai pesa lai kanu se yam kana thuk thing da business startup to hek to dangai ngai da sudum ITR se pharing to thukori masi ai pesa ma ngai kai khalam be ai ba ado sila le abadi ngasi aina ITR filing to ri te kichnoti ai gi financial kanu se pesa kyam tali kyam mang ai financial kanu in kanu se so to ri ne ba government so to ba hau grab ne ba ngasi handak se aina to kore mathang se so to kore Sanchim Tora Salani, Adoka, Sishin Amukaida, Kanaka Hampton, Dina, I business thanks to scalable or the South Ogi, financial citron can say, help Lorogi, Harakanda, I know being Salokanda when I am Tarantan, Okani, Lafadupa. I income test more than Begum, some of them happen, ITR say, Kiasurgi, I don't compulsory hang on it. Today, the Nang Karakam town to Organ, Nangan, the Yang Laki, and Hamburg Harry. ITR filing camp to 6 Orgi. Advan Hana Kaniboko. Aduna. Aina business bi ngai te or su sauraga bu or su ITR filing si dum hana tawra sahi gi tawra sakada bane ado aina kana ma khar dum khalle haidi income tax filing si su akoina fine thira dum to thok pe sai ani dum to thok pe ko ado chena lo rom ta ta mai to ge khalani ba ado bank na mo reject to thokani ba maramdi ITR se akoina fine thira tawre khalaga su magi date of filing si dum nakna dum thorakani adum ani date of filing di sem ba kasu yaro koina profit loss account sem subi ba natragana balance subi mutamda sem give di ai adubo ITR da akoi adu di system general obinina koina kasu sem ba yaro aduna kona ya mangjerakani boko aduga ITR sina kana base ITR filing to focus na kana base kai am kana boko hadi sidai sida akoi manipur da budi akoi investment gum low base am kana kan tong na de ko akoi gi sengna tanda microfinance paisa 3 pg 2.5 pg adumana hara thamna bisina no anambo oi kogi direct oina yam real oina kogi yam real formal oina investment je kya longna de ko
ꯑꯁꯦꯡꯕꯗꯤ ꯁꯤꯁꯦ ꯁꯤꯁꯨ ꯌꯥꯝ ꯂꯥꯜꯂꯦꯕ ꯑꯩꯈꯣꯏꯅ ꯂꯩꯀꯥꯏꯗꯒꯤ ꯀꯩꯗꯒꯤ ꯑꯩꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕꯗꯒꯤ 3% ꯀꯩꯅꯣꯁꯦ ꯏꯟꯇꯔꯦꯁ ꯄꯤꯒꯦ ꯊꯥ ꯑꯃꯗ 3% ꯅꯠꯇ꯭ꯔꯒ 2% ꯏꯟꯇꯔꯦꯁ ꯄꯤꯒꯦ ꯍꯥꯏꯔꯒ ꯀꯩꯅꯣ ꯂꯧꯔꯤ ꯃꯌꯥꯝꯁꯦ ꯑꯃꯔꯣꯝꯗ ꯁꯤ ꯏꯟꯚꯦꯁꯃꯦꯟ ꯅꯠꯇꯦꯕꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯄꯨꯅꯕꯒ ꯆꯞ ꯃꯥꯟꯅꯩ ꯁꯤꯁꯦ ꯀꯝꯄꯅꯤꯗ ꯄꯨꯁꯤꯜꯂꯛꯄꯗ ꯌꯥꯗꯦꯕꯀꯣ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯀꯝꯄꯅꯤꯒꯤ ꯑꯣꯏꯔꯒꯗꯤ ꯀꯝꯄꯅꯤꯒꯤ ꯏꯟꯚꯦꯁꯃꯦꯟ ꯂꯧꯒꯦ ꯍꯥꯏꯔꯒꯗꯤ ꯀꯝꯄꯅꯤꯒꯤ ꯃꯤꯡꯗ ꯑꯗꯨꯝ ꯂꯧꯒꯗꯕꯅꯤ ꯏꯟ ꯀꯦꯁꯇ ꯂꯧꯕꯁꯨ ꯌꯥꯗꯦꯕ ꯕꯦꯡ ꯑꯦꯀꯥꯎꯟꯗ ꯆꯪꯈꯤꯕ ꯑꯃ ꯆꯪꯍꯜꯂꯛꯄ ꯅꯠꯇ꯭ꯔꯒꯅ ꯆꯦꯛꯇ ꯂꯧꯒꯗꯧꯅꯦꯕ ꯁꯤꯒꯨꯝꯕ ꯅꯤꯌꯣꯝ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯟꯚꯦꯁꯃꯦꯟ ꯂꯧꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯄꯥꯡꯉꯥꯏꯅꯕ ꯋꯥꯅꯤ ꯑꯁꯦꯡꯕ ꯃꯄꯥ ꯁꯨꯝ ꯁꯦꯡꯅ ꯌꯥꯝ ꯅꯤꯌꯣꯝ ꯈꯪꯕ ꯃꯤ ꯑꯃ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯏꯟꯚꯦꯁꯃꯦꯟ ꯑꯩ ꯐꯥꯔꯝꯁꯤꯅ ꯏꯟꯚꯦꯁꯃꯦꯟ ꯂꯧꯒꯦ ꯍꯥꯏꯔꯒꯗꯤ ꯃꯣꯏꯅ ꯌꯦꯡꯒꯦ ꯍꯥꯏꯔꯀꯗꯣꯏꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯣꯐꯤꯠ ꯂꯣꯁꯀꯤ ꯀꯩꯅꯣ ꯁ꯭ꯇꯦꯠꯃꯦꯟ ꯄꯤꯌꯣ ꯑꯩꯈꯣꯏ ITR ꯐꯥꯏꯂꯤꯡꯒꯤ ꯀꯩꯅꯣ ꯄꯤꯌꯣ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯄꯤꯌꯣ ꯑꯗꯨ ꯌꯦꯡꯒꯦꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯗꯤ ꯍꯣꯏ ꯈꯪꯗꯕ ꯑꯃꯅ ꯑꯗꯨꯝ ꯏꯟꯚꯦꯁꯃꯦꯟ ꯇꯧꯔꯛꯄꯗꯨꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨ ꯅꯠꯇꯕ ꯌꯥꯝ ꯈꯪꯕ ꯍꯥꯏꯗꯤ ꯑꯩ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ ꯏꯟꯚꯦꯁꯇꯔꯅꯦ ꯍꯥꯏꯔꯁꯤꯅꯦ ꯑꯩꯅ ꯁꯤ ꯀꯝꯄꯅꯤꯁꯦ ꯄꯩꯁꯥ ꯊꯥꯗꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯁꯨ ꯄꯩꯁꯥꯗꯣ ꯃꯥꯡꯅꯤꯡꯗꯕꯅꯤ나 ꯃꯣꯏ ꯀꯝꯄꯅꯤꯁꯤ ꯐ꯭ꯔꯤ ꯂꯣꯏ ꯊꯤꯒꯠꯂꯛꯀꯅꯦꯕ ꯑꯩꯅ ꯃꯣꯏ ꯀꯝꯄꯅꯤ ꯑꯣꯐꯤꯁꯇ ꯆꯠꯂꯒ ꯌꯦꯡꯕꯩ ꯃꯍꯨꯠꯇ ꯑꯩꯅ ꯃꯣꯏ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯍꯥꯟꯅ ꯌꯦꯡꯉꯛꯀꯅꯦꯕ ITR ꯐꯥꯏꯂꯤꯡꯒꯤ ꯀꯩꯅꯣ ꯔꯦꯀꯣꯔꯠ ꯄꯤꯕꯤꯌꯣ ꯍꯥꯏꯗꯤ ꯄ꯭ꯔꯣꯐꯤꯠ ꯂꯣꯁꯀꯤ ꯄꯤꯔꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯦꯁꯦꯠ ꯀꯌꯥꯝ ꯂꯩ ꯂꯥꯏꯕꯤꯂꯤꯇꯤꯁ ꯀꯌꯥꯝ ꯂꯩ ꯑꯗꯨ ꯌꯦꯡꯉꯀꯥꯟꯗ ꯏꯟꯚꯦꯁꯃꯦꯟ ꯇꯧꯗꯣꯏꯁꯦ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯁꯔꯚꯤꯁꯇ ꯂꯩꯕ ꯀꯥꯡꯕꯨꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯒꯤ ꯑꯣꯏꯕ ꯇꯦꯟꯗꯔ ꯇꯥꯟꯅꯕ ꯀꯣ ꯇꯦꯟꯗꯔ ꯇꯥꯟꯅꯕ ꯈꯣꯠꯄꯁꯦ ꯇꯦꯟꯗꯔ ꯀꯩꯒꯨꯝꯕ ꯇꯥꯟꯅꯅꯤꯡꯉꯗꯤ ꯃꯣꯏꯁꯨ ITR ꯐꯥꯏꯂꯤꯡꯁꯦ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯗꯣ ꯁꯨꯝꯕꯁꯦ ITR ꯐꯥꯏꯂꯤꯡꯁꯦ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯉꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯤ ꯍꯦꯛꯇ ꯇꯧꯕ ꯌꯥꯗꯦꯀꯣ ꯁꯤꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯇꯧꯕ ꯌꯥꯔꯤꯁꯦ ꯀꯩꯅꯣꯗꯒꯤ ꯃꯦꯗꯒꯤꯅ ꯖꯨꯂꯥꯏ ꯐꯥꯎꯅꯦꯕ ꯍꯟꯗꯛꯀꯤꯗꯤ ꯂꯣꯏꯈꯔꯦꯀꯣ ꯑꯗꯣ ꯁꯨꯝ ꯀꯥꯟꯁꯦ ꯇꯧꯍꯧꯒꯗꯕꯅꯤ ꯑꯗꯣ ꯁꯤ ꯇꯧꯕ ꯃꯇꯝꯗ ꯀꯩꯀꯩ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯆꯪꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯕꯦꯡ ꯑꯦꯀꯥꯎꯟ ꯑꯃ ꯆꯪꯉꯅꯤ ꯕꯦꯡ ꯑꯦꯀꯥꯎꯟꯁꯦ ꯑꯩꯈꯣꯏꯒꯤ ꯑꯃ ꯍꯦꯛꯇ ꯌꯥꯏꯀꯣ ꯑꯃ ꯍꯦꯛꯇ ꯌꯥꯏ ꯍꯥꯏꯕꯗꯤ ꯑꯩ ꯁꯤꯗ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯑꯃ ꯁꯥꯟꯅꯩ ꯁꯤꯁꯤꯗ ꯁꯤ ꯍꯥꯞꯄꯦ ꯍꯥꯏꯕ ꯅꯠꯇꯕꯀꯣ ꯕꯦꯡ ꯑꯦꯀꯥꯎꯟꯁꯦ ꯏꯁꯥꯅ ꯍꯥꯞꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯍꯥꯞꯄ ꯌꯥꯏ ꯕꯦꯡ ꯑꯦꯀꯥꯎꯟ ꯆꯪꯒꯅꯤ ꯏꯃꯦꯜ ꯆꯪꯒꯅꯤ ꯐꯣꯟ ꯅꯝꯕꯔ ꯆꯪꯒꯅꯤ ꯑꯙꯥꯔ ꯆꯪꯒꯅꯤ ꯄꯥꯟ ꯆꯪꯒꯅꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯀꯩꯅꯣ ꯕꯦꯡꯁꯤꯗ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯌꯥꯝ ꯆꯥꯎꯅ ꯁꯥꯟꯅꯔꯛꯑꯦ ꯁꯤꯗꯩꯁꯤꯗ ꯑꯩꯅ ITR ꯐꯥꯏꯂꯤꯡꯗꯤ ꯇꯧꯊꯣꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯆꯍꯤ 3-4 ꯃꯅꯨꯡꯗ ꯅꯣꯇꯤꯁ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯁꯦ ꯀꯩꯁꯨ ꯅꯠꯇꯦꯕ ꯏꯟꯀꯝ ꯇꯦꯛꯁ ꯗꯤꯄꯥꯔꯠꯃꯦꯟ ꯅꯠꯇ꯭ꯔꯒ ꯕꯦꯡꯅ ꯑꯩꯈꯣꯏꯗ ꯌꯦꯡꯉꯤꯁꯦ ꯀꯩꯗ ꯌꯦꯡꯉꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯥꯟꯁꯤꯗ ꯌꯦꯡꯉꯤꯅꯦꯕ ꯄꯥꯟ ꯑꯙꯥꯔꯁꯤꯗ ꯌꯦꯡꯉꯤꯅꯦꯕ ꯑꯩꯒꯤ ꯕꯦꯡꯁꯦ 10 ꯂꯩꯁꯦ ꯑꯦꯀꯥꯎꯟ 10 ꯂꯩꯁꯤꯅꯣꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯟꯅ ꯄꯟꯖꯈꯤꯕꯗ 20 ꯂꯥꯈꯁꯦ ꯑꯕꯞ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯁꯥꯟꯅꯔꯒꯗꯤ ꯏꯟꯀꯝ ꯇꯦꯛꯁ ꯐꯥꯏꯂꯤꯡ ꯇꯧꯊꯣꯛꯇ꯭ꯔꯒꯗꯤ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤ ꯑꯩꯈꯣꯏꯗ ꯃꯤꯠꯌꯦꯡ ꯆꯪꯕ ꯍꯧꯋꯦ ꯍꯥꯏꯕꯗꯣ ꯑꯩ ꯕꯦꯡ ꯑꯦꯀꯥꯎꯟ 10ꯁꯤꯗ ꯀꯩꯅꯣ ꯂꯩꯔꯦꯅ ꯈꯜꯂꯁꯦꯕ ꯂꯥꯈ 5 ꯂꯩꯔꯦ ꯈꯜꯂꯁꯦꯕ ꯑꯗꯣ ꯃꯣꯏꯅꯗꯤ ꯎꯔꯝꯃꯔꯣꯏ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯈꯟꯕ ꯌꯥꯏꯑꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯕꯦꯡꯒꯤ ꯂꯣꯏ ꯆꯥꯏꯊꯣꯛꯑ ꯊꯝꯕꯅꯤꯅ ꯀꯥꯏ ꯑꯗꯣ ꯑꯗꯨꯁꯨ ꯂꯥꯜꯂꯦꯕ ꯑꯩꯈꯣꯏꯒꯤ ꯕꯦꯡ ꯑꯦꯀꯥꯎꯟ 10ꯁꯤꯒꯤ ꯀꯩꯅꯣꯗꯤ ꯔꯦꯖꯤꯁꯇꯔꯗꯤ ꯑꯩ ꯄꯥꯟ ꯑꯃꯈꯛꯁꯤꯗ ꯂꯣꯏ ꯀꯩꯅꯣ ꯇꯧꯋꯤ ꯔꯦꯖꯤꯁꯇꯔ ꯇꯧꯔꯒ ꯊꯝꯃꯤꯅꯦꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯉꯁꯥꯏ ꯕꯦꯡ ꯑꯦꯀꯥꯎꯟ 10ꯗꯣ ꯂꯥꯈ 5 ꯑꯩ ꯑꯦꯀꯥꯎꯟꯗ ꯂꯥꯈ 50 ꯂꯩꯌꯦꯅ ꯃꯣꯏ ꯑꯗꯨꯝ ꯎꯕꯅꯦꯕ ꯁꯤꯗꯩꯁꯤꯗ ꯑꯩ ꯑꯦꯀꯥꯎꯟꯗ ꯂꯥꯈ 10 ꯂꯩꯔꯦ 30 ꯂꯩꯔꯦ ꯁꯤꯗꯩꯁꯤꯗ ꯏꯟꯀꯝ ꯇꯦꯛꯁꯇ ꯂꯥꯛꯑꯗ꯭ꯔꯥ ꯍꯥꯏꯕꯁꯨ ꯑꯗꯨꯁꯨ ꯑꯃꯨꯛ ꯀꯩꯅꯣ ꯃꯤ ꯍꯪꯉꯛꯄ ꯌꯥꯏꯑꯕ ꯏꯟꯀꯝ ꯇꯦꯛꯁꯀꯤ ꯆꯦ ꯂꯥꯛꯄꯁꯦ ꯀꯔꯝ ꯀꯥꯟ ꯂꯥꯛꯀꯗꯒꯦ ꯍꯥꯏꯗꯤ ꯆꯍꯤ ꯑꯃꯗ ꯑꯣꯏꯒꯗꯕ ꯆꯍꯤ ꯑꯃꯗ ꯇ꯭ꯔꯥꯟꯖꯦꯛꯁꯟꯁꯦ 20 ꯂꯥꯈ ꯑꯕꯞ ꯍꯦꯜꯂꯛꯑꯒꯗꯤ ꯃꯣꯏ ꯆꯦ ꯂꯥꯛꯄꯒꯤ ꯆꯥꯟꯁ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯀꯩꯒꯨꯝꯕ ꯂꯥꯈ 30 ꯂꯩꯔꯦꯅ ꯃꯥꯏ ꯑꯩꯒꯤ ꯆꯍꯤꯒꯤ ꯈꯒꯠꯂ ꯇꯨꯡꯁꯤꯟꯖꯔꯒ ꯁꯨꯝ ꯁꯦꯚꯤꯡ ꯊꯝꯈꯤꯕ ꯑꯣꯏꯔꯒꯗꯤ ꯃꯣꯏꯅ ꯀꯔꯤꯝ ꯌꯦꯡꯉꯛꯑꯣꯏꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯔꯤꯝ ꯌꯦꯡꯉꯛꯑꯣꯏ ꯑꯗꯨ ꯅꯠꯇꯕꯤꯗ ꯆꯍꯤ ꯑꯃꯗ ꯇ꯭ꯔꯥꯟꯖꯦꯛꯁꯟꯁꯦ ꯇꯧꯁꯜꯂꯛꯑꯒꯗꯤ ꯃꯁꯤ ꯑꯕꯞ ꯇꯧꯁꯜꯂꯛꯑꯒꯗꯤ ꯏꯟꯀꯝ ꯇꯦꯛꯁꯁꯨ ꯐꯥꯏꯂꯤꯡ ꯇꯧꯗꯕꯤꯗ ꯇꯧꯔꯛꯑꯒꯗꯤ ꯀꯩꯅꯣꯅ ꯏꯟꯀꯝ ꯇꯦꯛꯁꯅ ꯆꯦ ꯊꯥꯔꯛꯀꯅꯦꯕ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯕꯤꯖꯤꯅꯦꯁ ꯅꯠꯇ꯭ꯔꯒꯅ ꯁꯦꯂꯔꯤ ꯄꯔꯁꯟ ꯑꯃꯅ ꯇꯦꯛꯁ ꯊꯤꯗꯕꯤꯗ ꯂꯩꯔꯤꯁꯦ 7 ꯂꯥꯈꯁꯤ ꯑꯟꯗꯔꯗꯅꯦꯕ 7 ꯂꯥꯈꯁꯤ ꯕꯤꯂꯣꯗ ꯂꯩꯕꯁꯤꯗꯤ ꯀꯩꯅꯣ ꯊꯤꯗꯦꯕ ꯇꯦꯛꯁ ꯊꯤꯗꯦꯕ ꯑꯗꯣ 7 ꯂꯥꯈꯁꯤ ꯑꯕꯞꯇ ꯂꯩꯔꯀꯥꯟꯗ ꯇꯦꯛꯁ ꯊꯤꯕꯅꯤ ꯑꯗꯣ ꯃꯥꯗꯤ ꯒꯃꯦꯟꯗꯁꯨ ꯏꯟꯗꯤꯌꯥ ꯒꯃꯦꯟꯗꯁꯨ ꯑꯩꯈꯣꯏ ꯔꯤꯄꯣꯔꯠ ꯇꯧꯗ꯭ꯔꯦ ꯑꯩ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤ ꯅꯠꯇ꯭ꯔꯒ ꯑꯩ ꯁꯤ ꯄꯩꯁꯥꯁꯤꯗꯤ ꯑꯩ ꯄꯩꯁꯥ ꯂꯥꯛꯏꯁꯤ ꯁꯤ ꯁꯣꯔꯁꯁꯤꯗꯩꯅꯦ ꯍꯥꯏꯕꯁꯨ ꯁꯣ ꯇꯧꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯏ ꯑꯦꯀꯥꯎꯟꯁꯦ 20ꯅꯤ ꯁꯤꯗꯩꯁꯤꯗ ꯑꯃꯗꯤ ꯂꯥꯈ 8 ꯍꯦꯟꯕꯗ ꯇꯦꯛꯁ ꯊꯤꯔꯛꯏꯅꯤ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗ ꯆꯪꯉꯛꯏꯁꯤ 20 ꯂꯥꯈꯁꯤꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯅꯣꯇꯤꯁ ꯑꯗꯨꯝ ꯂꯥꯛꯄ ꯇꯥꯕꯅꯦꯕ 20 ꯂꯥꯛꯁꯅꯨ 1 crore ꯂꯥꯛꯁꯅꯨꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯣ ꯒꯃꯦꯟꯅ ꯍꯥꯏꯔꯤꯁꯤꯗꯤ ꯑꯣꯟꯂꯤ ꯔꯤꯄꯣꯔꯠ ꯇꯧ ꯍꯥꯏꯕꯅꯦꯕ ꯁꯤ ITR ꯐꯥꯏꯂꯤꯡ ꯇꯧꯕ ꯍꯥꯏꯁꯦ ꯒꯃꯦꯟꯗ ꯑꯩꯈꯣꯏ ꯏꯟꯀꯝꯁꯦ ꯔꯤꯄꯣꯔꯠ ꯑꯝꯇ ꯄꯤꯔꯤꯅꯦꯕ ꯑꯩ ꯆꯍꯤꯗ ꯄꯩꯁꯥ ꯁꯤ ꯂꯥꯛꯑꯦ ꯁꯤ ꯁꯣꯔꯁꯇꯩ ꯄꯩꯁꯥꯁꯤꯗ ꯂꯥꯛꯏꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅꯗꯤ ꯁꯤꯗ ꯈꯪꯗꯕ ꯃꯥꯟꯕ ꯋꯥꯅꯤ ꯃꯣꯏꯅꯗꯤ ꯑꯩꯒꯤ ꯄꯥꯟ ꯅꯝꯕꯔꯁꯤ ꯅꯝꯕ ꯃꯇꯝꯗ ꯂꯣꯏ ꯄꯩꯁꯥ ꯆꯪꯉꯤ ꯈꯣꯠꯂꯤꯕ ꯃꯣꯏ ꯂꯣꯏ ꯎꯔꯕꯅꯦꯕ ꯑꯗꯨꯅ ꯔꯤꯄꯣꯔꯠꯁꯤꯗ ꯀꯩꯅꯣꯁꯦ ꯅꯣꯇꯤꯁꯁꯦ ꯑꯗꯨꯝ ꯂꯥꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃꯅ ꯆꯥꯎꯈꯠꯀꯦꯁꯦ ꯍꯥꯏꯗꯤ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯇꯒꯤ ꯔꯦꯚꯤꯅ꯭ꯌꯨ ꯑꯃ ꯂꯥꯛꯑꯀꯥꯟꯗ ꯑꯅꯝꯕꯅ ꯆꯥꯎꯈꯠꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯔꯦꯚꯤꯅ꯭ꯌꯨꯁꯦ ꯀꯥꯏꯗ ꯂꯥꯛꯀꯗꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯊꯕꯛ ꯐꯖꯅ ꯇꯧꯕ ꯑꯗꯩ ꯑꯩꯈꯣꯏ ꯅꯤꯌꯣꯝ ꯆꯨꯝꯃꯀꯥꯟꯗꯅꯦꯕ ꯀꯩꯅꯣꯁꯦ ꯔꯦꯚꯤꯅ꯭ꯌꯨꯁꯦ ꯐꯖꯅ ꯂꯥꯛꯇꯣꯏꯁꯦ ꯑꯗꯣ ꯁꯔꯚꯤꯁꯀꯤꯅ ꯑꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯅꯠꯇ꯭ꯔꯒꯅ ꯒꯨꯗꯁꯀꯨꯝꯕ ꯑꯗꯨꯝꯕ ꯄꯨꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯁꯦꯜꯁ ꯇꯧꯕ ꯀꯥꯡꯕꯨꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀꯩꯅꯣ ꯂꯥꯛꯑꯀꯥꯟꯗꯅꯦꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯍꯦꯜꯞ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁꯁꯦ ꯆꯥꯎꯊꯣꯛꯑꯀꯥꯟꯗ ꯔꯦꯚꯤꯅ꯭ꯌꯨꯁꯦ ꯆꯥꯎꯅ ꯖꯦꯅꯔꯦꯠ ꯇꯧꯗꯣꯏꯅꯦꯕ ꯑꯗꯣ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯁꯤ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯄꯨꯊꯣꯛꯄ ꯏꯟꯚꯦꯁꯃꯦꯟꯒꯤ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯀꯌꯥꯝꯕꯨ ꯌꯥꯝ ꯆꯥꯎꯅ ꯏꯟꯚꯦꯁ ꯇꯧ ꯉꯝꯃꯤ
ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯈꯤꯇꯪꯈꯛ ꯏꯟꯚꯦꯁ ꯇꯧꯔꯦꯅ ꯈꯜꯂꯁꯤ ꯑꯗꯨ ꯕꯤꯖꯤꯅꯦꯁꯇꯣ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯠꯊꯔꯒꯗꯤ ꯕꯦꯡꯅ ꯑꯗꯨꯝ ꯍꯦꯜꯞ ꯇꯧꯔꯛꯀꯅꯦꯕ ꯁꯦꯡꯅ ꯕꯦꯡꯁꯤꯁꯨ RBIꯅꯁꯨ ꯑꯗꯨꯝ ꯍꯥꯏꯔꯤꯅꯦꯕ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁ ꯁꯦꯛꯇꯔ ꯃꯌꯥꯝꯗ ꯂꯣꯟ ꯄꯤꯔꯣꯅ instruction mayam ꯂꯩꯔꯤꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅꯗꯤ ꯂꯣꯟ ꯂꯧꯕ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯗꯨ ꯁꯨꯗ꯭ꯔꯕꯅꯤꯅ ꯕꯦꯡꯅꯁꯨ ꯂꯣꯟ ꯄꯤꯅꯤꯡꯗꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯤ ꯑꯗꯨꯝ ꯂꯣꯟꯁꯨ ꯑꯗꯨꯝ ꯐꯪꯔꯒ ꯁꯤꯡꯅꯤꯡꯗꯕꯁꯨ ꯌꯥꯝ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯨꯅꯁꯨ ꯃꯣꯏꯅꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣꯅꯁꯨ ꯕꯦꯡꯅꯁꯨ ꯀꯤꯌꯦꯕ ꯍꯥꯏꯗꯤ ꯂꯧꯁꯟꯈ꯭ꯔꯒ ꯁꯤꯡꯉꯣꯏꯗ꯭ꯔꯥꯅ ꯂꯣꯟ ꯑꯁꯤꯗꯤ ꯑꯃꯔꯣꯝꯗ ꯂꯧꯈ꯭ꯔꯗꯤ ꯔꯤꯄꯦꯃꯦꯟꯁꯦ ꯑꯗꯨꯝ ꯁꯣꯏꯗ꯭ꯔꯕꯅꯦꯕ ꯑꯩꯅ ꯋꯥꯒꯦꯔꯥ ꯋꯥꯔꯣꯏꯔꯥ ꯀꯩꯝ ꯎꯁꯜꯂꯣꯏ ꯂꯧꯈ꯭ꯔꯕꯅꯤꯅ ꯁꯤꯡꯉꯛꯑꯣ ꯁꯤꯗꯅꯦꯕ ꯑꯗꯣ ꯐꯖꯅ ꯕꯤꯖꯤꯅꯦꯁ ꯇꯧꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯑꯃꯨꯛ ꯁꯤꯡꯅꯤ ꯑꯗꯣ ꯐꯖꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯍꯥꯏꯁꯤ ꯑꯩꯒꯤ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯐꯖꯅ ꯇꯧꯕ ꯑꯩꯅ ꯌꯥꯝ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ ꯂꯩꯕ ꯍꯥꯏꯗꯤ ꯕꯤꯖꯤꯅꯦꯁꯀꯤ ꯂꯣꯟ ꯂꯥꯛꯑꯦ ꯑꯩꯅ ꯁꯤꯅ ꯊꯣꯛꯈ꯭ꯔꯗꯤ ꯑꯗꯨꯁꯨ ꯑꯗꯨꯝ ꯕꯤꯖꯤꯅꯦꯁꯇꯣ ꯑꯗꯨꯝ ꯗꯥꯎꯟ ꯆꯠꯈꯤ ꯇꯥꯕꯅꯤ ꯍꯥꯏꯗꯤ ꯕꯦꯡꯅ ꯑꯩꯈꯣꯏꯗ ꯊꯥꯖꯗꯅ ꯂꯣꯟ ꯄꯤꯔꯦ ꯅꯣꯏꯁꯨ ꯒ꯭ꯔꯣꯠ ꯂꯩꯔꯣ ꯅꯣꯏꯁꯨ ꯆꯥꯎꯈꯠꯂꯣ ꯑꯩꯈꯣꯏ ꯕꯦꯡꯁꯨ ꯆꯥꯎꯈꯠꯂꯒꯦ ꯆꯥꯎꯈꯠꯃꯤꯟꯅꯔꯁꯦꯅ ꯂꯣꯟ ꯄꯤꯊꯔꯦ ꯑꯩꯅ ꯇꯣꯉꯥꯟ ꯁꯤꯅ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯗꯨꯝ ꯕꯦꯡꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯐꯥꯈꯤ ꯇꯥꯕꯅꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯟ ꯊꯨꯝ ꯃꯠꯈꯤ ꯇꯥꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯕꯤꯗ ꯐꯖꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯁꯦꯡꯅ ꯕꯤꯖꯤꯅꯦꯁꯀꯤ ꯄꯩꯁꯥꯒ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯒꯁꯦ ꯄꯣꯀꯦꯠꯁꯤꯗꯤ ꯏꯄꯨꯟ ꯄꯨꯟꯅꯩꯌꯦꯕ ꯑꯗꯅꯦꯕ ꯌꯥꯝ ꯁꯣꯏꯔꯤꯁꯦ ꯕꯤꯖꯤꯅꯦꯁꯁꯤꯗꯤ ꯁꯦꯡꯅ ꯍꯥꯏ ꯃꯇꯝꯗ ꯁꯦꯡꯒꯥꯎꯁꯤ ꯇꯣꯉꯥꯟꯅ ꯍꯟꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯕꯤꯖꯤꯅꯦꯁꯀꯤ ꯄꯩꯁꯥꯁꯤꯗꯤ ꯑꯩ ꯄꯩꯁꯥ ꯅꯠꯇꯦꯕ ꯑꯦꯛꯖꯥꯝꯄꯜꯗ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯍꯧꯗꯣꯛꯆꯔꯦ ꯑꯩ ꯏꯃꯣꯏꯅꯨ ꯒ꯭ꯔꯨꯞꯁꯀꯤ ꯍꯧꯗꯣꯛꯆꯔꯦ ꯁꯤ ꯁꯦꯡꯅ ꯍꯥꯏ ꯃꯇꯝꯗ ꯑꯩꯁꯨ ꯀꯩꯅꯣꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤꯅꯦꯕ ꯏꯃꯣꯏꯅꯨꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤꯅꯦꯕ ꯑꯩꯅ Yes. ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯃꯥꯏ ꯁꯦꯡꯒꯥꯎꯁꯦ ꯄꯥꯏꯁꯜꯂ ꯀꯣꯏꯆꯠ ꯆꯠꯂꯨꯔꯒꯗꯤ ꯑꯗꯨꯝ ꯑꯩꯅ ꯁꯤꯅ ꯊꯣꯛꯄ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯂꯣꯁ ꯆꯠ ꯇꯥꯕꯅꯦꯕ ꯃꯔꯝꯗꯤ ꯃꯤꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯗꯤꯕꯂꯞꯃꯦꯟꯗ ꯁꯤꯖꯤꯟꯅꯒꯗꯕ ꯐꯟꯗꯣ ꯑꯩꯅ ꯂꯅꯥꯏꯗ ꯁꯤꯖꯤꯟꯅꯔꯒꯗꯤ ꯑꯗꯨꯝ ꯂꯣꯁ ꯆꯠ ꯇꯥꯕꯅꯦꯕ ꯁꯨꯝꯕꯁꯦ ꯑꯗꯨꯝ ꯇꯧꯕꯤꯗꯕꯀꯣ ꯑꯗꯣ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯅꯣꯂꯦꯖꯇꯤ ꯐꯖꯅ ꯂꯩꯕꯤꯒꯗꯕꯅꯦ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ Yes. ꯐꯥꯏꯅꯥꯟꯁꯤꯌꯦल ꯅꯣꯂꯦꯖꯇꯤ ꯈꯔ ꯃꯈꯩꯗꯤ ꯂꯩꯕꯤꯒꯗꯕꯅꯦꯕꯀꯣ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯅꯣꯂꯦꯖꯁꯦ 100%. ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯒꯗꯤ ꯐꯖꯅ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯇꯣ ꯐꯖꯕ ꯑꯣꯏꯁꯅꯧꯕ ꯑꯩꯒꯤ ꯀꯩꯅꯣꯗꯣ ꯕꯤꯖꯤꯅꯦꯁꯁꯦ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯕꯤꯖꯤꯅꯦꯁꯁꯤ ꯀꯩꯅꯣꯁꯦ ꯑꯥꯏꯗꯤꯌꯥꯁꯦ ꯌꯥꯝ ꯐꯖꯁꯅꯧꯕ 100% ꯑꯣꯏꯔꯅꯤ ꯈꯪꯉꯁꯨ ꯁꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯅꯣꯂꯦꯖ ꯂꯩꯇ꯭ꯔꯒꯗꯤ ꯑꯃꯨꯛ ꯌꯥꯔꯣꯏ ꯍꯥꯏꯗꯤ ꯑꯦꯅꯤ ꯊꯕꯛ ꯑꯃ ꯇꯧꯒꯗꯕ ꯐꯥꯏꯅꯥꯟꯁ ꯑꯗꯨꯝ ꯗꯔꯀꯥꯔ ꯂꯥꯛꯀꯅꯤꯕ ꯑꯦꯛꯖꯥꯝꯄꯜꯗ ꯑꯩꯅ ꯁꯔꯚꯤꯁꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯁꯦ ꯑꯩ ꯑꯣꯖꯥꯅꯦ ꯍꯥꯏꯔꯁꯤꯅꯤ ꯑꯩ ꯂꯥꯏꯔꯤꯛ ꯇꯥꯛꯄꯁꯨ ꯌꯥꯝ ꯍꯩꯔꯦꯅ ꯈꯜꯂꯁꯦꯕ ꯑꯗꯣ ꯑꯩꯒꯤꯁꯨ ꯁꯦꯡꯅ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯀꯣꯆꯤꯡꯒꯨꯝꯕ ꯑꯃ ꯍꯥꯡꯗꯣꯛꯄ ꯄꯥꯝꯃꯛꯄꯁꯨ ꯌꯥꯏꯑꯕ ꯍꯥꯏꯗꯤ ꯑꯗꯣ ꯔꯨꯝ ꯑꯃ ꯍꯥꯏꯗꯤ ꯃꯐꯝ ꯑꯃ ꯂꯧꯕ ꯄꯥꯝꯃꯛꯄꯁꯨ ꯌꯥꯏꯑꯕ ꯑꯗꯨꯝ ꯀꯥꯟꯗꯣ ꯀꯩ ꯗꯔꯀꯥꯔ ꯂꯩꯅꯤ ꯐꯥꯏꯅꯥꯟꯁ ꯗꯔꯀꯥꯔ ꯂꯩꯔꯛꯀꯅꯦꯕ ꯑꯗꯨꯗꯩꯗꯤ Exactly. ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯇ꯭ꯔꯥꯟꯖꯦꯛꯁꯟꯁꯦ ꯐꯖꯅ ꯁꯥꯟꯅꯔꯛꯀꯅꯦꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯇ꯭ꯔꯥꯟꯖꯦꯛꯁꯟꯁꯦ ꯑꯩꯅ ꯁꯥꯟꯅꯔꯛꯇꯣꯏꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯇ꯭ꯔꯥꯟꯖꯦꯛꯁꯟꯁꯦ ꯅꯤꯌꯣꯝ ꯂꯥꯜꯂꯒꯗꯤ ꯁꯨꯝ ꯑꯣꯏꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀꯩꯅꯣꯁꯦ ꯐꯥꯏꯅꯥꯟꯁꯁꯦ ꯑꯗꯨꯝ ꯑꯦꯅꯤ ꯍꯤꯔꯝ ꯑꯃꯗ ꯑꯗꯨꯝ ꯆꯪꯕꯅꯤꯅ ꯁꯤꯁꯦ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯕꯤꯒꯗꯕꯅꯦꯕ ꯏꯁꯥꯅ ꯃꯦꯟꯇꯦꯟ ꯇꯧꯕ ꯍꯩꯔꯒꯅ ꯐꯔꯦ ꯍꯩꯇ꯭ꯔꯒꯅ ꯀꯅꯥꯒꯨꯝꯕ ꯍꯥꯏꯗꯤ ꯈꯪꯕ ꯑꯩꯈꯣꯏꯒꯤ ꯏꯟꯀꯝ ꯇꯦꯛꯁ ꯀꯟꯁꯜꯇꯦꯟ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯃꯣꯏꯗ ꯆꯠꯂꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯕꯤꯒꯗꯕꯅꯦꯕ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯈꯪꯅꯤꯡꯗꯅ ꯃꯌꯥꯝ ꯂꯥꯛꯑꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯣꯂꯦꯖ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯃꯤꯟꯅꯩ ꯃꯥꯅ ꯈꯪꯅꯤꯡꯉꯤꯁꯤꯅ ꯀꯥꯏꯕ ꯈꯪꯅꯤꯡꯉꯤꯅꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯋꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯇꯥꯛꯄꯗ ꯈꯪꯉꯣꯏꯗꯕ ꯀꯥꯡꯕꯨꯁꯤꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯣꯏꯅ ꯁꯨꯍꯧꯕꯒꯤ ꯋꯥ ꯈꯛꯇꯅꯦꯕ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯇꯦꯛꯁ ꯀꯟꯁꯜꯇꯦꯟꯁꯤ ꯍꯥꯡꯉꯦ ꯃꯣꯏꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏ 100% ꯁꯨꯒꯗꯕꯅꯤ ꯍꯥꯏꯕ ꯅꯠꯇꯦꯕ ꯃꯁꯥꯅ ꯍꯩꯖꯕꯗꯣ ꯃꯁꯥꯅ ꯑꯗꯨꯝ ꯁꯨꯖꯔꯤꯑꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯨ ꯃꯣꯏꯅ ꯁꯣꯏꯕ ꯌꯥꯎꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯇꯧꯕ ꯈꯛꯇꯅꯦꯕ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯀꯟꯁꯜꯇꯦꯟꯁꯤ ꯍꯥꯡꯉꯦ ꯑꯩꯈꯣꯏꯅ ꯄꯩꯁా ꯂꯣꯏ ꯂꯧꯔꯅꯤ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯒꯤ ꯍꯦꯜꯞ ꯇꯧꯖꯩ ꯑꯩꯈꯣꯏꯁꯨ ꯑꯗꯨꯒꯤ ꯁꯔꯚꯤꯁꯇꯨꯒꯤ ꯆꯥꯔꯖꯅꯦ ꯂꯧꯖꯔꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯗ ꯇꯥꯟꯅꯕ ꯈꯪꯅꯤꯡꯕ ꯈꯣꯠꯄ ꯇꯥꯅꯤꯡꯕ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯐ꯭ꯔꯤꯗ ꯑꯗꯨꯝ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯔꯤꯕꯀꯣ ꯑꯗꯨꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯅꯣꯂꯦꯖꯁꯤꯗꯤ ꯌꯥꯔꯤꯃꯈꯩ ꯂꯧꯕꯤꯒꯗꯕꯅꯤ ꯁꯤꯗꯩꯁꯤꯗ ITR ꯐꯥꯏꯂꯤꯡꯗꯕꯨ ꯑꯣꯏꯔꯣ GSTꯒꯤ ꯃꯇꯥꯡꯗꯕꯨ ꯑꯣꯏꯔꯣ ꯑꯗꯨꯒ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯇꯥꯡꯗꯕꯨ ꯑꯣꯏꯔꯣ ꯏꯚꯟ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯕꯦꯡꯛꯇ ꯃꯌꯥꯝ ꯂꯥꯛꯏꯀꯣ ꯍꯥꯏ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔꯗ ꯕꯦꯡꯛꯇꯗꯤ ꯂꯥꯛꯇꯦ ꯑꯗꯨꯒ ꯄꯕ꯭ꯂꯤꯛ ꯁꯦꯛꯇꯔꯗꯗꯤ ꯑꯗꯨꯝ ꯂꯥꯛꯏ ꯍꯥꯏꯗꯤ ꯕꯔꯣꯗꯥ ꯕꯦꯡꯛ ꯑꯣꯐ ꯕꯔꯣꯗꯥ ꯂꯥꯛꯏ ꯀꯦꯅꯔꯥ ꯕꯦꯡꯛ ꯌꯨꯀꯣ ꯕꯦꯡꯛ ꯃꯣꯏꯗ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯁꯕꯁꯤꯗꯤ ꯂꯣꯟꯒꯁꯦ ꯂꯥꯛꯑꯦꯕ ꯁꯤ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯑꯃꯔꯣꯝꯗ ꯁ꯭ꯀꯤꯝ ꯑꯆꯧꯕꯅꯦꯕ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ 15 to 30ꯁꯦ ꯑꯩꯈꯣꯏ ꯁꯕꯁꯤꯗꯤ ꯐꯪꯗꯣꯏꯅꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯂꯥꯛ 5 ꯂꯧꯔꯦ ꯈꯜꯂꯁꯤ 30% ꯁꯕꯁꯤꯗꯤ ꯄꯤꯁꯜꯂꯒꯗꯤ 1,50,000 ꯑꯩ ꯁꯤꯡꯉꯣꯏꯗꯣꯏꯅꯦꯕ 1,50,000 ꯑꯁꯦ ꯑꯁꯤꯅ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯇ ꯊꯥꯗꯔꯒꯗꯤ ꯗꯤꯕꯂꯞꯃꯦꯟꯁꯦ ꯈꯔꯗꯤ ꯍꯥꯏꯒꯠꯂꯗꯕꯅꯦꯕ ꯑꯩꯅ ꯁꯤꯡꯗꯣꯏꯁꯤ 3.5 ꯂꯥꯛ ꯈꯛꯇꯅ ꯁꯤꯡꯗꯣꯏꯁꯦ ꯁꯤꯒꯨꯝꯕ ꯁꯕꯁꯤꯗꯤ ꯃꯌꯥꯝ ꯂꯥꯛꯄꯁꯦ ꯁꯤꯒꯨꯝꯕꯁꯤꯁꯨ ꯀꯩ ꯗꯔꯀꯥꯔ ꯂꯩꯒꯦ ꯍꯥꯏ ꯃꯇꯝꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯅꯣꯂꯦꯖꯁꯤꯁꯨ ꯗꯔꯀꯥꯔ ꯂꯩꯕ ꯃꯔꯝꯗꯤ ꯑꯩꯅ ꯉꯁꯤ ꯁꯤꯗꯩꯁꯤꯗ ꯁꯕꯁꯤꯗꯤ ꯅꯣꯂꯦꯖ ꯂꯣꯟꯗꯣ ꯄꯤꯍꯧꯔꯕꯅꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯛꯑꯅꯤ ꯕꯦꯡꯛꯅ ꯆꯦꯟꯖꯜꯂꯨꯔꯅꯤ ꯕꯦꯡꯛꯅ ꯍꯪꯉꯛꯑꯅꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯄ꯭ꯔꯣꯖꯦꯛꯁꯤ ꯁꯥꯔꯛꯑꯣ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯒ ꯄ꯭ꯔꯣꯖꯦꯛꯁꯤ ꯁꯥꯔꯛꯑꯣ ꯅꯪꯒꯤ ꯀꯩꯅꯣꯁꯦ ITR ꯐꯥꯏꯂꯤꯡ ꯆꯍꯤ 3ꯒꯤ ꯄꯤꯈꯠꯂꯛꯑꯣ ꯍꯥꯏꯅ ꯑꯗ ꯑꯗꯨꯝ ꯐꯦꯜ ꯆꯠꯂꯅꯤ ꯑꯗꯨꯗꯨꯅ ꯕꯦꯡꯛꯅꯁꯨ ꯁꯕꯁꯤꯗꯤ ꯂꯣꯟꯁꯦ ꯄꯤꯅꯤꯡꯉꯒꯁꯨ ꯐꯤꯕꯝ ꯂꯩꯇꯦꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯤ ꯑꯃꯨꯛ ꯆꯦꯟꯕ ꯑꯃꯨꯛ ꯇꯜꯂꯛꯑꯅꯦꯕ ꯑꯗꯩꯗꯤ ꯑꯃꯨꯛ ꯆꯦꯟꯕꯁꯨ ꯑꯃꯨꯛ ꯇꯜꯂꯛꯀꯗꯣꯏꯅꯦꯕ ꯄꯩꯁꯥꯁꯦ ꯂꯦꯝꯅ ꯆꯨꯝꯅ ꯑꯃꯨꯛ ꯄꯥꯝꯃꯛꯀꯗꯣꯏꯁꯦ ꯁꯕꯁꯤꯗꯤꯁꯨ ꯑꯃꯨꯛ ꯄꯥꯝꯃꯛꯀꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯁꯤꯡꯅꯤꯡꯕꯩ ꯋꯥꯈꯟꯗꯗꯤ ꯌꯥꯝ ꯂꯥꯛꯑꯣꯏꯗꯣꯏꯅꯦꯕ ꯁꯕꯁꯤꯗꯤ ꯆꯦꯟꯁꯤꯜꯂꯛꯀꯗꯣꯏꯅꯦ ꯑꯗꯨꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯁꯥꯗꯨꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯊꯕꯛ ꯇꯧꯔꯛꯇ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯊꯣꯛꯈꯤꯅꯦꯕ ꯑꯗ ꯅꯤꯌꯣꯝ ꯆꯨꯝꯕ ꯀꯥꯡꯕꯨꯗꯤ ꯑꯗꯨꯝ ꯐꯪꯉꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯟꯗꯛꯇꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯣꯐꯤꯁꯅꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯒ ꯁꯕꯁꯤꯗꯤ ꯂꯣꯟ ꯂꯧꯈꯤ ꯃꯥꯏꯗꯨꯗꯤ ꯄꯤꯛꯑꯦ ꯅꯤꯌꯔꯂꯤ 2 ꯂꯥꯈ ꯃꯨꯛꯇꯅꯤ ꯂꯧꯔꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯇꯦꯡ ꯇꯧꯔꯒ ꯑꯩꯈꯣꯏ ꯄ꯭ꯔꯣꯖꯦꯛ ꯀꯩ ꯂꯣꯏ ꯁꯥꯕꯤꯗꯣꯏꯅꯤ ꯄ꯭ꯔꯣꯖꯦꯛ ꯁꯥꯔꯤꯅꯤ ꯃꯥꯏ ITR ꯐꯥꯏꯂꯤꯡ ꯇꯧꯔꯛꯏꯅꯤ ꯃꯥꯒꯤꯅ ꯑꯃꯨꯛ ITR ꯆꯍꯤ ꯍꯥꯏꯗꯤ ꯃꯥꯏ ꯕꯤꯖꯤꯅꯦꯁꯁꯦ ꯄꯤꯛꯆꯔꯒꯁꯨ ꯃꯥꯏ ꯆꯍꯤꯒꯤ ITR ꯐꯥꯏꯂꯤꯡ ꯇꯧꯔꯝꯃꯦꯕ
ꯑꯩꯈꯣꯏꯅ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯗ ꯍꯟꯗꯛ ꯈꯛꯇꯪ ꯂꯥꯛꯄꯅꯦ ꯑꯗꯣ ꯃꯥꯏ ꯃꯃꯥꯡꯒꯤ ꯔꯦꯀꯣꯔꯠ ꯌꯦꯡꯀꯥꯟꯗ ꯑꯗꯨꯝ ꯃꯃꯥꯡ ꯐꯥꯏꯂꯤꯡ ꯊꯣꯛꯄꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯗꯨꯝ ꯂꯩꯔꯝꯃꯦꯕ ꯍꯟꯗꯛ 3 ꯁꯨꯔꯦ ꯃꯥ ꯑꯗꯨꯝ ꯐꯖꯅ ꯂꯧꯖꯒꯦꯕ ꯃꯥꯏꯁꯨ ꯀꯩꯅꯣ ꯁꯕꯁꯤꯗꯤ 30%ꯅꯦꯕ ꯑꯗꯣ ꯑꯗꯨꯝ ꯐꯪꯖꯔꯤꯁꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯥꯏ 2 लाख से 30% मा अराउंड 60,000 मुक अरंगनी माना लोन सिंगदबिदा 1.4 बुतनेब लोन पूरीसे सुम मयाम से छु अखोइना बिजनेस से पीए ना फाइलिंग तौतबि सुम लापन खुदोंग जाबसे मांगा इने पीइङैदे मरुदे सेंबिगदबने अदुगा सिदैसिदा अखोइना खलम यायबा आई बिजनेस हौदोक्ता गाइरी आइगी आइसु याम यंग ओइरी कदोदुना आई खरा चावखला कान तौगियन एग्जांपल दा अखोइगी मयामना हु चानरि हल्दीरामसे मागी पुजुरैसे अखोइगी हल्दीरामसिना हौदोरैसे 12 years तैने माना मागी ड्रीम से हौरगा हुजिको 900 crores की मैंने मान टर्न ओवर सानजरैसे अदो पिक्रब पिङैदे हौदोक्सरैने सुमाइना मयामसु दुम पिङैदगी फाइनेंशियल नॉलेज से फंगनबसु होनाबियो अदुगा फंगद्रगसु अखोइ मतेंग तौजगेको हाइदि मतेंग गांदि नॉलेज लवम लेत्रगसु अखोइ मतेंग तौजगे अदो खंगद खोतबसु दुम शेयर लो तौनसेबको हाइदि साना खंगदब हंगनिंग बखोनिंग लोय कन तौगदबने खंगदसेबा सिदैसिदा आई लाइसे आइना लोय ngang ने हाप लेतेब मरमदि आइना ngang चिथब मयामदि हंगनिंग बलेबसु दुम हंगबिरो अदुम आई दुम शेयर तौजगे अदो सुम आइना सुम हाय मयामदि सोंगदि हंगतब तमदा आइनिंगाइसु लैसलक्ते मरमदि लोय खंगबसु माले हागोरिसे अदुदनने अदो जिसे मयांगी बिजनेस से केना तौबा हौचले हारगति आईटीआर फाइलिंग से मेन ओइदम तौथोक्सी सिदैसिदा जीएसटी दरकार लेबको जीएसटी दरकार लेगति जीएसटी से दुम तौथोक्सी अदुम अखोइगा तानरगा जीएसटी से दुम हाइदि कयामुक थीसिगे कयामुक थीबा थीदबा कयामुक इफेक्टेड ओइबा अखोइगा लोय तानरगा दुम लोय यागनिबको अदुम अखोइदा मुलो मतिंग पाक तौजगे हाइदि सेंगा मयामदा बिजनेस से याम तौनिंगबसे याम सेंगना तौबि बिजनेस याम सेंगना तौबियोबा अतैदि लोय अखोइना खंदे इसाना से तान थीबिबनी खंदे लोय हेल्प तौनबा यानिबको इसाना बिजनेस से फजना तौबिरक्त्रबा हाइदि याना याना चलगदी अदुदि सुंगा याररोइबा सुंगा चौखतपा ngamo याना याना चखरदि सेंना आइगी Yes. एग्जांपल द आइगी बिजनेस से आइना याम तोंगनेबा बिजनेस याम तोंगेबा आइगी इवन आई टैक्स का से टैक्स थीबा याबै कनो से इनकम से टैक्स थीबा हेनबै टैक्स से थीबा मागी कनो से चांग से हेना फंगेबा आई प्रॉफिट से 7 लाख से अब चखरेबा अदुबोक्ता आई लोटनबो होनरेबा अदु सुम मांगजेबा लेबा थीदनबा मयाम से थीदनबसु होनैको अदुगा थीदनबो होनबो थीदबैसु मांगजेबसु लेबा से नियम सुमना आइना बिजनेस तो पिक्चर बगी आई कनो से प्रॉफिट से पिक्चर बगी अखोइ टैक्स थीदबना मरुमदा याम फैबा अदु नतर बिजनेस से चावनो कनो स्कोप से चावरा कांदा प्रॉफिट ने कितang थोलागदि अदु सुम इशू ले हम तो माना फाइनेंशियल दरकार लेमतमदा माना पामिबा लोन दुदी फंगनी अदुगा माना पामिबा लोन दु कनो तो अमाउंट दुदी अदु योनदि कइसु फंगोय एग्जांपल द अखोइ बिजनेस से 6 लाख खा चलेना हारसिने आइना 10 लाख लोन लोगे हम तमदा मोय वा कन बेंग वांगा खंगा कने 5 लाख तौरो हादि लोन अमाउंट तो बार्गेन तौनर कने सिलौरो अदुमाइना ngangnर कने अदुदा आइना सेंगना नियम सुमना बिजनेस की ओइबा या कनो से एग्जैक्ट अमाउंट से उल्लबा अदुगा आई टैक्स थीबम थोपा चांगो थीबिरबा अदुरगदि आइना एग्जांपल दा आइना 15 पामे हागा सुम 15 सुदम सेंक्शन तौथोरकने याम लाइन सेंक्शन तौथोरकने अदो सिगुमसे अखोइ मणिपुरदि बेंगी लोन से बेंगी बिजनेस लोन से अखोइ मणिपुरदि फंगबसे याम वाएबा Hoi, बेंग लक्ति वागा डॉक्यूमेंट से marak thana akhoi manipur da di ai hai ko du manipur da amko mayam dai hai ge ko live su chali ngai hai oge marak thana boris ko akhoi manipur da di real business da wo kan khan de akhoi manipur da di you know mingon da qnet ki fraud la kan fraud direct hai ge qnet ki aingona sawning mi oi kyam lai ko su comment kan na piri qnet yaw kangbu mayam sing ko ai jeng adum hai ge fun maintain to wai je qnet da nangi fund do lupa lis lak manga thadok so lak taruk thadok so du go moina du toraga noi da musi jong sinar kani khalai jong sinar kani ko koina ngasi akhoi gi senior boris na hai ba poche fund je financial knowledge lo biu da gi fund sino si je moi motivation dong sinar kani noi da mu hai di fund darkar lai aduna akhoi gi business am build of the qnet build of the fund darkar lai na hanju ke training da hai duni adu gi potong sinara siran to no mislead to bi rakani duna si myam sing lo section bio qnet hai poche directly live to wai je qnet is scam ko aduna marak jeng thalawra hayori je mayam da kai gino jamda sigi pose section biro aingona sawning mayam sing dum sawbiro kem kai blate aseng ba haibani sigi pose financial knowledge ka business ka yamna khenai business ki maram da khangdradi kaim da share to bigino information amta boys maka thabiro ana isi yam summe adi business asidadi akoina paisa sidum thada durabane paisa sidum thada durabane man ngamjaba kanota amount dum thada durabane si thada basida इसागे अना बिजनेस हौदे अना मिगोंद कमाय पैसा थादन इसा यावदना इसा इन्वॉल्व तौदना कमाय मिगोंद पैसा कमाय पीनी बिजनेस से अमरोम अदुम्बसुसु याम लुएबा सेंगना मासु अदुमरोम चाखुटसु गमदबा हाइतारे
ꯍꯥꯏꯗꯤ ꯃꯥꯏ ꯕꯤꯖꯤꯅꯦꯁꯁꯤꯁꯨ ꯔꯤꯌꯦꯜ ꯕꯤꯖꯤꯅꯦꯁ ꯃꯛ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯁꯣ ꯇꯧꯕꯁꯨ ꯌꯥꯗꯕ ꯑꯩꯈꯣꯏꯗꯁꯨ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯀꯩꯝ ꯍꯥꯏꯐꯝ ꯈꯪꯗꯦꯕ ꯑꯩꯈꯣꯏ ꯃꯥꯏ ꯃꯇꯦꯡꯁꯨ ꯄꯥꯡꯐꯝ ꯁꯨꯡ ꯈꯪꯗꯦ ꯃꯥꯏ ꯕꯤꯖꯤꯅꯦꯁꯁꯤ ꯀꯔꯤꯅꯣꯁꯨ ꯈꯪꯗꯦꯕ ꯀꯃꯤꯁꯟ ꯑꯣꯏꯅ ꯆꯥꯏꯔꯥꯁꯨ ꯍꯦꯛꯇ ꯑꯣꯏꯔꯝꯗꯕꯤꯀꯣ ꯀꯝꯄꯅꯤ ꯀꯃꯤꯁꯟ ꯑꯣꯏꯅ ꯆꯥꯔꯗꯤ ꯃꯣꯏ ꯀꯝꯄꯅꯤꯗꯣ ꯑꯆꯧꯕ ꯀꯃꯤꯁꯟ ꯆꯥꯔꯗꯤ ꯀꯝꯄꯅꯤꯗꯨꯅ ꯃꯣꯏꯗ ꯏꯚꯟ ꯀꯩꯅꯣ ꯔꯤꯇꯔꯟꯕꯨ ꯄꯤꯔꯤꯅꯦ ꯇꯦꯛꯁ ꯈꯔ ꯔꯤꯇꯔꯟꯕꯨ ꯄꯤꯅꯔꯤꯅꯦꯕ ꯑꯗꯨꯁꯨ ꯍꯦꯛ ꯑꯣꯏꯗꯕ ꯐꯪꯕꯁꯨ ꯍꯦꯛ ꯌꯥꯗꯕ ꯑꯗꯨꯅ ꯃꯣꯏꯒꯤꯁꯤꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏꯗꯁꯨ ꯂꯨꯏ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯔꯤꯌꯦꯜ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯀꯥꯡꯕꯨꯒꯤꯗꯤ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯤ ꯏꯚꯟ ꯂꯣꯟꯒꯤ ꯈꯤꯇ ꯍꯥꯏꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯂꯣꯟꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯂꯣꯟꯗꯁꯨ ꯑꯗꯨꯝ ꯄꯤꯌꯦꯕ ꯍꯥꯏꯗꯤ ꯃꯣꯏꯅ ꯄꯦꯄꯔ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯑꯣꯏꯔꯝꯃꯕ ꯕꯤꯖꯤꯅꯦꯁꯁꯦ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯆꯂꯥꯏꯖꯔꯝꯃꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯣꯏꯒꯤ ꯂꯣꯟꯁꯤ ꯁꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯦꯕ ꯍꯥꯏꯗꯤ ꯁꯤ ꯕꯦꯡꯁꯤꯗ ꯆꯠꯂꯣ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ ꯈꯣꯠꯂꯒꯦ ꯍꯥꯏꯔꯒ ꯃꯣꯏ ꯁ꯭ꯇꯥꯐꯀ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯗꯣꯀꯨꯃꯦꯟꯇꯦꯁꯟꯁꯦ ꯊꯥꯅꯔꯒ ꯑꯗꯨꯝ ꯇꯧꯅꯩꯑꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯂꯣꯟꯁꯦ ꯑꯗꯨꯝ ꯊꯥꯅꯩ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯅꯤꯄꯨꯔ ꯀꯩꯅꯣ ꯇꯧꯔꯤ ꯑꯗꯨꯝ ꯂꯣꯟꯁꯦ ꯑꯗꯨꯝ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯝ ꯂꯣꯟꯁꯦ ꯑꯗꯨꯝ ꯄꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯖꯅꯤ ꯑꯗꯣ ꯇꯧꯕꯗꯤ ꯕꯤꯖꯤꯅꯦꯁꯇꯤ ꯔꯤꯌꯦꯜ ꯑꯣꯏꯅ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯕꯤꯖꯤꯅꯦꯁꯁꯦ ꯑꯩ ꯇꯧꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯏꯟꯀꯝ ꯇꯦꯛꯁ ꯐꯥꯏꯂꯤꯡ ꯇꯧꯒꯦ ꯑꯗꯨꯒ ꯂꯣꯟ ꯄꯤꯌꯨ ꯍꯥꯏꯕꯗꯨꯁꯨ ꯑꯗꯨꯁꯨ ꯑꯃꯨꯛ ꯌꯥꯗꯦꯕ ꯕꯤꯖꯤꯅꯦꯁꯁꯦ ꯍꯥꯏꯗꯤ ꯍꯧꯗ ꯉꯥꯏꯔꯤꯕ ꯑꯣꯏꯔꯒꯗꯤ ꯕꯦꯡꯛꯅ ꯑꯩꯈꯣꯏꯗ ꯊꯥꯖꯕ ꯊꯝꯗ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯥ ꯚꯦꯔꯤꯐꯤꯀꯦꯁꯟ ꯑꯃ ꯂꯥꯛꯀꯅꯦꯕ ꯑꯗ ꯑꯗꯨꯝ ꯀꯛꯈꯤꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯃꯔꯣꯝꯗ ꯌꯥꯝꯁꯨ ꯂꯨꯔꯛꯑꯕ ꯇꯥꯏꯃꯤꯡ ꯑꯣꯏꯔꯦꯕ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯁꯤꯁꯨ ꯕꯦꯡꯛꯅꯁꯨ ꯂꯣꯟꯁꯨ ꯄꯤꯅꯤꯡꯗꯕ ꯃꯐꯝ ꯑꯣꯏꯁꯜꯂꯛꯑꯦꯕ ꯍꯥꯏꯗꯤ ꯏꯔꯥꯡ ꯀꯩꯀꯩꯁꯨ ꯐꯠꯇ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯍꯦꯛꯇ ꯀꯩꯅꯣꯁꯦ ꯂꯣꯟꯁꯦ ꯍꯨꯟꯕꯕꯨ ꯄꯤꯕꯗꯤ ꯂꯥꯏꯅ ꯍꯨꯟꯕꯕꯨ ꯍꯦꯛꯇ ꯂꯦꯞꯍꯠꯂꯛꯄꯁꯨ ꯌꯥꯎꯕꯅꯤꯅ ꯍꯥꯏꯗꯤ ꯂꯣꯟꯁꯨ ꯍꯨꯜꯂꯛꯇ꯭ꯔꯕꯅꯤꯅ ꯕꯦꯡꯛꯅꯁꯨ ꯂꯣꯟ ꯊꯥꯗꯗ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯑꯅꯝꯕ ꯃꯇꯝꯗ ꯂꯣꯟꯁꯦ ꯑꯝꯇ ꯄꯤꯗ꯭ꯔꯕꯅꯦꯕ ꯑꯗꯣ ꯃꯅꯤꯄꯨꯔꯁꯤꯗꯗꯤ ꯑꯃꯔꯣꯝꯗ ꯆꯥꯎꯈꯠꯄꯁꯨ ꯋꯥꯔꯕꯅꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯃꯤꯠ ꯅꯥꯀꯣꯡ ꯌꯥꯝ ꯁꯤꯡꯗ꯭ꯔꯒꯗꯤ ꯍꯧꯒꯠꯄ ꯌꯥꯝ ꯋꯥꯒꯅꯦꯕ ꯍꯤꯡꯅꯕꯒꯤ ꯃꯑꯣꯡꯗ ꯄꯪꯇꯧ ꯇꯧꯅꯕꯅ ꯑꯃꯅꯤ ꯑꯗꯨ ꯅꯠꯇꯕ ꯌꯥꯝ ꯆꯥꯎꯈꯠꯀꯦ ꯍꯥꯏꯔꯒꯗꯤ ꯈꯤꯇꯪꯗꯤ ꯋꯥꯔꯅꯦꯕ ꯍꯥꯏꯗꯤ ꯃꯤꯠ ꯅꯥꯀꯣꯡ ꯌꯥꯝ ꯁꯤꯡꯗ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯅꯣꯂꯦꯖꯁꯦ ꯌꯥꯔꯤꯉꯩ ꯇꯥꯟꯅꯍꯧꯗ꯭ꯔꯒꯗꯤꯀꯣ ꯑꯗꯨꯒ ꯍꯤꯡꯕꯁꯦ ꯈꯤꯇꯪ ꯕꯤꯖꯤꯅꯦꯁ ꯈꯤꯇꯪ ꯋꯥꯅꯔꯅꯤ ꯁꯤꯒꯤ ꯏꯔꯥꯡꯁꯤ ꯍꯦꯛ ꯂꯣꯏꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯕꯤꯖꯤꯅꯦꯁ ꯁꯦꯛꯇꯔ ꯃꯌꯥꯝꯁꯨ ꯂꯣꯁ ꯐꯅꯌꯥꯝ ꯆꯠꯂꯝꯃꯗꯣꯏꯅꯦꯕ ꯏꯀꯣꯅꯣꯃꯤ ꯀ꯭ꯔꯥꯏꯁꯤꯁ ꯂꯥꯛꯑꯅꯤ ꯕꯦꯡꯛꯁꯤꯁꯨ ꯂꯣꯟ ꯄꯤꯔꯣꯏꯗꯣꯏꯅꯦꯕ ꯕꯦꯡꯛꯁꯤꯅꯁꯨ ꯂꯣꯟꯁꯦ ꯃꯌꯥꯝꯁꯦ ꯂꯣꯏ ꯄꯤꯁꯟꯕꯁꯨ ꯉꯝꯗꯕꯅꯤꯅ ꯃꯌꯥꯝꯁꯨ ꯐꯠꯇꯣꯔꯛꯈꯤꯗꯣꯏꯅꯦꯕ ꯔꯤꯌꯦꯜ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯌꯥꯝꯕꯨ ꯑꯃꯨꯛ ꯃꯣꯏꯗꯁꯨ ꯑꯃꯨꯛ ꯃꯣꯏꯅ ꯄꯥꯝꯃꯤ ꯂꯣꯟ ꯑꯦꯃꯥꯎꯟꯗꯣ ꯐꯪꯉꯛꯇꯕꯁꯨ ꯌꯥꯔꯤꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯂꯥꯏꯕꯛ ꯑꯃꯁꯣꯝꯗ ꯂꯥꯏꯕꯛꯁꯨ ꯐꯩ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯑꯣꯚꯔꯗ꯭ꯔꯥꯐ ꯂꯣꯟꯁꯨ ꯃꯌꯥꯝ ꯄꯤꯅꯔꯛꯑꯦꯀꯣ ꯇꯁꯦꯡꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯀꯥꯡꯕꯨꯒꯤꯗꯤ 3 years ꯑꯩꯈꯣꯏ ITR ꯄꯥꯏꯕ ꯑꯗꯨꯒ GST ꯐꯖꯅ ꯂꯩꯖꯕ ꯀꯥꯡꯕꯨꯒꯤꯗꯤ ꯑꯣꯚꯔꯗ꯭ꯔꯥꯐ ꯂꯣꯟꯁꯨ ꯑꯗꯨꯝ ꯄꯤꯕ ꯍꯧꯅꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯁꯨꯝꯕꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯕꯤꯖꯤꯅꯦꯁ ꯇꯧꯔꯦꯅ ꯁꯨꯝ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃ ꯍꯥꯏꯗꯤ ꯕꯦꯡꯒꯁꯨ ꯃꯔꯤꯁꯦ ꯌꯥꯝ ꯐꯕ ꯊꯝꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯇꯦꯛꯁ ꯀꯟꯁꯜꯇꯦꯟ ꯐꯥꯔꯃꯒꯁꯨ ꯑꯩꯈꯣꯏꯒꯁꯨ ꯃꯔꯤ ꯐꯕ ꯑꯃ ꯊꯝꯕ ꯇꯥꯏ ꯑꯗꯨꯒ ꯕꯦꯡꯒꯁꯨ ꯃꯔꯤꯁꯦ ꯐꯕ ꯑꯃ ꯊꯝꯕꯤꯒꯗꯕꯅꯦꯕ ꯍꯥꯏꯕ ꯃꯁꯥꯅ ꯁꯨꯕ ꯍꯩꯔꯦ ꯁꯨꯖꯔꯦ ꯑꯗꯣ ꯕꯦꯡꯛꯅ ꯑꯃꯨꯛ ꯀꯩꯅꯣꯁꯦ ꯔꯤꯄꯣꯔꯠꯁꯦ ꯑꯣꯗꯤꯇꯦꯠ ꯇꯧ ꯍꯥꯏꯔꯒꯗꯤ ꯑꯃꯨꯛ ꯃꯣꯏꯅ ꯑꯃꯨꯛ ꯌꯥꯔꯛꯑꯣꯏꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯆꯥꯔꯇꯔ ꯑꯦꯀꯥꯎꯟꯇꯦꯟꯒꯤ ꯁꯣꯏ ꯌꯥꯎꯔꯛꯀꯗꯣꯏꯅꯤ ꯃꯣꯏꯒꯤ ꯑꯣꯗꯤꯠ ꯔꯤꯄꯣꯔꯠ ꯂꯥꯛꯀꯗꯣꯏꯅꯤ ꯑꯗꯨꯝ ꯀꯥꯟꯗꯗꯤ ꯑꯃꯨꯛ ꯃꯁꯥꯅ ꯁꯨꯕ ꯍꯩꯔꯦ ꯍꯥꯏꯕꯁꯨ ꯑꯃꯨꯛ ꯌꯥꯔꯛꯑꯣꯏꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯅꯣꯏ ꯁꯨꯏꯁꯦ ꯀꯌꯥꯝ ꯆꯨꯝꯕꯅꯣ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯊꯤꯒꯠꯂꯒ ꯑꯗꯨꯝ ꯊꯤ ꯂꯩꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯆꯍꯤꯁꯦ ꯀꯨꯏꯅ ꯁꯨꯖꯔꯛꯄꯅꯤna ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯨꯖꯔ ꯊꯥꯒꯠꯂꯛꯏꯕ ꯄꯣꯠꯁꯤꯗꯤ ꯃꯣꯏ ꯀꯩꯅꯣꯁꯦ ꯆꯥꯔꯇꯔ ꯑꯦꯀꯥꯎꯟꯇꯦꯟꯒꯤꯗꯤ ꯌꯥꯝ ꯀꯟꯅ ꯍꯥꯏꯗꯤ ꯔꯤꯄꯣꯔꯠꯁꯦ ꯆꯨꯝꯃꯤ ꯆꯨꯝꯗꯦ ꯑꯗꯨꯝ ꯌꯦꯡꯉꯒ ꯑꯗꯨꯝ ꯀꯩꯅꯣ ꯑꯣꯗꯤꯇꯦꯠ ꯇꯧꯅꯕꯅꯦꯕ ꯑꯗꯣ ꯃꯁꯥꯅ ꯇꯧꯔꯒꯗꯤ ꯈꯤꯇꯪ ꯑꯗꯨꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯗꯤ ꯈꯤꯇꯪ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯁꯦꯡꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯈꯤꯇꯪ ꯂꯨꯔꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯅꯣꯂꯦꯖꯁꯦ ꯐꯖꯅ ꯂꯩꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯐꯖꯅ ꯆꯠꯃꯤꯟꯅꯁꯤ ꯁꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯗꯕ ꯈꯣꯠꯇꯕ ꯑꯗꯨꯝ ꯂꯣꯏꯅ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯑꯩ ꯄꯤꯖꯒꯦ ꯃꯌꯥꯝꯗ Q&A ꯄꯤꯖꯒꯦ ꯉꯥꯛꯇꯪ ꯂꯩꯔꯒ ꯁꯨꯝ ꯃꯌꯥꯝꯗ ꯀꯩꯅꯣꯝ ꯍꯥꯏꯖꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯕꯣꯔꯤꯁꯅ ꯍꯥꯏꯕꯤꯈꯤꯕꯗꯣ ꯁꯦꯡꯅ ꯌꯥꯝ ꯊꯤ ꯆꯨꯝꯃꯦ ꯌꯥꯝ ꯊꯤꯅ ꯆꯨꯝꯕ꯭ꯔꯥ 100% ꯑꯩ ꯑꯦꯒ꯭ꯔꯤ ꯇꯧꯋꯦ ꯍꯥꯏꯕꯗꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩ ꯏꯁꯥꯐꯥꯎꯗ ꯁꯝꯇꯥꯏꯝꯁ ꯑꯩꯅ ꯈꯜꯂꯛꯄ ꯃꯇꯝꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯗ ꯕꯤꯖꯤꯅꯦꯁ ꯑꯃ ꯏꯟꯚꯦꯁꯠ ꯇꯧꯒꯦꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯄ ꯃꯇꯝꯗ 100 times ꯑꯩ ꯈꯜꯂꯦꯕ ꯍꯧꯖꯤꯛ 100 times ꯑꯩ ꯈꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝꯗ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯏꯁꯨ ꯄꯩꯒꯩ ꯂꯩꯔꯦ ꯍꯧꯖꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯏꯁꯨ ꯂꯩꯕꯁꯤꯅ ꯀꯩꯗꯧꯏ ꯑꯩꯈꯣꯏꯗ ꯗꯦꯂꯤꯚꯔꯤ ꯆꯥꯔꯖ ꯌꯥꯝ ꯋꯥꯡꯉꯤ ꯄ꯭ꯔꯗꯛꯀꯤ ꯄ꯭ꯔꯥꯏꯁ ꯑꯩꯈꯣꯏꯅ ꯂꯧꯔꯛꯄ ꯄ꯭ꯔꯗꯛꯁꯦ ꯁꯄꯣꯖ ꯑꯩꯈꯣꯏꯅ ꯒꯨꯋꯥꯍꯥꯇꯤ ꯐꯥꯎꯗ ꯗꯦꯜꯂꯤꯗꯒꯤ ꯒꯨꯋꯥꯍꯥꯇꯤ ꯐꯥꯎꯗ ꯂꯨꯄꯥ 400ꯇ ꯌꯧꯔꯛꯄ ꯄꯣꯠꯇꯣ ꯃꯅꯤꯄꯨꯔ ꯌꯧꯕꯗ ꯂꯨꯄꯥ 900 ꯑꯣꯟꯈ꯭ꯔꯦ ꯑꯣꯟꯗꯕ ꯌꯥꯗꯕꯅꯤꯅ ꯑꯣꯟꯈ꯭ꯔꯦꯀꯣ ꯑꯗꯨꯗꯨꯅ ꯀꯩꯗꯧꯏ ꯀꯣꯁꯂꯤ ꯑꯣꯏꯈꯠꯂꯛꯑꯦ ꯑꯗꯒꯤ ꯄ꯭ꯔꯥꯏꯁꯤ ꯑꯣꯏꯈꯠꯂꯛꯑꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯗ ꯀꯩꯗꯧꯏ ꯑꯩꯈꯣꯏꯗ ꯁꯣꯛꯄ ꯑꯩꯈꯣꯏꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯄꯩꯁꯥ ꯂꯩꯕ ꯃꯤ ꯈꯔꯅ ꯂꯩꯕ ꯋꯥꯅꯦꯕ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯁꯦ ꯄꯩꯁꯥ ꯂꯩꯕ ꯃꯤ ꯈꯔꯅ ꯂꯩꯕ ꯂꯩꯇꯕ ꯃꯤꯗꯗꯤ ꯁꯦꯡꯅ ꯁꯨꯡꯂꯩ ꯂꯩꯔꯔꯣꯏꯕ ꯍꯧꯖꯤꯛ ꯂꯩꯇꯕ ꯃꯤꯗꯤ ꯁꯨꯡꯂꯩ ꯂꯩꯔꯔꯣꯏꯕ ꯑꯗꯨꯅ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯍꯧꯒꯠꯄꯁꯦ ꯇꯁꯦꯡꯅ ꯈꯜꯂꯨꯔꯒꯗꯤ ꯑꯩꯁꯨ ꯂꯣꯏꯅꯃꯛ ꯁꯤꯒꯤ ꯄꯣꯠꯁꯦ ꯏꯃꯦꯖꯤꯟ ꯇꯧꯕ ꯃꯇꯝꯗ ꯈꯜꯂꯨꯔꯒꯗꯤ ꯌꯥꯝ ꯊꯤꯅ ꯋꯥꯗꯣꯏꯅꯦ ꯕꯠ ꯁꯤ ꯄꯣꯠꯁꯦ ꯏꯝꯄꯣꯁꯤꯕꯜꯅꯦꯗꯤ ꯍꯥꯏꯔꯣꯏꯕ ꯁꯤ ꯄꯣꯠꯁꯦ ꯄꯣꯁꯤꯕꯜꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗ ꯇꯣꯏꯅ ꯍꯥꯏꯔꯤꯁꯦ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯑꯩꯅ ꯇꯣꯏꯅ ꯕꯦꯁ ꯇꯧꯔ ꯍꯥꯏꯔꯤꯁꯦ ꯁꯤ ꯃꯔꯝ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯚꯤꯖꯟꯁꯦ ꯍꯣꯏ
ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯈꯪꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯌꯥꯎꯔꯝꯒꯅꯤ ꯑꯩ ꯀꯩꯝ ꯀꯥꯏꯗꯦꯕ ꯕꯠ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯚꯤꯖꯟꯁꯦ ꯈꯤꯇꯪ ꯇꯣꯉꯥꯜꯂꯦꯕꯀꯣ ꯚꯤꯖꯟꯁꯦ ꯇꯣꯉꯥꯜꯂꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯃꯣꯁꯂꯤ ꯃꯅꯤꯄꯨꯔꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯡꯁꯦ ꯑꯩꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯣꯁ ꯑꯣꯐ ꯗ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔꯁꯦ ꯑꯌꯥꯝꯕꯅ ꯍꯣꯏ ꯁꯦꯛꯇꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗ ꯈꯛ ꯐꯣꯀꯁ ꯇꯧꯗꯕ ꯌꯥꯗꯕ ꯁꯦꯛꯇꯔꯗꯨꯅ ꯑꯗꯨ ꯑꯣꯏꯖꯈ꯭ꯔꯦꯕ ꯕꯠ ꯑꯗꯔ ꯗꯦꯟ ꯗꯦꯠ ꯑꯇꯣꯞꯄ ꯕꯤꯖꯤꯅꯦꯁꯁꯦ ꯄꯣꯇꯦꯟꯁꯤꯌꯦꯜ ꯂꯩꯕ ꯃꯄꯥꯟꯗ ꯆꯠꯄ ꯌꯥꯕ ꯕꯤꯖꯤꯅꯦꯁꯁꯤ ꯐꯥꯎꯗ ꯃꯥꯒꯤ ꯑꯌꯥꯝꯕ ꯇꯥꯔꯒꯦꯠ ꯑꯣꯗꯤꯌꯟꯁꯁꯦ ꯃꯅꯤꯄꯨꯔꯗ ꯈꯛ ꯑꯣꯏꯌꯦ ꯑꯌꯥꯝꯕ ꯇꯥꯔꯒꯦꯠ ꯑꯣꯗꯤꯌꯟꯁꯁꯦ ꯃꯅꯤꯄꯨꯔꯗ ꯈꯛ ꯑꯣꯏ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝ ꯄꯤꯛꯄ ꯂꯝꯗꯝꯅꯦ 30 to 40 lakhs hardly 40 lakhs or more 31 32 33% 33 lakhs so 33 lakhs population sida nangi loima customer natte sidai khaidura kan sector amam khaigrine so do itadi station adum khanbiro mayam na khanbiro ꯑꯩꯈꯣꯏꯅ ꯅꯣꯠ ꯑꯣꯟꯂꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀ꯭ꯔꯥꯏꯁꯤꯁꯁꯦ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯁꯨ ꯀ꯭ꯔꯥꯏꯁꯤꯁꯁꯦ ꯑꯩꯈꯣꯏ ꯁꯣꯜꯕ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯁꯨ ꯈꯟꯅꯔꯁꯦꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯦ ꯋꯤ ꯑꯥꯔ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯤꯁꯇ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯗꯩ ꯀꯩꯗꯩ ꯅꯨꯡꯉꯥꯏꯔꯦ ꯁ꯭ꯇꯤꯜ ꯍꯥꯏꯇꯥꯔꯁꯨ ꯅꯪꯒꯤ ꯇꯥꯔꯒꯦꯠ ꯑꯣꯗꯤꯌꯟꯁ ꯑꯃꯇꯪ ꯌꯦꯡꯕꯤꯌꯨ ꯇꯥꯔꯒꯦꯠ ꯑꯣꯗꯤꯌꯟꯁ ꯌꯥꯝ ꯄꯤꯛꯑꯦꯕ ꯁꯣ ꯇꯥꯔꯒꯦꯠ ꯑꯣꯗꯤꯌꯟꯁ ꯄꯤꯛꯄ ꯑꯣꯏꯇꯥꯔꯗꯤ ꯅꯪꯒꯤ ꯑꯔꯅꯤꯡꯁꯨ ꯄꯤꯛꯑꯅꯤ ꯅꯪꯒꯤ ꯀꯁꯇꯃꯔ ꯌꯥꯝꯃꯔꯣꯏ ꯑꯔꯅꯤꯡꯁꯨ ꯌꯥꯝꯃꯔꯣꯏ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯧꯖꯤꯛ ꯍꯥꯏꯔꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯑꯣꯟꯂꯥꯏꯟꯁꯦ ꯍꯧꯖꯤꯛ ꯑꯣꯟꯂꯥꯏꯟꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁ꯭ꯀꯦꯝ ꯊꯣꯛꯄꯒꯤ ꯑꯣꯟꯂꯥꯏꯟꯁꯦ ꯇꯣꯉꯥꯟꯕ ꯋꯦꯗ ꯄꯨꯏꯕ ꯃꯌꯥꯝ ꯑꯩ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯗꯣꯛꯀꯦꯕ ꯉꯁꯤ ꯑꯩ ꯐꯣꯡꯗꯣꯛꯀꯦꯕꯀꯣ ꯑꯣꯟꯂꯥꯏꯟꯁꯦ ꯁꯦꯡꯅ ꯇꯣꯉꯥꯟꯅ ꯃꯌꯥꯝꯅ ꯄꯨꯔꯤꯁꯦ ꯇꯣꯉꯥꯟꯅ ꯁ꯭ꯀꯦꯝ ꯂꯣꯝꯗ ꯑꯣꯏꯅ ꯄꯨꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯉꯁꯥꯏꯒꯤ ꯃꯣꯏꯗ ꯁ꯭ꯀꯦꯝ ꯑꯣꯏꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯊꯦꯡꯅꯔꯛꯄꯒꯤ ꯕꯠ ꯑꯒꯦꯟ ꯑꯣꯟꯂꯥꯏꯟꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜꯁꯤꯗꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯔꯒꯗꯤ ꯇꯁꯦꯡꯅ ꯀꯅꯥꯃꯨꯛ ꯈꯪꯗꯕ ꯀꯌꯥ ꯑꯃꯅꯦ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯈꯪꯗꯦꯕ ꯑꯣꯟꯂꯥꯏꯟꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯑꯣꯟꯂꯥꯏꯟ ꯕꯤꯖꯤꯅꯦꯁꯁꯤꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯏꯟꯗꯤꯌꯥꯗ ꯉꯁꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯕꯤꯖꯤꯅꯦꯁꯇ ꯃꯣꯏꯒꯤ ꯂꯥꯏꯐꯁꯦ ꯆꯦꯟꯖ ꯇꯧꯔ ꯂꯥꯛꯏꯅꯦꯕ ꯑꯗꯨ ꯀꯅꯥꯝꯇ ꯐꯣꯀꯁ ꯇꯧꯗꯦꯕ ꯑꯗꯨꯒꯨꯝꯕꯗ ꯑꯣꯟꯂꯤ ꯃꯣꯏꯅ ꯍꯧꯖꯤꯛ ꯑꯣꯟꯂꯥꯏꯟ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯍꯣꯏ ꯌꯧꯗꯤ ꯌꯧꯔꯦ ꯃꯦꯁꯦꯖꯁꯦ ꯌꯧꯔꯦ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯀꯣꯛꯇ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯊꯥꯈ꯭ꯔꯦꯕ ꯑꯣꯟꯂꯥꯏꯟꯗ ꯑꯩꯈꯣꯏ ꯀꯥꯟꯅꯕ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝꯗ ꯆꯥꯎꯔꯥꯛꯄ ꯑꯃꯈꯣꯏ ꯈꯪꯕ ꯍꯧꯔꯦ ꯕꯠ ꯈꯪꯕ ꯍꯧꯔꯛꯇꯥꯔꯁꯨ ꯀꯩ ꯑꯣꯏꯒꯦ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯑꯗꯨꯅ ꯑꯅꯧ ꯑꯅꯧꯕ ꯀꯝꯄꯅꯤ ꯃꯌꯥꯝ ꯂꯥꯛꯏ ꯃꯌꯥꯝꯁꯤꯡꯗꯨꯅ ꯃꯣꯏꯅ ꯑꯣꯟꯂꯥꯏꯟꯒꯤ ꯀꯩꯅꯣꯗ ꯔꯨꯠꯇ ꯊꯥꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯣꯏꯗꯁꯨ ꯈꯟꯕ ꯃꯇꯝꯗ ꯑꯣ ꯑꯣꯟꯂꯥꯏꯟ ꯍꯥꯏꯁꯦ ꯁꯤꯅꯤ ꯁꯤꯒꯤ ꯕ꯭ꯔꯦꯟꯁꯤꯅꯤ ꯍꯥꯏꯔꯒ ꯃꯣꯏꯅ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯇꯥꯔꯗꯤ ꯄꯩꯁꯥ ꯄꯤꯔꯒꯦ ꯑꯗꯨꯒ ꯑꯩ ꯑꯣꯟꯂꯥꯏꯟ ꯕꯤꯖꯤꯅꯦꯁ ꯇꯧꯗꯣꯏꯅꯤ ꯍꯥꯏꯔꯒ ꯆꯪꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩ ꯂꯔꯟ ꯇꯧꯕꯒ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯄꯤꯔꯒ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕꯒ ꯌꯥꯝ ꯈꯦꯠꯅꯩꯕ ꯑꯅꯤꯁꯦ always remember this ꯑꯩ ꯂꯔꯟ ꯇꯧꯖꯒꯦꯅ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯑꯩ ꯇꯝꯖꯒꯦ ꯍꯥꯏꯅ ꯄꯤꯕꯒ ꯑꯩ ꯊꯕꯛ ꯇꯧꯖꯒꯦꯅ ꯄꯩꯁꯥ ꯄꯤꯕꯒ ꯑꯩꯒꯤ ꯁꯤ ꯂꯥꯏꯁꯦꯟꯁ ꯂꯧꯊꯣꯛꯄꯩꯅ ꯄꯤꯕ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕ ꯌꯥꯝ ꯂꯩ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥꯁꯤꯡ ꯑꯁꯤ ꯎꯕ ꯉꯝꯗ꯭ꯔꯦ ꯄꯨꯂꯞ ꯑꯅꯤꯁꯦ ꯄꯨꯟꯖꯜꯂ ꯀꯦꯇꯥꯒꯔꯥꯏꯖ ꯇꯧꯔꯦꯕ ꯃꯣꯏꯅ ꯎꯔꯤꯁꯦ ꯃꯣꯏ ꯋꯥꯈꯜꯁꯦ ꯀꯩ ꯑꯣꯏꯒꯦ ꯇꯝꯕꯁꯤꯒ ꯂꯔꯅꯤꯡ ꯇꯧꯕꯁꯤꯒ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯇ ꯗꯦꯕꯂꯞ ꯇꯧꯅꯕ ꯄꯣꯠꯁꯤꯒ ꯑꯩꯅ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯄꯤꯔ ꯊꯕꯛ ꯇꯧꯕꯁꯤꯒ ꯑꯅꯤꯃꯛꯁꯦ ꯑꯣꯟꯂꯥꯏꯟ ꯕꯤꯖꯤꯅꯦꯁꯅꯤ ꯍꯥꯏꯅ ꯇꯛꯅ ꯆꯠꯂꯦꯕ ꯗꯦꯠꯁ ꯗ ꯕꯤꯒꯦꯁ ꯃꯤꯁꯇꯦꯛ ꯑꯩ ꯉꯁꯤ ꯑꯗꯨꯒꯤ ꯀꯣꯛꯇꯣ ꯂꯧꯊꯣꯛꯄꯤꯌꯨ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯂꯔꯅꯤꯡ ꯍꯥꯏꯕꯁꯤꯗꯤ ꯑꯦꯚ꯭ꯔꯤꯗꯦ ꯋꯤ ꯑꯥꯔ ꯂꯔꯅꯤꯡ ꯑꯩꯁꯨ ꯑꯦꯚ꯭ꯔꯤꯗे ꯂꯔꯟ ꯇꯧꯋꯦ ꯀꯩꯒꯤꯅꯣꯗ ꯑꯩ ꯂꯔꯟ ꯇꯧꯗꯕ ꯌꯥꯗꯦꯕ ꯉꯁꯤ ꯑꯩꯉꯣꯟꯗ ꯕꯣꯔꯤꯁꯇꯒꯤ ꯉꯁꯤ ꯇꯝꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯇꯝꯍꯧꯔꯦ ꯉꯁꯤ ꯇꯦꯛꯁꯀꯤ ꯃꯔꯝꯗ ꯈꯪꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯈꯪꯍꯧꯔꯦ ꯕꯤꯀꯣꯁ ꯑꯩ ꯈꯪꯗꯦ ꯑꯗꯨ ꯃꯔꯝꯗ ꯇꯁꯦꯡꯅ ꯑꯩ ꯌꯥꯝ ꯅꯣꯂꯦꯖ ꯂꯩꯇꯦ ꯈꯔ ꯈꯛꯇꯅꯦꯕ ꯑꯩꯅ ꯂꯩꯔꯤꯁꯦ ꯕꯤꯀꯣꯁ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯆꯥꯔꯇꯔ ꯑꯦꯀꯥꯎꯟꯇꯦꯟ ꯑꯩꯅ ꯈꯪꯗꯕ ꯀꯌꯥ ꯑꯃ ꯆꯥꯔꯇꯔ ꯑꯦꯀꯥꯎꯟꯇꯦꯟꯒ ꯗꯤꯁꯀꯁ ꯇꯧꯗꯦ ꯑꯩ ꯂꯣꯏꯅꯃꯛꯇ ꯈꯪꯕ ꯅꯠꯇꯦ ꯁꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯦꯚ꯭ꯔꯤ ꯁꯦꯒꯃꯦꯟꯗ ꯑꯩꯈꯣꯏ ꯂꯔꯟ ꯇꯧꯕꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯕꯠ ꯑꯗꯨꯒꯤ ꯄꯣꯠꯇꯨꯒ ꯑꯅꯤꯁꯦ ꯄꯨꯟꯁꯤꯟꯅꯔꯒ ꯕꯤꯖꯤꯅꯦꯁꯇ ꯆꯠ ꯇꯥꯔꯗꯤ ꯅꯪ ꯌꯥꯝ ꯊꯤꯅ ꯑꯔꯥꯟꯕ ꯂꯝꯕꯦꯜ ꯑꯃꯗ ꯆꯪꯉꯛꯑꯦ ꯍꯥꯏꯗꯨꯅꯦꯕ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯁꯣ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯑꯅꯤꯁꯦ ꯄꯨꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯔꯟ ꯇꯧꯒꯗꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯂꯔꯟ ꯇꯧꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯎꯔꯤꯁꯦ ꯄꯩꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇ ꯅꯣꯡꯉꯥꯜꯂꯒ ꯄꯥꯏꯕꯒꯤ ꯋꯥꯈꯟꯗ ꯃꯤꯅ ꯍꯦꯛꯇ ꯁꯤ ꯎꯔꯛꯄ ꯄꯣꯠꯁꯦ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯎꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯇꯝꯕꯒꯤ ꯋꯥꯈꯟꯁꯦ ꯂꯪꯊꯣꯛꯈ꯭ꯔꯦꯕ ꯁꯦꯡꯅ ꯇꯝꯕꯒꯤ ꯋꯥꯈꯟꯁꯦ ꯂꯪꯊꯣꯛꯈ꯭ꯔꯦ ꯇꯦꯛꯁ ꯊꯤꯕꯒꯤ ꯋꯥꯈꯟꯁꯦ ꯂꯪꯊꯣꯛꯈ꯭ꯔꯦ ꯕꯤꯖꯤꯅꯦꯁꯀꯤ ꯋꯥꯈꯟꯁꯦ ꯂꯪꯊꯣꯛꯈ꯭ꯔꯦꯕ ꯂꯪꯊꯣꯛꯈ꯭ꯔ ꯀꯩ ꯎꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯌꯦꯡ ꯍꯦꯛꯇ ꯑꯩ ꯄꯩꯁꯥ ꯄꯥꯏꯔꯅꯤ ꯍꯌꯦꯡ ꯍꯦꯛꯇ ꯀꯔꯣꯔꯄꯇꯤ ꯑꯣꯏꯔꯅꯤ ꯍꯥꯏꯕ ꯋꯥꯈꯟꯁꯤꯗ ꯑꯣꯏꯅ ꯀꯩꯒꯤꯅꯣ ꯄꯩꯁꯥꯗꯣ ꯎꯔꯛꯑꯕꯅꯤನ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯑꯣꯏꯅ ꯆꯪꯁꯤꯟꯕ ꯑꯃ ꯇꯧꯔꯛꯑꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯃꯤꯁꯂꯤꯠ ꯇꯧꯕ ꯍꯧꯔꯛꯏꯅꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯤꯁꯂꯤꯠ ꯇꯧꯕ ꯍꯧꯔꯛꯏꯅꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯌꯦꯡꯉꯣ ꯃꯤꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯕ꯭ꯔꯦꯟ ꯋꯥꯁ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯅ ꯕꯤꯖꯤꯅꯦꯁ ꯇꯧꯅꯤꯡꯉꯛꯏꯁꯦ ꯃꯤꯒꯤ ꯄꯩꯁꯥ ꯄꯥꯝꯕꯩꯅꯤ ꯍꯥꯏꯕꯒꯨꯝꯕ ꯌꯦꯁ ꯑꯥꯏ ꯋꯥꯟ ꯃꯅꯤ ꯕ꯭ꯔꯣ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦ ꯍꯥꯏꯇꯥꯔꯗꯤ ꯑꯥꯏ ꯋꯥꯟ ꯃꯅꯤ ꯑꯥꯏ ꯋꯥꯟ ꯌꯣꯔ ꯃꯅꯤ ꯅꯪꯒꯤ ꯄꯩꯁꯥ ꯗꯔꯀꯥꯔ ꯂꯩ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯊꯤꯕ ꯗꯔꯀꯥꯔ ꯂꯩꯇꯕꯅꯤ ꯗꯦꯠꯁ ꯋꯥꯏ ꯑꯦꯝ ꯗꯨꯏꯡ ꯕꯤꯖꯤꯅꯦꯁ ꯀꯩꯅꯣ ꯅꯪ ꯍꯥꯏꯅꯤꯡꯉꯤꯁꯦ ꯋꯥꯔꯜꯁꯦ ꯕꯤꯖꯤꯅꯦꯁꯅ ꯆꯂꯥꯏꯔꯤꯅꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯅꯪꯅ ꯇꯧꯔꯤꯕ ꯒꯣꯚꯔꯟꯃꯦꯟ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯒꯚꯔꯟꯃꯦꯟꯇ ꯑꯩꯈꯣꯏꯅ ꯖꯣꯕ ꯇꯧꯔꯤꯕ ꯄꯩꯁꯥ ꯄꯤꯔꯤꯁꯨ ꯗꯦ ꯑꯥꯔ ꯗꯨꯏꯡ ꯑ ꯕꯤꯖꯤꯅꯦꯁ 100% ꯑꯩ ꯍꯥꯏꯒꯦ ꯒꯚꯔꯟꯃꯦꯟ ꯗꯦ ꯑꯥꯔ ꯗꯨꯏꯡ ꯑ ꯕꯤꯖꯤꯅꯦꯁ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔꯗ ꯅꯪꯅ ꯊꯕꯛ ꯇꯧꯔꯤꯗꯨꯁꯨ ꯗꯦ ꯑꯥꯔ ꯔꯟꯅꯤꯡ ꯑ ꯕꯤꯖꯤꯅꯦꯁ ꯁꯦꯂꯔꯤ ꯄꯤꯔꯤꯅꯦ ꯅꯪꯉꯣꯟꯗ ꯅꯪꯅ ꯃꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯇꯨꯅ ꯍꯦꯛ ꯊꯨꯞꯆꯜꯂꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯁꯦꯂꯔꯤ ꯀꯥꯏꯗꯩ ꯄꯤꯗꯣꯏꯅꯣ ꯀꯥꯏꯗꯩ ꯄꯤꯗꯣꯏꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯕꯤꯀꯣꯁ ꯋꯥꯔꯜꯁꯦ ꯕꯤꯖꯤꯅꯦꯁꯅ ꯂꯣꯏ ꯔꯟ ꯇꯧꯕ ꯉꯥꯛꯇꯅꯦꯕ
ꯑꯩꯈꯣꯏꯅ ꯑꯩ ꯊꯕꯛ ꯇꯧꯋꯦ ꯑꯩ HDFC ꯗ ꯊꯕꯛ ꯇꯧꯋꯦ ꯍꯥꯏꯕ ꯋꯥꯅꯦꯕ ꯑꯩ HDFC ꯒꯤ ꯕꯦꯡꯛ ꯃꯦꯅꯦꯖꯔꯅꯦ ꯍꯥꯏꯕ ꯋꯥꯅꯦ ꯑꯩ HDFC ꯒꯤ ꯀꯩꯅꯣꯅꯦ ꯍꯥꯏꯕ ꯋꯥꯅꯦꯕ ꯕꯁꯤꯡꯅ ꯑꯩ HDFC ꯒꯤ ꯐꯥꯏꯅꯥꯟꯁ ꯃꯦꯅꯦꯖꯔꯅꯦ ꯍꯥꯏꯕ ꯋꯥꯅꯦ ꯕꯠ HDFC ꯁꯦ ꯀꯅꯥꯅ ꯔꯟ ꯇꯧꯏꯅꯣ HDFC ꯗ ꯇꯧꯏꯁꯦ ꯀꯩꯅꯣ ꯂꯣꯟ ꯊꯥꯔꯤꯕ ꯕꯦꯡꯛ ꯆꯂꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯀꯩꯅꯣ ꯗꯦ ꯑꯥꯔ ꯗꯨꯏꯡ ꯑ ꯕꯤꯖꯤꯅꯦꯁ without business without getting money without getting returns how will they pay you how will they pay your salary kamai pidunu sigma posting je khangba mi sungai leite sigma posting je sukan khangde deep understand sungo tawde business ne everything punamak se business to loi run to bunga tane whatever you are doing a business nang nang ngasi keno tawriba mi nga wai sanariba everything you are doing a business aduna aina hoji haiduje ainga saidu haigibdo ꯑꯩꯈꯣꯏꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯇꯝꯗ ꯇꯁꯦꯡꯅ ꯅꯪꯅ ꯍꯧꯒꯠꯀꯦ ꯍꯥꯏꯇꯥꯔꯗꯤ ꯅꯪꯅ ꯍꯧꯒꯠꯀꯦ ꯅꯪꯅ ꯒ꯭ꯔꯣ ꯇꯧꯒꯦ ꯍꯥꯏꯇꯥꯔꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣꯏꯁꯦ ꯄ꯭ꯂꯤꯖ ꯃꯅꯤꯄꯨꯔꯗ ꯕꯤꯖꯤꯅꯦꯁ ꯃꯅꯤꯄꯨꯔꯗꯪ ꯕꯦꯁ ꯇꯧꯕꯤꯒꯅꯣꯕ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯕꯤꯀꯣꯖ ꯁꯤꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯃꯥꯡꯕ ꯌꯥꯝ ꯂꯩꯌꯦꯕ ꯀꯩꯒꯤꯅꯣ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯊꯣꯛꯂꯛ ꯇꯥꯔꯗꯤ ꯅꯪꯒꯤ ꯃꯥꯔꯀꯦꯠꯁꯤ ꯌꯥꯝ ꯆꯥꯎꯋꯦ ꯌꯦꯁ ꯁ꯭ꯇ꯭ꯔꯒꯜ ꯆꯥꯎꯔꯛꯀꯅꯤ ꯃꯥꯔꯀꯦꯠ ꯆꯥꯎꯔꯗꯤ ꯁ꯭ꯇ꯭ꯔꯒꯜ ꯆꯥꯎꯔꯛꯀꯅꯤ ꯕꯠ ꯄꯩꯁꯥꯁꯨ ꯆꯥꯎꯔꯛꯀꯅꯤ ꯔꯤꯇꯔꯟꯁꯨ ꯆꯥꯎꯔꯛꯀꯅꯤ ꯀꯁꯇꯃꯔꯁꯨ ꯌꯥꯝꯃꯛꯀꯅꯤ ꯅꯪꯒꯤ ꯏꯟꯚꯦꯁꯠꯃꯦꯟꯁꯨ ꯆꯥꯎꯔꯛꯀꯅꯤ but nangna vision leitragadi growth haiba potsi pamdragadi nangona forward chatpai wakhanje leitragadi nangonde hojiki place nang leiba place da yare khallagadi nang growth to busum ngamaroi every day akoina khangadabse hojik leiba position je kai de growth to haiba business ki plan je leigedabane but hojik mak nangonda paisa leiram da yaiba nangonda hojik mak fund leiram da yaiba nangonda hojik enough nangonda keno leiram da yaiba nangi level leiram da yaiba adi nangonda hojik awaba kyam leiram yaiba but again nangna habdo nangna dream do nangna loi carry tawdune nangna khallibo khandugi matung ina nangna transformation to adugi matung ina nangna loan lawdune adugi matung ina nangna yengo sidasu ai harakeba vision chawi chawde si taeba suppose suppose taxes ki maram dane koi khanai je hoji hainara se kana gumam lai tax ki maram da tax ek palak chen ko chen da mi khram lai maybe they lack knowledge moida knowledge leram da bi ai moida akiba leram be pisa mangi bai khan be ai but kana guma vision yam chok mi ma haje ai crorepati crore da in terms of crore I want to do business higher adu itardi they will surely taxes emo chidara kani kai gina tanda because I need this high post khalak pani ngai moi vision dui matung ina magi mind se guide to kani ba ngasi aina se 25% thi giba 30% thi giba 40% thi giba this 40% will convert me into 100% have because magi mind adu mine work to kani scarcity mindset ne sigi poja koina khangdabida cheli question cheli je kana ai mafam sida leiri je yare grow to indre haiba chapani so duna grow to bi haida di tawdori ga poche khandori ga poche gi matung ina nangi vision ji yang chawbom darka tai aduna business se manipur da base to bigan la ibo chahi da koi hogot se tawse haida di hojik kai nangon da kai waligi online da nangi tools hojik nangon da loi leire nangon da everything loi leire nangon da paisa hana changamba hana investment chawramba du dagi investment ju pi e hojik ti anything nangon ji darka le investment khadi darka le 50,000 rupees tagi faunang business how to oga nangi business se fajana build toroga online gi through nang marketing fajana toroga sigi business se yogon ba yarba matam ne hojik but again sida zo mu nangna nangon sum ki lising ngai thada ba je mu ki la leitardi nang kamaina su grow to no haini hana di dukan ama lawda ba yade compulsory pot ama yon da ba yade pot ama product produce to da ba yade adu to da ba yade to da ba yade am changi lakh manga lakh tara lakh time pa but no no hojik leitab do fare but you have 50,000 rupees 20,000 rupees 30,000 rupees keno ma to header adugi potuna puthoga adugi potu de hodu faudi yaida adugi matik la hella badam adugi poto target audience to India to khar lore nang chat lu boisu darka ta di flight pai lu boisu darka ta di flight lising tara mangal lu boisu darka ta di kun mangal lu boisu darka ta di all you have to do is make a connection build a connection chumro silas chumro lam bro ta sena connection darka le nang manufacture kamai thi ge phone call da wai sana to nang na order to ido that's it adugi potu da ginangi business to transform to lore but no em khangning de shortcut everything we want shortcut tax ke de wai thi do no thi roi GST ke de lo thok lo thoi registration ke de to don to roi no ai gi mind to ngale ai gi vision to ngale hek palak pa ki dan cheng ngani mai je ke no ni mai je mind ai na ka tax thi bi wai je ai ngon de pesa lo lai ni hai ba kan khala cheng ngani ko cheng ngani kana ba pi ri potu di u ba te kana ba pi du ri potu di u ra dai dia phau sa na mu
mayam dong chat lang judge song tau le. That's what it is happening in our society. Please grow yourself, man. Grow your mind. Mind jan amtang grow to pukchel chaw wakan to chaw thoro vision to chaw thoro. Then only you will see different things. No ne the business ama share to kumatam da. No ne sometimes ay dum high give. Kana no share to kumatam da. Vision se ay na hana uyi visions. Let's say ay yam thina close with me my assist has assist na magi business emer share to kumatam da. Even mana udriba vision to do ay na hana uthokrani visions. Kaya you know I'm the because adugi sector do ne like adugi zone do ne like. So noigi mind do vision do kitang kak chawthok piro. Sum circle am do sum later di noigi business kamai tongam do circle do sum funjal leraga sigum taxes ki maram da khangdraga information am da laitraga gather to bangam draga kamai noigi mind do kamai grow tong ba khan lakpin kamai loan lahan bagi kamai finance fund lahan be khan lakpin kamai business 10x kamai chalan ji ga ba khan do kamai lakpin hojik pasha laitre for it doesn't matter. But growth ama tawraki haibagi pot to kamai laktuno circle do punjal laitard. That's the biggest mistake. Adugi damta nai ngasi hoigi senior boys na ngasi mayam da share to honjai je kai no am dam da sing na mayam da sigi value je khangdri mayam sing je khara do ita so business owner mayam sing business tong ningi bechina mayam sing da sigi knowledge na mind da changhou tar di o ai gi business ai no jik paisa laitre hai je ai na jik fajana rotation tawraga fajana sigi filing nu ning je taxes sung je matam chana thi tar di heng ai na business out thor ke khanba matam da 3 years later 2 years later ai gon da fund purak na ba lakh ta sanar na ba crore sanar na ba lambel je lairakani hai ba sigi vision do una bai damak ta ning asi na thamjari ba class aru du khangjan biu aduna vision do yaringai chawbiu text tagi chen ganu adagi business as a real business build out the matam change quick ekta thu nekta pame nekta kaya poti stress you have to deal with stress adu khang nadi you will never grow better man yaning da bro man chumme sir happy ma'am 100% is kay gino ay matam da ai gi winadi sing na gadi boris no ju khangbirang ne mayam business to mayam sing da khangbirang ne ai gi winadi arai po je exist sung to de every day I have to deal with some stress every day ngasi ju stress ninga every day I have to deal with some stress a customer ki issue sigi issue sales ki issue adu ki issue complaint ki issue mayang ki issue a manufacturer ki issue I have to deal with all these things but adu pot su tong ninga tardi adu ki pot mayam sing do pam da bai no adu ki pot the run do ki to tardi sungya ya roi sometimes nang yam tina lonely we matang ju yaung ni yam tina lonely we nang gi partner na faw nang nang gi business partner na faw nang na khali bo khan understand to do matang bu yor kani khoido yam ti chawt matang bu yor kani nang moi ge thabak tong min ning da matang bu yor kani nang atu ki matik stress la kani because sometimes it happens simyam sing je kai no simyam sing je part of a gi business ki matung ille adu live pam tar de ni ha ju je taxes thinning de awaba tanning de adagi dum swai sum lagi ta di go and find some job 9 to 5 job am to biro yare ke do yam ingna punchi do yam ingna dum hing biro 9 to 5 job am to roga to lo khasa bi raga dum punchi gi wat ta patna ba EMI da gari am do biro to biro ngai ni hingwa yare lo hong biro potha biro lai ro ko but ai khoi na sidai ja khoi extraordinary lifestyle do hingning bai dam ta punchi je tongan ba way am da hingning khan bai dam ta karam ganda khoi tarakani karam ganda khoi pisa mangni karam ganda khoi fail hoini karam ganda khoi hayeng kai dong ni khang da bi da dum khoi business changjal ni because someday this will turn into a big thing I will conjure color line no madi bella vita na mai crore the own business mine one day this business will turn into crores on gani have on the vision de ko chat ni gai adu gi pot da adu crore de yogi haita de koi pun mak mind je chok sok tam ni aduna sig mo mayam thing si pb di ba knowledge se loction bi ho adu ki mati kyam important hoina gi business transformation to bu da loi khangjan bi ho yan ta biro mayam hen high grabo Hi. okay so Q&A talk si ko ado mayam na ai kenom ta ai mayam da kenom share to onje ai kenom ta share to onje ai
ꯑꯁꯤꯁꯇ ꯀꯣ ꯑꯁꯤꯁ ꯑꯩ ꯑꯁꯤꯁ ꯀꯩꯅꯣꯃ ꯁꯤꯌꯔ ꯇꯧꯕꯤꯔꯣ ꯃꯌꯥꯝꯗ ꯑꯁꯤꯁ ꯃꯁꯥꯃꯛ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯤꯅꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯇꯝꯗ ꯕꯤꯖꯤꯅꯦꯁ ꯑꯃꯗ ꯃꯥꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯛꯏ ꯀꯃꯥꯏꯅ ꯂꯩꯔꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯁꯤꯁ ꯃꯌꯥꯝꯗ ꯇꯪ ꯍꯥꯏꯐꯦꯠ ꯃꯇꯦꯡ ꯑꯃꯇꯪ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯍꯣꯏ ꯃꯌꯥꯝ ꯑꯩ ꯋꯥ ꯀꯩꯁꯨ ꯌꯥꯝ ꯍꯦꯟꯅ ꯉꯥꯡꯕ ꯍꯩꯕ ꯅꯠꯇꯦ ꯑꯗꯨꯗꯨꯅ ꯁꯣꯏꯕ ꯌꯥꯎꯇꯥꯔꯁꯨ ꯃꯌꯥꯝꯅ ꯉꯥꯡꯕꯤꯒꯅꯤ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯕꯤꯖꯤꯅꯦꯁ ꯇꯧꯔꯒꯦꯅ ꯈꯟꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯩꯗ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯀꯅꯥꯝ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯚꯟ ꯍꯧꯖꯤꯛꯐꯥꯎꯗ ꯑꯩꯒꯤ ꯐꯦꯃꯤꯂꯤꯅ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯗꯦ ꯍꯥꯏꯇꯥꯔꯦ ꯑꯅꯝꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯀꯣꯏꯁꯟ ꯍꯪꯉꯤꯁꯦ ꯀꯩ ꯅꯪꯗꯨ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯅꯪ ꯑꯣꯏꯒꯗ꯭ꯔꯥ ꯑꯗꯩꯗꯤ ꯑꯗꯨꯝꯕ ꯀꯣꯏꯁꯟꯁꯦ ꯌꯥꯝꯅ ꯑꯩꯉꯣꯟꯗꯁꯨ ꯍꯪꯉꯦ ꯑꯗꯨ ꯍꯥꯏꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯍꯧꯔꯛꯄꯗ ꯀꯅꯥꯝꯇꯒꯤ ꯅꯣꯂꯦꯖ ꯀꯌꯥ ꯊꯣꯏꯅ ꯂꯧꯈꯤꯗꯦ ꯑꯩꯅ ꯍꯪꯉꯒꯁꯨ ꯍꯪꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯁꯣꯏꯕꯅꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯪꯉꯤꯕ ꯃꯤꯗꯣ ꯑꯩꯅ ꯁꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯈꯪꯉꯝꯒꯅꯤ ꯈꯣꯠꯂꯝꯒꯅꯤ ꯑꯗꯨꯃꯥꯏꯅ ꯍꯪꯉꯨꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯑꯩꯉꯣꯟꯗ ꯒꯥꯏꯗ ꯇꯧꯕꯤꯅꯕꯁꯦ ꯄꯥꯛꯅ ꯂꯩꯔꯛꯇꯦ ꯑꯗꯨꯗꯨꯅ ꯑꯩꯗꯤ ꯁꯣꯏꯕ ꯈꯣꯠꯄꯁꯦ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯑꯦ ꯑꯗꯨꯗꯨꯅ ꯇꯁꯦꯡꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕꯁꯤꯗꯤ ꯇꯁꯦꯡꯅ ꯁꯤꯗꯤ ꯂꯥꯏꯕ ꯊꯕꯛꯇꯤ ꯑꯣꯏꯗꯦ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯉꯥꯛꯇ ꯍꯣꯏ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯀꯥꯟꯅꯕ ꯀꯩꯁꯨ ꯃꯌꯥꯝ ꯂꯩ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯂꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯦ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯕꯠ ꯅꯪꯅ ꯊꯦꯡꯅꯔꯛꯄ ꯃꯇꯝꯗ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯕ ꯃꯇꯝꯗ ꯅꯪꯒꯤ ꯗ꯭ꯔꯤꯝꯗꯣ ꯌꯧꯅꯕ ꯆꯠꯄ ꯃꯇꯝꯗ ꯁꯄꯣꯁ ꯅꯪꯅ ꯍꯧꯗꯣꯔꯛꯈꯤꯕ ꯕꯤꯖꯤꯅꯦꯁ ꯍꯧꯗꯣꯔꯛꯈꯤꯕ ꯃꯇꯝꯗ ꯅꯪꯒꯤ ꯐꯟ ꯃꯦꯅꯦꯖ ꯇꯧꯔꯒ ꯄꯨꯊꯣꯔꯛꯈꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯚꯤꯖꯟ ꯅꯪꯅ ꯍꯧꯖꯤꯛ ꯄꯨꯈꯠꯂꯛꯏꯕ ꯚꯤꯖꯟꯁꯦ ꯅꯪꯅ ꯑꯍꯥꯟꯕ ꯍꯧꯗꯣꯔꯛꯄ ꯃꯇꯝꯗ ꯁꯤꯒꯤ ꯚꯤꯖꯟꯁꯦ ꯎꯔꯝꯕ꯭ꯔꯥ ꯇꯁꯦꯡꯅ ꯎꯗꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯁꯦ ꯑꯩ ꯁꯦꯡꯅ ꯃꯌꯥꯝꯅ ꯍꯥꯏꯔꯕꯗ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯣꯏ ꯑꯩꯅ ꯁꯦꯝꯗꯣꯛꯅꯤꯡꯕ ꯃꯌꯥꯝ ꯑꯩꯅ ꯁꯦꯝꯗꯣꯛꯅꯤꯡꯕ ꯈꯔꯗꯤ ꯂꯩ ꯑꯗꯨꯗꯣ ꯁꯦꯝꯗꯣꯛꯄ ꯉꯝꯅꯕ ꯑꯗꯨꯀꯥꯟꯗ ꯑꯩꯒꯤ ꯖꯁ ꯁꯥꯏꯠ ꯏꯟꯀꯝ ꯑꯣꯏꯅ ꯈꯜꯂꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯗꯩꯗꯤ ꯍꯣꯏ ꯍꯧꯖꯤꯛ ꯌꯥꯝ ꯆꯥꯎꯅꯕꯨꯗꯤ ꯅꯠꯇ꯭ꯔꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯛꯏꯕ ꯚꯤꯖꯟꯁꯦ ꯑꯩꯅ ꯈꯜꯂꯤꯕ ꯚꯤꯖꯟꯁꯦ ꯍꯧꯖꯤꯛ ꯎꯔꯛꯏꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯍꯥꯟꯅꯗꯤ ꯎꯗꯦ ꯇꯧꯔꯀꯥꯟꯗ ꯇꯁꯦꯡꯅ ꯎꯔꯛꯏꯅꯦ ꯇꯧꯔꯀꯥꯟꯗ ꯎꯔꯛꯏꯅꯦꯕ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩ ꯏꯁꯥ ꯃꯇꯣꯟꯗꯕꯨ ꯑꯩ ꯈꯟꯖꯩ ꯍꯥꯏꯗꯤ ꯁꯤ ꯅꯠꯇꯕꯗ ꯑꯇꯣꯞꯄ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯖꯔꯤꯕ ꯕꯤꯖꯤꯅꯦꯁ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯁꯥꯏꯠꯇ ꯀꯩꯀꯩ ꯂꯩ ꯈꯣꯠꯂꯤꯁꯦ ꯑꯗꯨꯝ ꯊꯤ ꯈꯣꯠꯇꯅꯁꯨ ꯇꯧꯋꯦ ꯑꯗꯨꯗꯨꯅ ꯇꯁꯦꯡꯅ ꯚꯤꯖꯟꯁꯦ ꯂꯩꯇꯦꯕ ꯇꯁꯦꯡꯅ ꯁꯤꯗꯤ ꯑꯩꯅ ꯖꯁ ꯃꯤ ꯃꯇꯦꯡ ꯄꯥꯝꯖꯔꯨꯕꯗꯨꯒꯤ ꯇꯧꯒꯦꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕꯅꯦ ꯁꯤꯗꯤ ꯁꯥꯏꯠꯇ ꯑꯗꯨꯝ ꯊꯝꯃꯒ ꯑꯇꯣꯞꯄ ꯇ꯭ꯔꯥꯏ ꯇꯧꯒꯦꯕꯀ ꯑꯩ ꯑꯗꯨꯝ ꯈꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯚꯤꯖꯟꯗꯣ ꯑꯩꯅ ꯎꯔꯨꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯁꯥꯔ ꯗꯦꯅꯤꯌꯦꯜ ꯊꯦꯡꯅꯕꯗꯒꯤ ꯑꯩ ꯚꯤꯖꯟꯗꯣ ꯑꯩ ꯎꯕ ꯉꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁꯁꯤꯗ ꯐꯖꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯩꯅ ꯉꯁꯤ ꯁꯤꯌꯔ ꯇꯧꯔꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦꯀꯣ ꯍꯥꯏꯕꯗꯤ ꯑꯁꯤꯁꯀ ꯑꯩꯒ ꯁꯤꯗ ꯑꯁꯤꯁꯇ ꯑꯩꯅ ꯁꯤꯌꯔ ꯇꯧ ꯍꯥꯏꯕꯁꯨ ꯍꯥꯏꯈꯤꯕꯗꯤ ꯖꯁ ꯈꯨꯗꯛꯇ ꯑꯩꯅ ꯅꯤꯡꯁꯤꯡꯉꯛꯄꯗ ꯑꯩꯅ ꯁꯤꯌꯔ ꯇꯧꯍꯜꯂꯤꯅꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯥ ꯀꯩꯅꯣꯅꯦ ꯃꯌꯥꯝꯅꯁꯨ ꯈꯪꯉꯝꯕ ꯌꯥꯏ ꯁꯄ꯭ꯂꯤꯃꯦꯟꯒꯤ ꯄꯦꯟꯊꯔ ꯐꯤꯌꯜ ꯑꯅ ꯄꯦꯟꯊꯔ ꯐꯤꯌꯜꯒꯤ ꯀꯩꯅꯣꯗꯨꯅꯦ ꯐꯥꯎꯟꯗꯔ ꯃꯁꯥꯗꯨꯅꯦꯀꯣ ꯁꯣ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤ ꯃꯌꯥꯝꯗ ꯑꯩꯅ ꯁꯤꯌꯔ ꯇꯧꯍꯟꯖꯩꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔ ꯇꯦꯛꯁꯁꯀꯤ ꯃꯔꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤꯅꯤꯌꯔ ꯕꯣꯔꯤꯁꯅ ꯐꯖꯅ ꯁꯤꯌꯔ ꯇꯧꯕꯤꯔꯦ ꯀꯣꯏꯁꯟꯁꯨ ꯍꯪꯕꯤꯌꯨ ꯃꯌꯥꯝꯁꯨ ꯑꯩ ꯀꯣꯏꯁꯟ ꯑꯟꯁꯔ ꯄꯤꯖꯔꯛꯀꯦ ꯀꯣꯏꯁꯟ ꯑꯟꯁꯔꯒꯤ ꯇꯥꯏꯃꯤꯡ ꯕꯠ ꯈꯪꯖꯟꯕꯤꯌꯣ ꯍꯥꯏꯕꯗꯤ ꯑꯦꯕ꯭ꯔꯤ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯖꯤ ꯑꯣꯏꯔꯣꯏ ꯑꯗꯨꯅ ꯋꯥꯈꯜ ꯈꯟꯕ ꯃꯇꯝ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯈꯤꯇꯪꯈꯛ ꯐꯖꯅ ꯈꯟꯕꯤꯔꯒ ꯐꯖꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯒ ꯃꯥꯏꯟꯁꯦ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯒ ꯆꯠꯄꯤꯌꯣꯕꯀꯣ ꯕꯠ ꯑꯦꯅꯤꯋꯦ ꯑꯩ ꯃꯇꯝ ꯌꯥꯝ ꯂꯧꯔꯣꯏ Q&A ꯁꯦꯁꯟ ꯁꯤꯗꯩꯁꯦ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟ ꯑꯃꯃꯝ ꯊꯥꯗꯕꯤꯔꯣ ꯑꯗꯨꯒ ꯀꯩꯅꯣꯗ ꯕꯣꯔꯤꯁꯇ ꯍꯪꯕꯤꯔꯣ ꯀꯅꯥꯗ ꯍꯪꯅꯤꯡꯉꯤ ꯍꯪꯕꯤꯔꯣ ꯑꯗꯨꯒ ꯀꯣꯏꯁꯟꯗꯣ ꯐꯖꯅ ꯑꯟꯁꯔ ꯑꯃꯃꯝ ꯂꯣꯏ ꯄꯥꯎꯈꯨꯝ ꯄꯤꯖꯔꯛꯑꯁꯅꯤ ꯑꯦꯕ꯭ꯔꯤꯋꯥꯟ ꯑꯗꯣ ꯀꯅꯥꯗꯩ ꯍꯧꯒꯦ ꯍꯥꯏꯅꯣ ꯁꯥꯔ ꯑꯩꯉꯣꯟꯗ ꯑꯩ ꯍꯪꯉꯒꯦ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯦ ꯁꯥꯔ ꯕꯣꯔꯤꯁꯇ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯖꯕ ꯃꯇꯝꯗ ꯋꯥꯔꯦꯟ ꯕꯐꯦꯠꯀ ꯃꯥꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤꯒꯁꯦ ꯋꯥꯔꯦꯟ ꯕꯐꯦꯠꯇꯒꯤꯗꯤ ꯃꯥꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤꯗꯨꯅ ꯍꯦꯟꯅ ꯇꯦꯛꯁ ꯊꯤꯅ ꯍꯥꯏꯅ ꯇꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅ ꯄꯩꯁꯥ ꯄꯥꯏꯕꯗꯤ ꯋꯥꯔꯦꯟ ꯕꯐꯦꯠꯅ ꯌꯥꯝꯅ ꯍꯦꯜꯂꯤꯅꯦ ꯑꯗꯨꯒ ꯇꯦꯛꯁ ꯊꯤꯕꯗꯅ ꯃꯥꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤꯒꯨꯝꯕ ꯃꯥꯏ ꯃꯈꯥꯗ ꯍꯦꯟꯅ ꯂꯩꯕ ꯃꯉꯣꯟꯗ ꯍꯦꯟꯅ ꯇꯥꯟꯕ ꯃꯤꯅ ꯇꯦꯛꯁ ꯌꯥꯝ ꯊꯤ ꯍꯥꯏ ꯑꯗꯣ ꯃꯣꯏꯅ ꯇꯦꯛꯁ ꯁꯦꯐ ꯇꯧꯔꯤꯁꯦ ꯄꯩꯁा ꯄꯥꯏꯕ ꯀꯥꯡꯕꯨꯅ ꯇꯦꯛꯁ ꯁꯦꯐ ꯇꯧꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯤ ꯑꯃꯦꯔꯤꯀꯥꯒꯤ ꯔꯨꯜꯒ ꯏꯟꯗꯤꯌꯥꯒꯕꯨꯗꯤ ꯈꯔ ꯑꯗꯨꯝ ꯈꯦꯠꯅꯔꯝꯅꯤ ꯑꯗꯨꯗꯣ ꯏꯟꯗꯤꯌꯥꯒꯤꯗꯁꯨ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯇꯦꯛꯁꯁꯦ ꯁꯦꯐ ꯇꯧꯅꯤꯡꯉꯥꯏꯒꯤ ꯂꯝꯕꯦꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯝꯕ ꯌꯥꯝꯅ ꯈꯪꯕꯤꯕ ꯂꯩꯕ꯭ꯔꯥ ꯈꯪꯉꯒꯗꯤ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯍꯧꯖꯤꯛꯀꯤ
ꯑꯅꯤꯗꯨ ꯃꯥꯟꯅꯗꯦꯕꯀꯣ ꯂꯩꯔꯤꯕ ꯁꯦꯛꯇꯔ ꯑꯅꯤꯁꯤ ꯃꯥꯟꯅꯗꯦꯕ ꯃꯥꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤꯗꯨꯗꯤ ꯑꯃꯔꯣꯝꯗ ꯃꯥꯗꯤ ꯁꯦꯂꯔꯤꯠ ꯄꯔꯁꯟꯅꯦꯕ ꯃꯥꯅ ꯇꯦꯛꯁ ꯊꯤꯕ ꯀꯥꯏꯗꯨꯗꯤ ꯁꯦꯂꯔꯤꯠꯇ ꯀꯥꯕꯅꯦꯕ ꯑꯃꯗꯤ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔꯅꯦꯕ ꯃꯥꯒꯤꯗꯤ ꯏꯚꯟ ꯃꯤꯂꯤꯌꯟ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗ ꯃꯤꯂꯤꯌꯟ ꯑꯗꯨꯝ ꯆꯪꯉꯝꯕ ꯌꯥꯏꯕ ꯑꯗꯣ ꯃꯥꯒꯤꯗꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯂꯣꯏ ꯆꯠꯂꯦꯕ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯆꯠꯄꯅꯤꯅ ꯏꯟꯀꯝꯁꯤꯁꯨ ꯍꯥꯏꯠ ꯇꯧꯕ ꯈꯤꯇꯪ ꯌꯥꯏꯑꯕ ꯁꯦꯟꯗꯣꯛ ꯁꯦꯟꯖꯤꯟ ꯌꯥꯏꯑꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯁꯦꯂꯔꯤꯇꯗꯤ ꯂꯩꯗꯣꯏꯁꯦ ꯑꯩꯒꯤ ꯁꯦꯂꯔꯤ ꯑꯦꯀꯥꯎꯟ ꯇꯣꯉꯥꯟꯅ ꯍꯥꯡꯉ ꯂꯩꯗꯣꯏꯅꯦꯕ ꯑꯗꯩꯗꯨꯗ ꯀꯩꯅꯣꯁꯦ ꯁꯦꯂꯔꯤꯁꯤꯗ ꯋꯥꯟꯁ ꯆꯪꯈ꯭ꯔꯒꯗꯤ ꯃꯥꯒꯤ ꯇꯦꯛꯁ ꯄꯥꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯃꯥꯒꯤꯗꯤ ꯂꯣꯠꯄ ꯌꯥꯗꯕ ꯃꯥꯅ ꯆꯪꯉꯛꯏ ꯄꯩꯁꯥꯗꯣ ꯑꯝꯇ ꯂꯣꯠꯄ ꯌꯥꯗꯕ ꯉꯁꯥꯏꯅ ꯍꯥꯏꯈꯤꯗꯨꯅꯦ ꯑꯍꯥꯟꯕꯗꯀꯣ ꯕꯤꯖꯤꯅꯦꯁ ꯄꯔꯁꯟꯁꯤꯅ ꯏꯟꯀꯝ ꯇꯦꯛꯁꯁꯦ ꯃꯥꯒꯤ ꯂꯣꯏ ꯈꯥꯏꯗꯣꯛꯈ꯭ꯔꯀꯥꯟꯗ ꯅꯦꯠ ꯄ꯭ꯔꯣꯐꯤꯠꯇꯩ ꯍꯣꯜꯂꯦꯕ ꯍꯥꯏꯗꯤ ꯑꯩ ꯀꯔꯣꯔ ꯑꯃ ꯇ꯭ꯔꯥꯟꯁꯦꯛꯁꯟ ꯁꯥꯟꯅꯔꯁꯨ ꯑꯩ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯂꯣꯏ ꯆꯠꯈ꯭ꯔꯅꯤ ꯁ꯭ꯇꯥꯐ ꯁꯦꯂꯔꯤ ꯄꯤꯊꯣꯛꯈ꯭ꯔꯅꯤ ꯍꯥꯏꯗꯤ ꯐꯨꯋꯦꯜ ꯆꯥꯔꯖꯦꯁ ꯑꯣꯐꯤꯁꯀꯤ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯐꯨꯋꯦꯜ ꯆꯥꯔꯖꯦꯁ ꯃꯌꯥꯝ ꯈꯥꯏꯗꯣꯛꯈ꯭ꯔꯅꯤ ꯑꯦꯂꯦꯛꯇ꯭ꯔꯤꯁꯤꯇꯤ ꯕꯤꯜ ꯈꯥꯏꯗꯣꯛꯈ꯭ꯔꯅꯤꯀꯣ ꯑꯗꯨ ꯑꯩ ꯁ꯭ꯇꯣꯛ ꯂꯧꯁꯜꯂꯒ ꯂꯣꯏ ꯈꯥꯏꯗꯣꯛꯈ꯭ꯔꯀꯥꯟꯗ ꯂꯦꯝꯍꯧꯔꯤꯕ ꯅꯦꯠ ꯄ꯭ꯔꯣꯐꯤꯠꯇꯨꯗꯩꯅꯦꯕ ꯑꯩ ꯇꯦꯛꯁ ꯄꯤꯔꯛꯀꯗꯣꯏꯁꯤꯅ ꯁꯦꯂꯔꯤ ꯄꯩꯁꯥ ꯁꯦꯂꯔꯤ ꯄꯔꯁꯟꯒꯤꯁꯤꯅ ꯃꯉꯣꯟꯗ ꯇꯣꯂꯣꯞꯁꯦ ꯃꯥꯏ ꯀ꯭ꯔꯦꯗꯤꯠꯄꯨ ꯇꯧꯈ꯭ꯔꯒꯗꯤ ꯃꯥꯏ ꯀꯩꯅꯣ ꯏꯟꯀꯝ ꯇꯦꯛꯁꯇ ꯄꯥꯕ ꯌꯥꯎꯔꯛꯑꯗꯧꯅꯦꯕ ꯑꯗꯨꯝ ꯃꯥꯒꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯉꯁꯥꯏ ꯑꯦꯀꯥꯎꯟ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯒꯗꯨꯅꯤ ꯑꯦꯀꯥꯎꯟꯁꯦ ꯏꯟꯀꯝ ꯇꯦꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯅ ꯂꯣꯏ ꯎꯔꯤꯅꯦꯅ ꯀꯣ ꯑꯗꯨ ꯃꯥꯏ ꯄꯥꯟꯁꯤꯗ ꯂꯣꯏ ꯎꯔꯤꯅꯤ ꯃꯥꯏ ꯄꯥꯟꯁꯤꯗ ꯑꯗꯨꯝ ꯈꯪꯉꯤꯅꯤ ꯁꯦꯂꯔꯤ ꯑꯦꯀꯥꯎꯟ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯁꯦꯂꯔꯤ ꯑꯦꯀꯥꯎꯟꯗ ꯍꯥꯡꯉꯤꯁꯤ ꯀꯔꯝꯕꯅꯣ ꯍꯥꯡꯉꯤ ꯈꯪꯉꯤꯅꯤ ꯑꯗꯩꯗ ꯃꯥ ꯀꯩꯅꯣꯁꯦ ꯆꯪꯉꯤ ꯁꯦꯂꯔꯤꯁꯦ ꯆꯪꯉꯛꯏꯅꯦꯕ ꯆꯪꯉꯛꯄꯁꯦ ꯃꯥꯏ ꯁꯦꯂꯔꯤꯁꯦ ꯌꯥꯝ ꯆꯥꯎꯅ ꯆꯪꯉꯝꯒꯅꯤꯕꯀꯣ ꯆꯥꯎꯅ ꯆꯪꯉꯝꯃꯒ ꯆꯥꯎꯅ ꯆꯪꯕꯁꯦ ꯃꯥꯒꯤꯅ ꯑꯃꯨꯛ ꯍꯥꯏꯠ ꯇꯧꯕꯁꯦ ꯑꯝꯇ ꯌꯥꯔꯛꯇꯕꯀꯣ ꯍꯥꯏꯗꯤ ꯑꯦꯛꯖꯦꯝꯇꯦꯠ ꯈꯔ ꯄꯤꯕꯗꯨꯗꯤ ꯌꯥꯝ ꯍꯦꯛꯇ ꯂꯣꯏ ꯑꯦꯛꯖꯦꯝꯇꯦꯠ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦꯕꯀꯣ ꯃꯥꯏꯁꯤ ꯄꯣꯔꯁꯟ ꯈꯔ ꯑꯦꯛꯖꯦꯝꯇꯦꯠ ꯑꯣꯏꯕ ꯌꯥꯕ ꯌꯥꯎꯔꯤꯀꯣ ꯁꯨꯝꯕꯁꯤꯗꯤ ꯁꯨꯝꯕꯁꯦ ꯈꯥꯏꯗꯣꯛꯈ꯭ꯔꯒꯐꯥꯎꯗ ꯃꯥꯒꯤ ꯇꯦꯛꯁ ꯑꯗꯨꯝ ꯊꯤꯒꯅꯦꯕ ꯑꯗꯣ ꯑꯃꯁꯤꯗꯤ ꯕꯤꯖꯤꯅꯦꯁ ꯑꯣꯅꯔꯅꯤ나 ꯃꯥꯒꯤꯗꯤ ꯏꯟꯀꯝ ꯇꯦꯛꯁꯁꯦ ꯃꯥꯒꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯂꯣꯏ ꯈꯥꯏꯗꯣꯛꯈ꯭ꯔꯀꯥꯟꯗ ꯃꯥꯏ ꯅꯦꯠ ꯄ꯭ꯔꯣꯐꯤꯠꯁꯤꯅ ꯍꯧꯖꯤꯛꯀꯤ ꯃꯥꯏ ꯀꯩꯅꯣꯁꯤꯅ ꯄꯤꯛꯑꯝꯒꯅꯦꯕ ꯑꯗꯨꯗꯨꯅꯅꯦ ꯃꯥꯅ ꯇꯦꯛꯁ ꯊꯤꯔꯛꯏ ꯍꯥꯏꯗꯤ ꯑꯃꯗꯨꯅ ꯆꯥꯎꯅ ꯊꯤꯒꯠꯂꯛꯏꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯑꯃꯅ ꯀꯩꯅꯣ ꯏꯟꯀꯝꯁꯦ ꯈꯔ ꯍꯥꯏꯠ ꯇꯧꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯍꯟꯗꯛꯇꯁꯨ ꯃꯃꯥꯡꯒꯤ ꯏꯂꯦꯛꯁꯟꯗꯁꯨ ꯑꯩꯆ ꯕꯤ ꯑꯦꯁꯁꯦ ꯆꯥꯎꯋꯤꯗꯅꯀꯣ ꯑꯩꯆ ꯕꯤ ꯑꯦꯁꯇꯩ ꯀꯩꯅꯣꯅ ꯍꯦꯟꯅ ꯇꯦꯛꯁ ꯊꯤꯔꯝꯃꯤꯅꯦꯕ ꯁꯤ ꯅꯤꯁꯤꯀꯥꯟꯇꯒꯤ ꯁꯉꯥꯏꯒꯤ ꯀꯩꯅꯣ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤꯁꯦ ꯃꯥꯅ ꯇꯦꯛꯁ ꯊꯤꯔꯝꯃꯤꯅꯦ ꯃꯥꯅ ꯈ꯭ꯋꯥꯏ ꯄꯩꯁꯥ ꯄꯥꯏꯅ ꯍꯥꯏꯔꯤꯅꯦꯕ ꯑꯗꯣ ꯄꯩꯁꯥ ꯄꯥꯏꯕꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯉꯁꯥꯏ ꯑꯥꯏ ꯇꯤ ꯑꯥꯔꯁꯤꯗ ꯎꯠꯂꯛꯏꯅꯦꯕ ꯏꯟꯀꯝ ꯇꯦꯛꯁꯁꯤꯗ ꯃꯥꯒꯤ ꯀꯌꯥꯝ ꯏꯟꯀꯝ ꯇꯦꯛꯁ ꯑꯥꯏ ꯇꯤ ꯑꯥꯔ ꯐꯥꯏꯂꯤꯡꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯀꯥꯡꯕꯨꯒꯤꯅ ꯏꯟꯀꯝ ꯄ꯭ꯔꯨꯐꯅꯦꯕ ꯁꯦꯂꯔꯤ ꯀꯥꯡꯕꯨꯒꯤꯅ ꯁꯦꯂꯔꯤ ꯀꯥꯡꯕꯨ ꯑꯥꯏ ꯇꯤ ꯑꯥꯔ ꯐꯥꯏꯂꯤꯡ ꯇꯧꯗꯕ ꯂꯩ ꯃꯣꯏ ꯁꯦꯂꯔꯤꯁꯦ ꯄꯤꯛꯑꯒꯗꯤ ꯀꯩꯅꯣ ꯇꯧꯗꯦꯕꯀꯣ ꯑꯥꯏ ꯇꯤ ꯑꯥꯔ ꯐꯥꯏꯂꯤꯡ ꯇꯧꯗ꯭ꯔꯐꯥꯎ ꯌꯥꯏꯑꯕ ꯁꯦꯂꯔꯤꯁꯦꯀꯣ ꯑꯗꯣ ꯃꯣꯏꯒꯤ ꯑꯗꯨ ꯄꯤꯛꯄ ꯀꯥꯡꯕꯨꯁꯤꯗꯤ ꯃꯥꯒꯤ ꯁꯦꯂꯔꯤ ꯁꯤꯠ ꯂꯩꯕꯅꯤꯅ ꯃꯥꯁꯤ ꯁꯦꯂꯔꯤ ꯄꯔꯁꯟꯅꯦ ꯃꯥꯒꯤ ꯏꯟꯀꯝ ꯄ꯭ꯔꯨꯐꯅꯦꯕ ꯑꯗꯣ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯀꯥꯡꯕꯨꯒꯤꯗꯤ ꯍꯥꯏꯗꯤ ꯆꯦꯁꯦ ꯑꯝꯇ ꯄꯤꯕ ꯌꯥꯕ ꯅꯠꯇꯦꯗꯅꯀꯣ ꯒꯃꯦꯟꯅ ꯆꯦ ꯑꯃꯇ ꯄꯤꯕ ꯌꯥꯗꯕꯅꯤꯅ ꯃꯥꯒꯤꯗꯤ ꯁꯨꯃꯥꯏꯅ ꯏꯟꯀꯝ ꯇꯦꯛꯁꯁꯤꯗ ꯐꯥꯏꯂꯤꯡ ꯇꯧꯔꯛꯄꯒꯤ ꯃꯥꯏ ꯔꯤꯄꯣꯔꯠꯁꯦ ꯑꯃꯔꯣꯝꯗ ꯃꯥꯒꯤ ꯏꯟꯀꯝ ꯄ꯭ꯔꯨꯐꯅꯦꯕ ꯑꯗꯨꯒꯤ ꯏꯟꯀꯝ ꯄ꯭ꯔꯨꯐꯁꯦ ꯃꯥꯟꯅꯔꯛꯄꯩ ꯀꯩꯅꯣꯁꯦ ꯏꯟꯀꯝꯁꯦ ꯃꯥꯟꯅꯔꯛꯇꯕꯒꯤꯅꯦꯕꯀꯣ ꯍꯥꯏꯗꯤ ꯕꯤꯖꯤꯅꯦꯁꯀꯤꯅ ꯑꯃꯨꯛ ꯈꯔ ꯍꯥꯏ ꯇꯧꯕ ꯌꯥꯏ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯂꯣꯠꯁꯟꯕ ꯃꯌꯥꯝ ꯌꯥꯎꯏꯀꯣ ꯑꯗꯣ ꯁꯦꯂꯔꯤꯇꯗꯤ ꯑꯝꯇ ꯂꯣꯠꯄ ꯌꯥꯗꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯏꯟꯁꯨꯔꯦꯟꯁꯒꯨꯝꯕ ꯄꯦꯟꯁꯟꯒꯨꯝꯕ ꯏꯟꯁꯨꯔꯦꯟꯁ ꯀꯩꯀꯩ ꯀ꯭ꯂꯦꯝ ꯀꯩꯀꯩ ꯈꯔ ꯇꯧꯖꯔꯛꯄꯗꯨꯅ ꯑꯃꯅꯤ ꯑꯗꯨ ꯅꯠꯇꯕꯤꯗꯗꯤ ꯑꯝꯇ ꯇꯦꯛꯁꯁꯦ ꯂꯣꯠꯄ ꯌꯥꯗꯦꯕ ꯑꯗꯨꯗꯨꯅꯅꯤ ꯈꯤꯇꯪ ꯈꯦꯠꯅꯔꯛꯄ Okay. Vijayanda, satisfied or Okay, sir. Okay. Next question, please. Next question. ꯃꯦꯁꯦꯁꯇ ꯑꯃ ꯂꯥꯛꯄ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯍꯥꯏꯕꯤꯔꯣ ꯑꯩꯈꯣꯏ ꯁꯥꯔ ꯑꯩꯅ ꯈꯪꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯨꯝ ꯄꯩꯁꯥ ꯇ꯭ꯔꯥꯟꯖꯦꯛꯁꯟꯁꯦ ꯌꯨ ꯄꯤ ꯑꯥꯏ ꯖꯤ ꯄꯦꯗ ꯂꯣꯏ ꯇꯧꯅꯔꯦꯀꯣ ꯏꯚꯟ ꯃꯅꯤꯄꯨꯔꯗ ꯇꯧꯅꯕ ꯃꯔꯨꯞ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯃꯤꯒꯤ ꯄꯩꯁꯥ ꯑꯩꯒꯤ ꯄꯩꯁꯥ ꯅꯠꯇꯕꯤꯗ ꯃꯤꯒꯤ ꯄꯩꯁꯥ ꯃꯔꯨꯞ ꯍꯨꯟꯕꯩ ꯊꯥꯕꯤꯕ ꯑꯃ ꯑꯣꯏꯔꯒꯁꯨ ꯑꯗꯣ ꯑꯩꯅ ꯁꯤꯗ ꯈꯪꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯇ꯭ꯔꯥꯟꯖꯦꯛꯁꯟꯁꯦ 20 ꯂꯥꯈ ꯐꯥꯎꯗꯤ ꯁꯦꯞ ꯑꯣꯏꯅ ꯁꯨꯝ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯑꯃ ꯇꯥꯏꯌꯦꯕꯀꯣ ꯁꯥꯔ ꯕꯣꯔꯤꯁꯅ ꯍꯥꯏꯕꯤꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯉꯁꯥꯏꯒꯤ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯄꯩꯁꯥ ꯇ꯭ꯔꯥꯟꯖꯦꯛꯁꯟꯁꯦ ꯖꯤ ꯄꯦꯁꯦ ꯏꯟꯀ꯭ꯂꯨꯗ ꯑꯣꯏꯕ꯭ꯔꯥ ꯁꯤꯅꯦ ꯖꯤ ꯄꯦꯗꯕꯨ ꯑꯣꯏꯒꯦꯔꯥ ꯑꯃꯗꯕꯨ ꯑꯣꯏꯒꯦꯔꯥ ꯉꯁꯥꯏꯒꯤ 20 ꯂꯥꯈꯁꯦ ꯀ꯭ꯂꯣꯁ ꯇꯧꯈ꯭ꯔꯒꯗꯤ ꯀꯩꯅꯣ ꯇꯧꯕ꯭ꯔꯣ ꯍꯥꯏꯗꯤ ꯁꯦꯞ ꯑꯣꯏꯗꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯖꯤ ꯄꯦꯒꯤ ꯑꯣꯏꯅꯗꯤ ꯂꯤꯃꯤꯠ ꯀꯌꯥꯗ ꯂꯩ ꯑꯗꯨꯒ ꯅꯦꯛꯁ ꯀꯣꯏꯁꯟꯗ ꯑꯩꯈꯣꯏꯒꯤ ꯅꯦꯛꯁ ꯀꯣꯏꯁꯟ ꯑꯃ ꯀꯣꯏꯁꯟ ꯑꯅꯤ ꯈꯛꯇꯅꯦ ꯍꯪꯖꯗꯣꯏꯁꯦ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯀꯦꯁ ꯗꯤꯄꯣꯖꯤꯠ ꯇꯧꯕ ꯃꯇꯝꯗ ꯀꯦꯁ ꯗꯤꯄꯣꯖꯤꯠꯁꯦ ꯆꯍꯤ ꯑꯃꯗ ꯍꯥꯏꯗꯤ ꯏꯆꯝ ꯆꯝꯅ ꯃꯤ ꯇꯦꯛꯁ ꯑꯥꯏ ꯇꯤ ꯑꯥꯔ ꯐꯥꯏꯂꯤꯡ ꯇꯧꯗꯕꯒꯤ ꯅꯠꯇꯕꯤꯗ ꯏꯆꯝ ꯆꯝꯅ ꯀꯦꯁ ꯗꯤꯄꯣꯖꯤꯠ ꯇꯧꯕꯁꯦ ꯆꯍꯤ ꯑꯃꯗ ꯀꯌꯥꯐꯥꯎꯗꯤ ꯁꯦꯞ ꯑꯣꯏ ꯑꯗꯨꯅꯤꯗ ꯈꯛꯇꯅꯤ ꯉꯁꯥꯏꯒꯤ ꯑꯍꯥꯟꯕ ꯀꯣꯏꯁꯟꯗꯣ ꯀꯩꯅꯣ ꯉꯁꯥꯏ ꯌꯨ ꯄꯤ ꯑꯥꯏ ꯇ꯭ꯔꯥꯟꯁꯦꯛꯁꯟꯁꯦ ꯌꯨ ꯄꯤ ꯑꯥꯏ ꯇ꯭ꯔꯥꯟꯁꯦꯛꯁꯟ ꯍꯥꯏꯁꯤꯁꯨ ꯑꯃꯔꯣꯝꯗ ꯌꯨ ꯄꯤ ꯑꯥꯏꯒꯤ ꯀꯩꯅꯣꯁꯤꯗ ꯍꯥꯞꯇꯣꯏꯁꯦ ꯑꯩꯈꯣꯏ ꯕꯦꯡ ꯑꯦꯀꯥꯎꯟꯁꯤꯅꯦꯕ ꯕꯦꯡ ꯑꯦꯀꯥꯎꯟꯁꯤꯅ ꯔꯦꯖꯤꯁꯇꯔ ꯇꯧꯗꯣꯏꯁꯤꯅ ꯄꯥꯟꯗꯅꯦꯕ ꯑꯃꯨꯛ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯀꯤ ꯕꯦꯡꯛꯇꯕꯨ ꯑꯣꯏꯔꯣ ꯑꯃꯗꯕꯨ ꯑꯩꯒꯤ ꯁꯤꯗꯩꯁꯦ ꯏꯟꯀꯝ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩ ꯄꯥꯟꯗꯨꯗ ꯁꯣ ꯇꯧꯗꯣꯏꯅꯦꯕ ꯑꯩꯒꯤ ꯑꯃꯔꯣꯝꯗ ꯑꯦꯁ ꯕꯤ ꯑꯥꯏꯗꯅ ꯈꯔ ꯂꯥꯛꯄ ꯀꯩꯅꯣ ꯑꯥꯏ ꯁꯤ ꯑꯥꯏ ꯁꯤ ꯑꯥꯏꯗꯅ ꯈꯔ ꯂꯥꯛꯄ ꯇꯣꯉꯥꯟ ꯃꯆꯨ ꯂꯥꯛꯄꯗꯒꯤ ꯁꯦ ꯁꯨꯔꯔꯣꯏ ꯀꯥꯏ ꯈꯟꯕ ꯌꯥꯕ ꯅꯠꯇꯦꯕ ꯁꯨꯔꯝꯃꯒꯗꯤ
ꯊꯤꯒꯠꯂꯛꯀꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯇꯦꯛꯁ ꯅꯣꯇꯤꯁ ꯂꯥꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩꯔꯤꯅꯦꯕꯀꯣ ꯑꯗꯣ UPI transaction ꯑꯣꯏꯔꯒꯁꯨ UPI ꯁꯤꯅ ꯆꯪꯗꯣꯏꯁꯦ ꯑꯩꯒꯤ ꯕꯦꯡ ꯑꯦꯀꯥꯎꯟꯗꯅꯦꯕ ꯕꯦꯡ ꯑꯦꯀꯥꯎꯟꯗ ꯆꯪꯈꯤꯗꯣꯏꯅꯦꯕ ꯍꯥꯏꯗꯤ UPI ꯊ꯭ꯔꯨꯗ ꯂꯥꯛꯄ ꯋꯥꯅꯤ ꯄꯩꯁꯥꯒꯤ ꯊ꯭ꯔꯨꯁꯦꯀꯣ ꯂꯥꯛꯄꯒꯤ ꯂꯝꯕꯤꯁꯦ UPI ꯅ ꯑꯣꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯆꯪꯗꯣꯏꯗꯤ ꯑꯩꯒꯤ ꯕꯦꯡ ꯑꯦꯀꯥꯎꯟꯗꯅꯦꯕ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯃꯥꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯦꯕ UPI ꯗ ꯆꯪꯉꯁꯨ ꯑꯩꯒꯤ ꯕꯦꯡ ꯑꯦꯀꯥꯎꯟꯗꯕꯨ ꯆꯪꯈ꯭ꯔꯒꯗꯤ ꯕꯦꯡ ꯑꯦꯀꯥꯎꯟꯁꯤꯗ ꯆꯪꯉꯛꯄ ꯄꯩꯁꯥꯗꯨ ꯀꯩꯅꯣꯗ ꯑꯣꯏꯗꯣꯏꯅꯦꯕ ꯇꯣꯇꯦꯜꯗ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯃꯗ ꯍꯥꯏꯗꯤ ꯀꯩꯅꯣꯗꯤ ꯂꯧꯗꯦꯀꯣ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝꯄꯜꯗ ꯑꯩ ꯂꯥꯛ 10 ꯊꯝꯖꯜꯂꯦꯗꯅꯀꯣ ꯂꯥꯛ 10ꯁꯦ ꯈꯔ ꯂꯩꯔ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯀꯩꯅꯣꯁꯦ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯂꯩꯇ꯭ꯔꯦ ꯈꯟꯕ ꯌꯥꯕ ꯅꯠꯇꯦꯕ ꯑꯣꯟꯂꯤ ꯆꯪꯉꯛꯄꯁꯤꯗꯪ ꯄꯥꯏꯌꯦꯕ ꯊꯣꯛꯈꯤꯕꯗ ꯑꯝꯇ ꯄꯥꯗꯦꯕ ꯒꯣꯔꯃꯦꯟꯅ ꯄꯥꯔꯤꯁꯦ ꯉꯁꯥꯏ 20 ꯂꯥꯛ ꯍꯥꯏꯁꯦ ꯆꯪꯉꯛꯄꯒꯤ ꯇꯣꯇꯦꯜꯗꯨꯅꯦꯕ ꯊꯣꯛꯈꯤꯕꯗ ꯑꯝꯇ ꯄꯥꯗꯦꯕ ꯆꯪꯉꯛꯄꯗ ꯇꯣꯇꯦꯜꯗ 20 ꯍꯦꯟꯈ꯭ꯔꯒꯗꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯈꯤꯇꯪ ꯗꯥꯎꯠ ꯂꯩꯕ ꯍꯧꯔꯦꯕꯀꯣ ꯃꯥꯏ ꯑꯦꯀꯥꯎꯟꯁꯦ ꯈꯤꯇꯪ ꯑꯁꯣꯝ ꯅꯥꯀꯟꯗ ꯀꯩꯅꯣ ꯇꯧꯕ ꯍꯧꯔꯅꯤꯕ ꯍꯥꯏꯗꯤ ꯏꯟꯀꯝ ꯇꯦꯛꯁꯅ ꯑꯃꯨꯛ ꯀꯩꯅꯣꯗ ꯕꯦꯡꯗ ꯅꯣꯇꯤꯁ ꯂꯥꯛꯀꯅꯤꯕꯀꯣ ꯑꯗꯣ ꯁꯤ ꯑꯦꯀꯥꯎꯟꯁꯤ ꯌꯦꯡꯕ ꯍꯧꯔꯣꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝꯁꯤꯜꯂꯒꯗꯤ ꯆꯠꯄ ꯈꯣꯠꯄꯒ ꯌꯥꯎꯔꯤꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯇꯧꯕꯒ ꯍꯥꯏꯁꯤꯗꯤ ꯑꯃꯔꯣꯝꯗ ꯃꯔꯨꯞꯀꯤ ꯄꯩꯁꯥꯒꯁꯤꯗꯤ ꯑꯃꯨꯛꯇ ꯀꯦꯁ ꯗꯤꯄꯣꯖꯤꯠꯁꯤꯗꯤ ꯄꯨꯟꯅ ꯇꯧꯁꯟꯕꯁꯦ ꯌꯥꯗꯦꯕꯀꯣ ꯃꯥꯒꯤ ꯂꯤꯃꯤꯠ ꯂꯩ ꯍꯥꯏꯗꯤ 10 ꯂꯥꯛꯇꯒꯤ ꯍꯦꯟ ꯇꯧꯕ 5 ꯂꯥꯛꯇꯒꯤ ꯍꯦꯟ ꯇꯧꯕ ꯌꯥꯗꯕ ꯆꯥꯔꯖ ꯂꯥꯛꯄ ꯈꯣꯠꯄ ꯃꯌꯥꯝ ꯂꯩꯔꯤꯕꯀꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯥꯒꯤ ꯀꯦꯁ ꯗꯤꯄꯣꯖꯤꯠꯄꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯕꯦꯡꯁꯤꯗ 20 ꯂꯥꯛ ꯐꯥꯎꯕ ꯆꯪꯁꯤꯜꯂꯛꯑꯒ ꯆꯍꯤ ꯑꯃ ꯆꯪꯁꯤꯟꯈ꯭ꯔꯒꯗꯤ ꯃꯥ ꯀꯩꯅꯣ ꯂꯥꯛꯀꯅꯦꯕ ꯃꯥꯒꯤ ꯈꯤꯇꯪ ꯍꯥꯏꯗꯤ ꯃꯥꯒꯤ ꯄ꯭ꯔꯨꯐꯇꯨ ꯄꯤꯌꯣ ꯍꯥꯏꯔꯛꯀꯅꯦꯕ ꯄꯩꯁꯥ ꯂꯥꯛꯏꯕꯒꯤ ꯄ꯭ꯔꯨꯐꯇꯨ ꯄꯤꯌꯣ ꯍꯥꯏꯔꯛꯀꯅꯦꯕ ꯃꯣꯏꯅ ꯏꯟꯀꯝ ꯇꯦꯛꯁꯇ ꯅꯣꯇꯤꯁ ꯂꯥꯛꯏꯁꯦ ꯀꯩꯁꯨ ꯅꯠꯇꯦꯕ ꯆꯪꯉꯛꯏꯕꯒꯤ ꯃꯔꯝꯁꯤꯇꯪ ꯄꯤꯌꯣ ꯍꯥꯏꯕꯅꯦꯕ ꯁꯤꯗꯩꯁꯤꯗ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯏꯟꯀꯝ ꯇꯦꯛꯁꯇ ꯅꯣꯇꯤꯁ ꯂꯥꯛꯄ ꯍꯥꯏꯁꯦ ꯏꯃꯦꯜ ꯂꯥꯟ ꯊꯥꯔꯛꯑꯅꯤ ꯏꯃꯦꯜꯗꯒꯤ ꯔꯦꯁꯄꯣꯟꯁ ꯐꯪꯉꯛꯇ꯭ꯔꯒꯗꯤ ꯁ꯭ꯄꯤꯗ ꯄꯣꯁꯇ ꯊꯥꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩꯒꯅꯤ ꯑꯗꯣ ꯀꯦꯁ ꯗꯤꯄꯣꯖꯤꯠꯇꯗꯤ ꯑꯃꯨꯛꯇ ꯂꯥꯛ 5 ꯊꯝꯕ 10 ꯊꯝꯕ ꯍꯥꯏꯁꯤ ꯃꯥꯒꯤ ꯕꯦꯡꯒꯤꯁꯨ ꯃꯈꯥ ꯄꯣꯜꯂꯦ ꯕꯦꯡꯒꯤꯁꯨꯗꯤ ꯑꯩꯅ ꯍꯥꯡꯉꯤꯕ ꯑꯦꯀꯥꯎꯟꯁꯦ ꯀꯩꯒꯨꯝꯕ ꯂꯥꯛ 5ꯗ ꯍꯦꯜꯂꯒꯗꯤ ꯇꯤꯗꯤꯑꯦꯁ ꯀꯩꯅꯣ ꯆꯥꯔꯖꯦꯁ ꯀꯛꯄ ꯀꯣ ꯑꯗ ꯂꯥꯛ 2ꯗ ꯍꯦꯟꯅ ꯊꯝꯕ ꯌꯥꯗꯕ ꯑꯗꯨꯝꯕꯕꯨꯗꯤ ꯈꯔ ꯂꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯕ ꯑꯩꯒꯤ ꯑꯦꯀꯥꯎꯟꯁꯤꯗ 20ꯕꯨ ꯍꯦꯟꯅ ꯆꯪꯉꯛꯈ꯭ꯔꯒꯗꯤ ꯈꯤꯇꯪ ꯆꯦꯛꯁꯤꯟꯕꯤꯕ ꯌꯥꯔꯦꯕ ꯃꯔꯝꯗꯤ 20 ꯂꯥꯛꯁꯦ ꯑꯃꯔꯣꯝꯗ ꯆꯥꯎꯔꯤꯕ ꯄꯩꯁꯥꯅꯦꯕ ꯆꯥꯎꯔꯤꯕ ꯄꯩꯁꯥꯅꯤꯗꯤ ꯂꯥꯛ 3 ꯈꯛ ꯇꯥꯟꯕ ꯂꯥꯛ 3 ꯐꯥꯎꯗꯪ ꯇꯥꯟꯕꯁꯤꯗꯅꯦꯕ ꯇꯦꯛꯁ ꯊꯤꯔꯣꯏꯗꯣꯏꯁꯦ 3ꯄꯨ ꯍꯦꯜꯂꯗꯤ ꯇꯦꯛꯁ ꯊꯤꯌꯣꯅ ꯍꯥꯏꯔꯅꯦꯕ ꯒꯣꯔꯃꯦꯟꯅ ꯍꯥꯏꯁꯦ ꯑꯗꯩꯗꯨꯗ ꯑꯩꯒꯤꯗꯤ ꯔꯤꯄꯣꯔꯠꯁꯨ ꯑꯝꯇ ꯄꯤꯗꯕꯤꯗ 20 ꯆꯪꯉꯛꯏꯁꯦ ꯆꯍꯤꯒꯤ ꯑꯗꯨꯗꯨꯅ Okay. Aditya, satisfied ꯑꯣꯏꯕꯤꯔꯕꯣ? ꯌꯥꯐꯕꯅ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯑꯝꯃꯦ ꯄꯩꯁꯥ ꯀꯌꯥ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯇꯧꯔꯒꯗꯤ ꯇꯦꯛꯁ ꯊꯤꯒꯅꯤ ꯕꯤꯖꯤꯅꯦꯁ ꯇꯧꯔꯒ ꯄ꯭ꯔꯣꯐꯤꯠ ꯄꯤꯑꯁꯨ ꯇꯦꯛꯁ ꯑꯗꯨꯝ ꯊꯤꯒꯗ꯭ꯔꯥ ꯊꯤꯔꯣꯏ ꯕꯤꯖꯤꯅꯦꯁ ꯇꯧꯔꯒ ꯄ꯭ꯔꯣꯐꯤꯠꯁꯦ ꯍꯣꯏ ꯇ꯭ꯔꯥꯟꯖꯦꯛꯁꯟꯁꯦ ꯌꯥꯝ ꯆꯥꯎꯅ ꯇꯧꯔꯁꯨ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯌꯥꯝ ꯆꯥꯎꯅ 20 ꯂꯥꯛꯁ ꯇꯧꯒꯦꯔꯥ ꯆꯍꯤ ꯑꯃꯗꯀꯣ 20 ꯂꯥꯛ ꯇꯧꯒꯦꯔꯥ 30 ꯇꯧꯒꯦꯔꯥ 50 ꯂꯥꯛꯁ ꯇꯧꯒꯦꯔꯥ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯤꯠꯁꯤꯅ 7 ꯂꯥꯛꯁ ꯌꯧꯗ꯭ꯔꯕ 7 ꯂꯥꯛꯁꯤ ꯌꯧꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯥꯁꯦ ꯇꯦꯛꯁ ꯊꯤꯔꯣꯏꯕ 7 ꯂꯥꯛꯇꯩ ꯍꯦꯟꯒꯠꯂꯒꯗꯤ ꯇꯦꯛꯁ ꯊꯤꯔꯅꯤ 7 ꯂꯥꯛꯁ ꯌꯧꯗ꯭ꯔꯒꯗꯤ ꯃꯥꯗꯤ ꯇꯦꯛꯁ ꯊꯤꯔꯣꯏ ꯑꯗꯨꯅ ꯄ꯭ꯔꯣꯐꯤꯠ ꯄꯤꯛꯏꯉꯩꯗꯗꯤ ꯇꯦꯛꯁ ꯊꯤꯔꯣꯏ ꯇꯦꯛꯁ ꯊꯤꯔꯣꯏꯗꯅꯁꯨ ꯇꯦꯛꯁ ꯊꯤꯗ꯭ꯔꯕꯅꯤꯅ ꯑꯩ ꯏꯟꯀꯝ ꯇꯦꯛꯁ ꯐꯥꯏꯂꯤꯡ ꯇꯧꯗ꯭ꯔꯁꯨ ꯌꯥꯅꯤ ꯍꯥꯏꯕꯗꯨꯁꯨ ꯂꯥꯜꯂꯦ ꯀꯣ ꯑꯗꯨꯒ ꯑꯗꯨꯃꯗꯤ ꯂꯥꯜꯂꯤ ꯁꯦꯡꯅ ꯍꯥꯏ ꯃꯇꯝꯗ ꯑꯩꯒꯤ ꯀꯩꯅꯣꯅꯦ ꯏꯟꯀꯝ ꯄ꯭ꯔꯨꯐꯅꯦꯕ ꯇꯦꯛꯁ ꯊꯤꯕ ꯊꯤꯗꯕꯅ ꯁꯥꯏꯠ ꯑꯃ ꯊꯝꯕꯤꯔꯣ ITRꯁꯦ ꯑꯩꯒꯤ ꯏꯟꯀꯝ ꯄ꯭ꯔꯨꯐꯅꯦꯕ ꯕꯤꯖꯤꯅꯦꯁ ꯄꯔꯁꯟ ꯑꯃꯒꯤ ꯑꯣꯏꯅ ꯏꯟꯀꯝ ꯄ꯭ꯔꯨꯐꯅꯦꯕ ꯁꯦꯡꯅ ꯍꯥꯏ ꯃꯇꯝꯗ ꯕꯦꯡꯅ ꯂꯣꯟ ꯂꯧꯕ ꯃꯇꯝꯗ ꯂꯣꯟ ꯂꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯅ ITR ꯄꯤꯌꯨ ꯍꯥꯏꯁꯦ ꯑꯇꯩ ꯅꯠꯇꯦꯕ ꯁꯦꯡꯅ ꯍꯥꯏ ꯃꯇꯝꯗ ꯑꯩ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇꯅ ꯀꯅꯥꯗꯩ ꯄꯩꯁా ꯄꯨꯕꯩ ꯀꯅꯥꯅ ꯄꯤꯔꯛꯀꯗꯣꯏꯅꯣ ꯁꯦꯡꯅ ꯍꯥꯏ ꯃꯇꯝꯗꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯃꯥꯗꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇꯕꯅꯤ ꯄꯩꯁా ꯄꯤꯌꯨꯅꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯁꯨ ꯄꯩꯁꯥ ꯄꯨꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯗꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯇꯕꯅꯤ ꯄꯩꯁా ꯄꯤꯔꯨꯅꯨ ꯍꯥꯏꯕꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯤꯁꯦ ꯁꯤ ꯆꯞ ꯃꯥꯟꯅꯩꯕ ꯁꯤꯗꯩꯁꯤꯗ ꯏꯟꯀꯝ ꯄ꯭ꯔꯨꯐꯁꯤ ITRꯁꯤꯅ ꯑꯩꯒꯤ ꯏꯟꯀꯝ ꯄ꯭ꯔꯨꯐꯅꯦꯕ ꯍꯣꯏ ꯒꯃꯦꯟꯒꯤ ꯁꯦꯂꯔꯤ ꯄꯔꯁꯟꯕꯨꯗꯤ ꯃꯣꯏ ꯁꯦꯂꯔꯤ ꯁ꯭ꯂꯤꯞꯇꯨꯅ ꯑꯗꯨꯝ ꯏꯟꯀꯝ ꯄ꯭ꯔꯨꯐ ꯑꯣꯏ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯕ ꯑꯩꯈꯣꯏꯒꯤꯗꯤ ꯁꯔꯀꯥꯔꯅ ꯑꯗꯨꯝꯕ ꯄꯤꯕ ꯅꯠꯇꯕꯅꯤna ꯁꯤꯒꯤ ITR ꯐꯥꯏꯂꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯀꯝ ꯄ꯭ꯔꯨꯐ ꯑꯣꯏꯗꯣꯏꯅꯤ ꯁꯦꯡꯅ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯃꯆꯥ ꯑꯃꯗ ꯂꯣꯟ ꯂꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯣꯏ ꯕꯦꯡꯗꯒꯤ ꯑꯦꯄ꯭ꯔꯨꯞ ꯊꯣꯛꯈ꯭ꯔꯦ ꯊꯣꯛꯇꯕ ꯀꯥꯡꯕꯨꯗꯤ ITR ꯆꯍꯤ ꯑꯃ ꯄꯤꯌꯨ ꯍꯥꯏꯁꯦ ꯀꯩꯁꯨ ꯅꯠꯇꯦꯕ ꯃꯥꯅ ꯂꯣꯟꯁꯤ ꯂꯧꯔꯒ ꯍꯨꯟꯕ ꯉꯝꯅꯤ ꯉꯝꯃꯣꯏ ꯈꯪꯗꯦꯕ ꯃꯥꯁꯤ ꯏꯟꯀꯝ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥꯁꯦ ꯈꯪꯗꯦꯕ ꯑꯗꯨ ꯈꯪꯅꯕꯅꯦꯕ ꯃꯥꯒꯤ ITR ꯄꯤꯌꯨ ꯍꯥꯏꯁꯦ ꯃꯥꯁꯤ ꯄꯩꯁꯥ ꯇꯥꯜꯂꯕ ꯃꯤꯅꯤ ꯏꯟꯀꯝ ꯄ꯭ꯔꯨꯐ ꯂꯩꯔꯕ ꯃꯤꯅꯤꯁꯦ ꯃꯣꯏꯅ ꯕꯦꯡꯅ ꯈꯪꯉꯤꯅꯦꯕ ꯑꯗꯨ ꯈꯪꯉꯀꯥꯟꯗꯅꯦꯕ ꯂꯣꯟ ꯄꯤꯒꯦꯅ ꯍꯥꯏꯁꯦ ꯑꯗꯨꯗꯨꯅꯅꯦ ꯕꯦꯡꯅ ꯍꯧꯖꯤꯛ ꯂꯣꯟ ꯂꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯆꯍꯤ 2ꯒꯤ ꯅꯠꯇ꯭ꯔꯒ ꯆꯍꯤ 3ꯒꯤ ꯀꯩꯅꯣ ꯄꯤꯌꯨ ꯍꯥꯏꯁꯦ ꯍꯥꯏꯗꯤ ꯄꯩꯁꯥꯁꯦ ꯇꯥꯟꯗ ꯍꯧꯗꯉꯥꯏꯉꯩꯗ ꯂꯣꯟ ꯀꯅꯥꯝ ꯄꯤꯅꯗꯦꯗꯅꯀꯣ ꯄꯩꯁꯥꯁꯦ ꯃꯥꯁꯦ ꯀꯨꯏꯅ ꯇꯥꯟꯖꯔꯝꯅꯤ ꯄꯩꯁꯥ ꯈꯔ ꯕꯤꯖꯤꯅꯦꯁ ꯐꯖꯅ ꯇꯧꯖꯔꯝꯅꯤ ꯍꯥꯏ ꯄꯣꯠꯇꯅꯦꯕ ꯂꯣꯟ ꯄꯤꯔꯛꯀꯗꯣꯏꯁꯦ Okay. Clear ꯑꯣꯏꯔꯝꯃꯅꯤ ꯑꯩꯈꯣꯏ clear ꯑꯣꯏꯔꯕꯣ? Next question. Sat. ꯉꯁꯥꯏꯒꯤ ꯗꯗꯥꯅ ꯍꯥꯏꯈꯤꯕ ꯃꯇꯝꯗꯤ ꯍꯦꯜꯂꯦ ꯍꯥꯏꯈꯤꯗꯅ ꯐꯥꯏꯂꯤꯡ ꯇꯧꯕꯒꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯇꯧꯕ ꯌꯥꯔꯤꯕ ꯌꯥꯗꯕ ꯂꯦꯠ ꯐꯥꯏꯟ ꯊꯤꯔꯒ ꯇꯧꯕ ꯌꯥꯏꯑꯕꯀꯣ ꯃꯃꯥꯡ ꯆꯍꯤꯐꯧꯗꯤ ꯑꯩꯈꯣꯏꯒꯤ ꯂꯦꯠ ꯐꯥꯏꯟꯁꯦ only 1,000 ꯑꯣꯏꯌꯦꯕꯀꯣ ꯍꯟꯗꯛꯇꯤ ꯂꯦꯠ ꯐꯥꯏꯟꯁꯦ ꯌꯥꯝ ꯆꯥꯎꯋꯦꯕ ꯏꯟꯀꯝ ꯇꯦꯛꯁꯀꯤꯁꯨ ꯃꯥꯒꯤꯁꯦ ꯃꯃꯥꯡꯒꯤꯗꯤ ꯀꯣꯔꯣꯅꯥ ꯀꯩꯀꯩ ꯂꯩꯕꯅꯤꯅ ꯂꯦꯠ ꯐꯥꯏꯟ ꯀꯩꯅꯣꯁꯦ ꯂꯦꯠꯁꯦ ꯂꯦꯠ ꯐꯥꯏꯟꯁꯦ only 1,000 ꯑꯣꯏꯌꯦꯕ ꯍꯟꯗꯛꯀꯤꯁꯤꯗꯗꯤ ꯀꯔꯦꯟ ꯑꯦꯁꯦꯁꯃꯦꯟ ꯌꯔꯁꯤꯗꯗꯤ ꯂꯦꯠ ꯐꯥꯏꯟꯁꯦ 5,000 ꯑꯣꯏꯌꯦꯕ
ꯇꯧꯕꯗꯤ ꯌꯥꯔꯤꯕꯀꯣ ꯇꯧꯊꯣꯛꯄꯗꯤ ꯌꯥꯏ ꯑꯗꯨ ꯕꯨꯂꯦꯠ ꯐꯥꯏꯟꯁꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕ Okay. Ashish. Sorry, question. Daburis. ꯌꯥꯏ ꯌꯥꯏ Daburis ꯊꯦꯡꯅꯕꯗ ꯉꯁꯤ ꯀ꯭ꯂꯥꯁꯁꯦ ꯌꯥꯝꯅ ꯀꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯈꯪꯗꯕ ꯀꯌꯥ ꯑꯃ ꯗꯥꯕꯨꯔꯁꯤꯅ ꯁꯤꯌꯔ ꯇꯧꯕꯤꯕꯗ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯗꯥꯕꯨꯔꯁ ꯑꯗꯣ ꯑꯩ ꯀꯣꯏꯁꯟꯁꯦ ꯗꯥꯕꯨꯔꯁ ꯍꯌꯦꯡ ꯑꯣꯐꯤꯁ ꯄꯨꯡ ꯀꯌꯥꯗ ꯂꯥꯛꯄ ꯌꯥꯒꯅꯤ ꯍꯥꯏꯗꯤ 12 ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯣꯐꯤꯁꯁꯦ ꯄꯨꯡ 10ꯗꯒꯤꯅ ꯄꯨꯡ 4 ꯃꯔꯤ ꯃꯈꯥꯏ ꯁ꯭ꯋꯥꯏꯐꯥꯎ ꯑꯗꯨꯝ 4 ꯍꯥꯏꯇꯥꯔꯦꯀꯣ 4ꯁꯤꯕꯨ ꯃꯅꯨꯡꯗ ꯑꯗꯨꯝ ꯎꯅꯕ ꯌꯥꯒꯅꯤ ꯑꯗꯨꯝ ꯂꯥꯛꯄꯤꯌꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯋꯦꯜꯀꯝ ꯇꯧꯖꯔꯤꯀꯣ ꯑꯗꯣ ꯑꯁꯤꯁꯅ ꯉꯁꯥꯏ ꯕꯤꯖꯤꯅꯦꯁ ꯍꯧꯗꯣꯛꯄꯒꯤ ꯃꯇꯥꯡ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯃꯔꯣꯝꯗ ꯌꯥꯝ ꯐꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯈꯜꯂ ꯍꯧꯗꯣꯔꯛꯏꯗꯣꯀꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯕꯤꯖꯤꯅꯦꯁ ꯍꯧꯗꯣꯛꯄ ꯃꯇꯝꯗ ꯌꯨꯝꯗꯒꯤ ꯁꯞꯄꯣꯔꯠ ꯀꯅꯥꯝ ꯂꯥꯛꯇꯦꯕ ꯏꯚꯟ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯇꯤ ꯁꯦꯡꯅ ꯑꯍꯥꯟꯕ ꯕꯤꯖꯤꯅꯦꯁꯇꯤ ꯑꯩꯒꯤ EMI ꯑꯣꯏꯅ ꯂꯥꯛꯄꯅꯦꯕꯀꯣ ꯍꯥꯏꯗꯤ ꯄ꯭ꯔꯗꯛ ꯂꯣꯟꯒꯤ EMI ꯑꯣꯏꯅ ꯇꯧꯔ ꯂꯥꯛꯄꯅꯤ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯍꯧꯗꯣꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯌꯨꯝꯗꯒꯤꯁꯨ ꯀꯩꯅꯣꯁꯦ ꯃꯇꯦꯡ ꯑꯝꯇ ꯐꯪꯗꯦꯕꯀꯣ ꯑꯩꯅ ꯁꯦꯡꯅ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯄꯩꯁꯥꯁꯦ ꯄꯨꯔ ꯍꯧꯗꯣꯛꯆꯔꯛꯄꯅꯤ ꯑꯣꯐꯤꯁꯁꯨ ꯂꯩꯔꯝꯗꯦ ꯌꯨꯝꯗꯒꯤ ꯍꯥꯟꯅ ꯍꯧꯗꯣꯔꯛꯄꯅꯦꯕ ꯀꯣꯟꯅ ꯑꯣꯐꯤꯁ ꯀꯩꯅꯣ ꯇꯧꯔ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯁꯤꯁꯤꯅ ꯌꯨꯝꯗ ꯃꯤꯅ ꯐꯦꯃꯤꯂꯤꯅ ꯁꯞꯄꯣꯔꯠ ꯇꯧꯗꯦ ꯈꯣꯠꯇꯦꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯌꯥꯝ ꯅꯤꯡꯖꯔꯛꯄ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯦ ꯑꯗꯨꯝ ꯍꯌꯦꯡ ꯑꯣꯐꯤꯁꯇ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯑꯗꯨꯝ ꯃꯇꯦꯡ ꯇꯧꯖꯒꯦ ꯌꯥꯏ ꯄꯩꯁꯥ ꯄꯨꯕꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩ ꯏꯃꯥꯟꯅꯕ ꯑꯩ ꯈꯪꯅ ꯆꯥꯟꯅꯕ ꯃꯌꯥꯝ ꯃꯃꯥꯡꯗ ꯎꯠꯄ ꯇꯟꯕ ꯃꯇꯥꯡ ꯌꯥꯎꯈꯤ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥ ꯄꯨꯕ ꯑꯣꯏꯅ ꯑꯩꯅ ꯄꯨꯗꯕ ꯂꯩꯔꯛꯇꯦ ꯇꯞ ꯇꯞꯅꯕꯨꯗꯤ ꯁꯤꯡꯇꯣꯔꯛꯑꯁꯤꯀꯣ ꯑꯗꯣ ꯅꯪ ꯉꯁꯥꯏ ꯍꯥꯏꯒꯗꯨꯁꯨ ꯑꯃꯔꯣꯝ ꯂꯥꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯕꯤꯖꯤꯅꯦꯁꯁꯦ ꯃꯆꯥꯅꯤ ꯀꯥꯏ ꯍꯥꯏꯕꯁꯨ ꯂꯥꯜꯂꯦꯕ ꯑꯃꯔꯣꯝꯗ ꯅꯪ ꯇꯧꯔꯤ ꯕꯤꯖꯤꯅꯦꯁꯇꯨꯁꯨ ꯃꯆꯥ ꯅꯠꯇꯦꯕ ꯅꯪꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯗꯗꯤ ꯅꯪꯒꯤ ꯇꯧꯔꯤ ꯕꯤꯖꯤꯅꯦꯁꯇꯣ ꯆꯥꯎꯅ ꯇꯧꯖꯔꯤꯅꯦꯕꯀꯣ ꯍꯥꯏꯗꯤ ꯅꯪꯒꯤ ꯍꯥꯏꯗꯤ ꯃꯤꯒꯤ ꯁ꯭ꯇꯦꯖꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯤꯖꯤꯅꯦꯁꯇꯣ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯄꯒꯤ ꯑꯃꯅꯤ ꯑꯃꯔꯣꯝꯗ ꯅꯪꯅ 100%. ꯕꯤꯖꯤꯅꯦꯁꯁꯦ ꯍꯦꯛ ꯍꯧꯗꯣꯛꯄꯒ ꯕꯤꯖꯤꯅꯦꯁꯁꯦ ꯑꯩꯁꯦ ꯏꯟꯗꯤꯌꯥꯁꯤꯃ ꯀꯩꯅꯣꯁꯦ ꯄꯥꯏꯁꯜꯂꯒꯦ ꯍꯥꯏꯕꯗꯨꯁꯨ ꯌꯥꯕ ꯅꯠꯇꯦꯕꯀꯣ ꯁꯦꯡꯅ ꯃꯇꯝꯗ ꯑꯩꯒꯤ ꯀꯩꯅꯣꯁꯤꯕꯨ ꯍꯥꯟꯅ ꯑꯩ ꯂꯣꯀꯦꯂꯤꯇꯤꯁꯤꯕꯨ ꯑꯩꯅ ꯄꯥꯏꯕ ꯉꯝꯗꯅ ꯀꯃꯥꯏꯅ ꯏꯟꯗꯤꯌꯥ ꯄꯥꯏꯔꯨꯗꯣꯏꯅꯣ ꯑꯗꯨꯅ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯁꯨ ꯂꯥꯜꯂꯦꯕꯀꯣ ꯅꯪꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯪꯒꯤ ꯀꯩꯅꯣꯁꯤꯗ ꯂꯦꯚꯦꯜꯁꯤꯗ ꯅꯪꯅ ꯇꯧꯔꯤ ꯕꯤꯖꯤꯅꯦꯁꯁꯤꯁꯨ ꯑꯃꯔꯣꯝꯗ ꯑꯆꯧꯕ ꯕꯤꯖꯤꯅꯦꯁꯅꯦꯕ ꯕꯤꯖꯤꯅꯦꯁꯀ ꯇꯧꯕ ꯀꯥꯏꯁꯦ ꯑꯃꯔꯣꯝꯗ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯀꯩꯅꯣ ꯃꯤ ꯐꯤꯈꯥꯎꯗ ꯄꯩꯁꯥ ꯂꯧꯕꯁꯤꯁꯨ ꯑꯔꯥꯏꯕ ꯊꯕꯛꯅꯦ ꯍꯥꯏꯗꯤ ꯂꯣꯏꯔꯤꯅꯦ Yes. ꯍꯣꯏ ꯂꯨꯠ ꯄꯥꯠ ꯇꯧꯕꯁꯤꯅ ꯑꯃꯅꯤꯀꯣ ꯑꯗꯨꯅ ꯑꯃꯔꯣꯝ ꯊꯝꯕꯤꯈ꯭ꯔꯣ ꯑꯗꯣ ꯇꯁꯦꯡꯅ ꯍꯥꯏ ꯃꯇꯝꯗ ꯑꯩꯈꯣই ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯍꯥꯏꯁꯤꯗꯤ ꯃꯤꯕꯨ ꯄꯦꯜꯍꯜꯂꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤ ꯊꯕꯛꯇꯣ ꯄꯦꯜꯍꯜꯂꯒ ꯃꯤ ꯐꯤꯈꯥꯎꯗ ꯄꯩꯁꯥꯗꯣ ꯑꯩꯈꯣꯏꯅ ꯁꯜꯂꯒ ꯑꯩꯈꯣꯏꯗ ꯍꯥꯞꯇꯣꯏꯅꯦꯕ ꯁꯦꯡꯅ ꯍꯥꯏ ꯃꯇꯝꯗ ꯑꯗꯨꯗꯨꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯍꯥꯏꯁꯤꯗꯤ ꯑꯃꯔꯣꯝꯗ ꯑꯃꯥꯡ ꯑꯇꯣꯡꯒꯤꯁꯨ ꯗꯥꯏꯇ ꯃꯌꯥꯝꯁꯨ ꯂꯩ ꯁꯦꯡꯅ ꯃꯤꯅꯁꯨ ꯍꯥꯏꯅꯩꯗꯅꯀꯣ ꯗꯥꯏꯇ ꯂꯧꯕ ꯀꯤꯔꯗꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕꯅꯨ ꯊꯕꯛ ꯇꯧ ꯍꯥꯏꯁꯦ ꯑꯗꯣ ꯃꯅꯤꯄꯨꯔꯗꯗꯤ ꯗꯥꯏꯇꯁꯦ ꯂꯧꯕ ꯀꯤꯅꯕꯅꯤꯅ ꯁꯔꯀꯥꯔ ꯊꯕꯛꯇꯅ ꯑꯅꯝꯕ ꯄꯩꯁꯥ ꯅꯝꯅꯩꯁꯦ ꯑꯗꯨꯅ ꯗꯥꯏꯇ ꯂꯧꯕꯁꯦ ꯀꯤꯅꯩꯌꯦꯕ ꯑꯗꯣ ꯅꯪ ꯍꯧꯖꯤꯛ ꯇꯧꯔꯤꯗꯨꯁꯨ ꯌꯥꯝ ꯑꯃꯔꯣꯝꯗ ꯌꯥꯝ ꯊꯥꯒꯠꯂꯦꯕ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯁꯦ 100% ꯃꯉꯣꯟꯗ ꯍꯥꯏꯁꯦ ꯁꯤꯅꯦ ꯅꯪ ꯍꯧꯖꯤꯛ ꯅꯪ ꯂꯩꯔꯤ ꯁꯛꯁꯦꯁꯀꯤ ꯁ꯭ꯇꯦꯖ ꯑꯃꯗ ꯅꯪ ꯂꯩꯔꯤꯁꯦ ꯅꯁꯥꯒꯤ ꯁ꯭ꯇꯣꯔ ꯍꯥꯡꯉ ꯁꯨꯃꯥꯏꯅ ꯂꯩ ꯋꯥꯈꯜ ꯆꯥꯎꯊꯣꯔꯛꯏ ꯑꯗꯨ ꯃꯥ ꯍꯥꯏꯁꯦ ꯑꯩꯅ ꯄꯥꯝꯃꯤꯕ ꯋꯥꯈꯜꯗꯣ ꯌꯧꯗ꯭ꯔꯤ ꯁꯨꯝ ꯇꯧ ꯂꯩꯌꯦ ꯃꯥꯗꯤ ꯑꯗꯨ ꯉꯁꯤ ꯕꯣꯔꯤꯁꯅ ꯍꯥꯏꯁꯦ ꯂꯧꯁꯤꯜꯍꯧꯕ ꯌꯥꯔꯦ ꯇꯁꯦꯡꯅ ꯍꯥꯏꯕꯗꯀꯣ ꯗꯥꯕꯨꯔꯤꯁꯅ ꯍꯥꯏꯕꯗ ꯑꯩ 100% ꯌꯥꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ 100% ꯌꯥꯅꯤ ꯑꯩ ꯇꯦꯛꯁꯀꯤ ꯃꯇꯥꯡꯁꯦ ꯑꯩ ꯇꯁꯦꯡꯅ ꯄꯨꯔꯥ ꯏꯒꯅꯣꯔ ꯇꯧꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯤꯅ ꯇꯧꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯥꯔꯅ ꯍꯥꯏꯗꯨꯁꯨ ꯍꯥꯏꯗꯤ ꯑꯩꯅ ꯇꯥꯡꯀꯛ ꯑꯃ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯂꯩꯕ ꯑꯗꯨꯗꯨꯅ ꯗꯥꯕꯨꯔꯁꯅ ꯉꯁꯥꯏꯗꯒꯤ ꯂꯤꯕꯗ ꯇꯁꯦꯡꯅ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯗ ꯅꯣꯂꯦꯖ ꯄꯤꯕꯤꯕ ꯃꯇꯝꯗꯩꯗ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯃꯌꯥꯝ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯂꯣꯟ ꯂꯧꯕ ꯕꯦꯡꯛ ꯆꯠꯄ ꯀꯥꯟꯗ ꯑꯥꯏꯇꯤꯑꯥꯔ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯗꯩ ꯍꯌꯦꯡ ꯂꯥꯛꯑꯒ ꯋꯥꯔꯤ ꯇꯧꯔꯁꯦ ꯑꯁꯦꯡ ꯗꯥꯕꯨꯔꯁꯅ ꯍꯥꯏꯕꯗꯨꯗ ꯑꯩꯉꯣꯟꯗ ꯏꯁꯥꯃꯛꯇ ꯊꯦꯡꯅꯕ ꯏꯁꯥꯃꯛꯇ ꯄꯥꯟꯕꯅꯤ나 ꯑꯩ ꯑꯗꯨꯝ ꯗꯥꯕꯨꯔꯁꯅ ꯍꯥꯏꯕꯗ ꯑꯩ ꯇꯁꯦꯡꯅ 100% ꯑꯩ ꯗꯥꯕꯨꯔꯁꯅ ꯍꯥꯏꯕꯗꯨꯗ ꯑꯩ ꯌꯥꯅꯤꯡꯉꯤ ꯌꯥꯔꯦ ꯍꯌꯦꯡ ꯎꯅꯔꯣ ꯌꯥꯏ ꯐꯖꯅ ꯌꯥꯏ ꯋꯥꯔꯤ ꯌꯥꯏ ꯁꯥꯟꯅꯔꯣ ꯑꯐꯕꯗ ꯇꯥꯟꯅꯁꯦ ꯑꯐꯕ ꯇꯥꯟꯅꯁꯦ ꯐꯖꯅ ꯎꯅꯔꯣ ꯃꯊꯪ ꯁꯛꯁꯦꯁ ꯑꯣꯏꯅꯕ ꯇꯧꯔꯣ ꯌꯥꯔꯦ ꯁꯤꯅꯦ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯁꯦ ꯁꯤꯅꯤ ꯑꯉꯝꯕ ꯖꯒꯥꯗ ꯅꯦꯛꯁ ꯑꯗꯨ ꯀ꯭ꯋꯦꯁꯟ ꯄ꯭ꯂꯤꯖ ꯎꯝ ꯍꯥꯏꯔꯣ ꯑꯁꯤ ꯁꯥꯔꯛꯑꯣ ꯍꯣꯏ ꯗꯥꯕꯨꯔꯁ ꯊꯦꯡꯅꯕꯁꯦ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯂꯣꯏꯅꯃꯛꯀꯤ ꯑꯐꯕ ꯑꯣꯏ ꯅꯦꯛꯁ ꯀ꯭ꯋꯦꯁꯟ ꯄ꯭ꯂꯤꯖ ꯅꯦꯛꯁ ꯀ꯭ꯋꯦꯁꯟ ꯀ꯭ꯋꯦꯁꯟ ꯑꯩ ꯍꯪꯕꯗ ꯀꯩꯅꯣꯝꯇ ꯗꯥꯕꯨꯔꯁꯦ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ ꯑꯩ ꯀꯩꯅꯣꯗ ꯃꯩ ꯂꯥꯛꯇꯦꯗꯣ ꯅꯣꯡꯁꯨ ꯈꯔ ꯆꯨꯔꯦ ꯉꯁꯤꯁꯦ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯁꯤꯗꯤ ꯎꯠꯂꯛꯑꯔꯣꯏꯒꯦ ꯑꯩꯅ ꯗꯥꯕꯨꯔꯁꯤꯗ ꯍꯪꯅꯤꯡꯕꯁꯦ ꯇꯦꯛꯁꯀꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯪꯒꯦ ꯑꯗꯣ ꯇꯦꯛꯁꯁꯦ ꯍꯥꯏꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯇꯦꯛꯁ ꯌꯥꯝ ꯊꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯛꯇꯔ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯋꯥꯔꯤꯕꯨ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯁꯦꯛꯇꯔ ꯂꯩꯔꯤ ꯑꯗꯩ ꯍꯣꯔꯇꯤꯀꯜꯆꯔ ꯁꯦꯛꯇꯔ ꯂꯩꯔꯤ ꯑꯗꯩꯗꯤ ꯏ ꯀꯃꯔꯁ ꯂꯩꯔꯤ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯗꯩ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛꯄꯁꯨ ꯂꯩꯔꯝꯒꯗꯧ ꯃꯥꯟꯕ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝꯇꯪ ꯗꯤꯇꯦꯜꯁ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯈ꯭ꯋꯥꯏ ꯀꯩꯅꯣꯅꯦ ꯕꯤꯖꯤꯅꯦꯁ ꯁꯦꯛꯇꯔꯁꯤꯅ ꯑꯃꯔꯣꯝꯗ ꯇꯦꯛꯁꯁꯦ ꯈ꯭ꯋꯥꯏꯗꯩ ꯊꯤꯌꯦꯕꯀꯣ ꯁꯦꯡꯅ ꯍꯥꯏ ꯃꯇꯝꯗ ꯗꯤꯄꯥꯔꯠꯃꯦꯟ ꯑꯇꯣꯞꯄ ꯂꯩ ꯃꯌꯥꯝꯁꯤꯗꯤ ꯁꯦꯡꯅ
ꯊꯕꯛ ꯇꯧꯋꯦ ꯀꯥꯏ ꯂꯩꯁꯤꯗꯤ ꯑꯃꯔꯣꯝꯗ ꯇꯦꯛꯁꯁꯤꯁꯨ ꯃꯣꯏꯁꯨ ꯑꯗꯨꯝ ꯂꯣꯏ ꯍꯥꯏꯠ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒ ꯑꯅꯝꯕ ꯃꯇꯝꯗ ꯑꯅꯝꯕꯅ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯇꯦꯛꯁ ꯆꯥꯎꯅ ꯊꯤꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁ ꯄꯔꯁꯟ ꯁꯨꯝꯕꯁꯤꯅ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒ ꯕꯤꯖꯤꯅꯦꯁ ꯆꯥꯎꯔꯤꯉꯩꯒꯤ ꯃꯥꯏ ꯇꯦꯛꯁ ꯆꯥꯎꯈꯠꯂꯛꯑꯅꯤ ꯀꯝꯄꯅꯤꯕꯨ ꯂꯥꯛꯑꯒꯗꯤ ꯑꯦꯅꯤ ꯂꯣꯁ ꯑꯣꯏꯒꯦꯔꯥ ꯄ꯭ꯔꯣꯐꯤꯠ ꯂꯩꯒꯦꯔꯥ ꯑꯗꯨꯝ ꯇꯦꯛꯁ ꯊꯤꯔꯅꯦꯕ ꯑꯗꯨꯕꯨ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯛꯇꯔ ꯑꯇꯣꯞꯄ ꯃꯌꯥꯝ ꯂꯩꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯇꯦꯛꯁ ꯑꯅ ꯃꯇꯝ ꯂꯣꯏ ꯍꯥꯏ ꯇꯧꯔꯛꯀꯗꯣꯏꯅꯤꯅ ꯕꯤꯖꯤꯅꯦꯁꯅ ꯋꯥ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤꯗꯤ ꯌꯥꯝꯅ ꯂꯧꯕꯤꯅꯣꯏ ꯈꯔ ꯌꯦꯡꯁꯤ ꯈꯣꯠꯂꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟ ꯄꯣꯂꯤꯁꯤꯒꯨꯝꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯄꯣꯂꯤꯁꯤꯁꯦ ꯄꯣꯂꯤꯁꯤꯗꯗꯤ ꯀꯩꯁꯨ ꯄꯣꯂꯤꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯩꯁꯨ ꯂꯩꯇꯦꯗ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗꯗꯤ ꯁꯦꯛꯇꯔꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯄꯣꯂꯤꯁꯤꯗꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯃꯥꯒꯤ ꯁ꯭ꯀꯤꯝꯗ ꯈꯔ ꯑꯦꯛꯖꯦꯝꯇꯦꯠ ꯑꯣꯏꯕ ꯈꯔ ꯂꯩꯕ ꯋꯥꯅꯤ ꯑꯗꯨ ꯅꯠꯇꯕꯤꯗꯗꯤ ꯇꯦꯛꯁꯁꯤꯗꯗꯤ ꯂꯣꯏ ꯆꯞ ꯃꯥꯟꯅꯩ ꯁꯤꯗ ꯑꯩꯅ ꯈꯪꯖꯕꯗ ꯏꯟꯀꯝ ꯇꯦꯛꯁꯀꯤ ꯂꯣꯝꯗꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯇꯦꯛꯁ ꯍꯥꯏꯇꯥꯔꯦꯅꯦ GST ꯔꯣꯝꯗꯗꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯁꯤꯅ ꯄꯥꯔꯁꯦꯟꯇꯦꯖ ꯈ꯭ꯋꯥꯏ ꯅꯦꯝꯕꯅꯦ ꯑꯅꯝꯕꯅꯗꯤ ꯑꯦꯛꯖꯦꯝꯇꯦꯠ ꯑꯣꯏꯒꯨꯝꯁꯨ ꯇꯧꯕꯅꯦ ꯑꯗꯣ ꯏꯟꯀꯝ ꯇꯦꯛꯁꯀꯤ ꯃꯇꯥꯡꯗꯗꯤꯈꯪꯗ꯭ꯔꯦ ꯃꯣꯏ GSTꯗꯗꯤ ꯃꯣꯏꯒꯤ ꯄꯔꯁꯦꯟꯇꯦꯖ ꯂꯩꯌꯦꯕꯀꯣ ꯃꯥꯗꯤ GSTꯗꯗꯤ ꯄꯣꯠ ꯑꯃꯒ ꯁꯨꯝ ꯃꯥꯟꯅꯗꯦ ꯑꯩꯈꯣꯏꯒꯤ ꯂꯛꯖꯔꯤꯁꯀꯨꯝꯕ ꯀꯥꯔ ꯑꯥꯏꯇꯦꯝꯁꯤꯒ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯑꯥꯏꯇꯦꯝ ꯑꯝꯇ ꯃꯥꯟꯅꯗꯦꯀꯣ ꯑꯦꯛꯖꯥꯝꯄꯜꯗ ꯑꯩꯈꯣꯏꯒꯤ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯐꯥꯎ ꯁꯪꯒꯣꯝꯒꯤ ꯄ꯭ꯔꯗꯛ ꯐꯥꯎꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯦꯛꯖꯦꯝꯇꯦꯠ ꯑꯣꯏꯔꯝꯕꯅꯦꯕꯀꯣ ꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯀꯩꯅꯣ GSTꯗ ꯄꯔꯁꯦꯟꯇꯦꯖ ꯈꯔ ꯂꯥꯛꯑꯕꯅꯦ 5 ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦꯀꯣ ꯁꯨꯃꯥꯏꯅ ꯂꯥꯛꯑꯕꯅꯦꯕ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯑꯗꯨꯗꯤ ꯁꯦꯡꯅ GSTꯒꯤ ꯃꯇꯥꯡꯗꯗꯤ ꯄꯣꯠ ꯑꯃꯒ ꯑꯝꯇ ꯃꯥꯟꯅꯗꯦꯕ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝꯄꯜꯗ ꯑꯩꯈꯣꯏ ꯇꯣꯄꯤꯀꯦꯜ ꯄ꯭ꯔꯗꯛ ꯑꯁꯤꯗꯤ 28%ꯅꯦꯕ ꯃꯥꯏ ꯇꯦꯛꯁ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤ ꯑꯥꯏꯇꯦꯝꯗꯗꯤ ꯑꯩꯈꯣꯏ 18% ꯀꯃꯟꯗ 18% ꯑꯗꯨꯃꯥꯏꯅ ꯆꯠꯅꯩꯀꯣ ꯁꯤꯁꯤꯅ GST ꯃꯇꯥꯡꯗꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯒꯚꯔꯟꯃꯦꯟꯅ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯀꯩꯅꯣꯁꯤ ꯂꯣꯏ ꯁꯦꯠ ꯇꯧꯔ ꯂꯩꯌꯦꯕ ꯄꯔꯁꯦꯟꯇꯦꯖꯁꯦ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯀꯩꯝꯇ ꯈꯨꯠ ꯊꯥꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯁꯦꯛꯇꯔꯗꯨ ꯑꯩꯅ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁꯁꯤꯒꯤ ꯀꯔꯝꯕ ꯄꯔꯁꯦꯟꯇꯦꯖꯀꯤ ꯁꯦꯛꯇꯔꯗ ꯂꯩꯕꯅꯣ ꯑꯗꯨꯗ ꯑꯗꯨꯝ ꯆꯪꯈꯤꯗꯣꯏꯅꯦꯕ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯀꯩꯝ ꯁꯦꯝꯕ ꯌꯥꯔꯣꯏ Next question, Kumarji yarbo. ꯑꯩ ꯀꯩꯅꯣꯝꯇꯒ ꯍꯪꯍꯧꯒꯦ ꯑꯗꯣ ꯍꯥꯏꯗꯤ ꯁꯨꯝ ꯀꯩꯅꯣ ꯗꯥꯕꯨꯔꯤꯁꯅ ꯈꯪꯕꯤꯔꯒꯗꯤ ꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯍꯥꯏꯗꯤ ꯅꯣꯂꯦꯖ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯥꯏꯗꯤ ꯄꯤꯄꯜꯁꯤꯡꯅ ꯁꯨꯝ ꯈꯟꯕꯁꯦ ꯃꯃꯥꯡ ꯆꯍꯤꯒꯤ 2023ꯒꯤ ꯕꯖꯦꯠꯀ ꯍꯟꯗꯛ ꯆꯍꯤꯒꯤ 2024ꯒꯤ ꯕꯖꯦꯠꯁꯤꯒ ꯍꯥꯏꯗꯤ ꯇꯦꯛꯁꯦꯁ GSTꯒꯤ ꯃꯇꯥꯡ ꯑꯁꯤꯒ ꯌꯥꯝ ꯗꯤꯐ꯭ꯔꯦꯟꯁ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯌꯥꯝ ꯉꯥꯡꯅꯕ ꯍꯥꯏꯇꯥꯔꯦ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟ ꯑꯁ ꯍꯟꯗꯛꯀꯤꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯍꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯉꯥꯡꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤ ꯗꯤꯐ꯭ꯔꯦꯟꯁꯁꯦ ꯂꯩꯔꯒꯗꯤ ꯈꯤꯇꯪ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯃꯥꯡ ꯆꯍꯤꯒ ꯍꯟꯗꯛ ꯆꯍꯤꯒꯁꯦ ꯑꯝꯇ ꯇꯦꯛꯁ ꯃꯇꯥꯡꯗ ꯑꯣꯏꯗꯣꯏꯔꯣ GST ꯃꯇꯥꯡꯗ ꯑꯣꯏꯔꯣ ꯀꯩ ꯃꯇꯥꯡ ꯑꯣꯏꯗꯣꯏꯅꯣ GSTꯒꯤ ꯑꯩꯈꯣꯏ ꯇꯦꯛꯁ ꯀꯛꯄꯒꯤꯁꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ GSTꯒꯤ ꯇꯦꯛꯁ ꯀꯛꯄ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯍꯣꯏ ꯂꯥꯏꯔꯕꯗꯒꯤ ꯏꯟꯀꯝ ꯇꯦꯛꯁꯀꯤ ꯑꯣꯏꯅ ꯃꯣꯏ ꯍꯟꯗꯛ ꯈꯔ ꯇꯦꯛꯁꯀꯤ ꯀꯩꯅꯣ ꯈꯔ ꯊꯣꯛꯂꯛꯈꯤꯗꯅꯀꯣ ꯄꯔꯁꯦꯟꯇꯦꯖ ꯈꯔ ꯑꯅꯧꯕ ꯈꯔ ꯊꯣꯛꯈꯤꯗꯅꯀꯣ ꯑꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦꯕ ꯃꯃꯥꯡꯒꯤꯅꯦꯕ ꯑꯗꯨꯝ ꯀꯩꯁꯨ ꯑꯍꯣꯡꯕ ꯀꯌా ꯂꯩꯇꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯗꯤ ꯀꯩꯁꯨ ꯑꯍꯣꯡꯕ ꯂꯩꯇꯦ ꯑꯗꯨꯝ 7 ꯂꯥꯈꯀꯤ ꯍꯦꯟꯕꯁꯦ ꯑꯗꯨꯝ 15 to 30%, 20 to 30% ꯑꯗꯨꯝ ꯇꯦꯛꯁ ꯑꯗꯨꯝ ꯑꯗꯨꯗꯤ ꯂꯣꯏ ꯍꯥꯟꯅꯩ ꯀꯃꯟꯅꯦꯕ ꯃꯣꯏꯅ ꯍꯟꯗꯛ ꯁꯨꯝ ꯅꯧꯅ ꯑꯃꯨꯛ ꯄꯨꯊꯣꯛꯆꯔꯛꯄꯩ ꯋꯥꯅꯦꯕꯀꯣ ꯀꯩꯁꯨ ꯏꯁꯨ ꯂꯩꯇꯦ ꯑꯗꯨꯒ GSTꯗꯗꯤ ꯈꯔ ꯑꯗꯨꯝ ꯐ꯭ꯂꯛꯆꯨꯋꯦꯠ ꯂꯩꯕꯁꯨ ꯌꯥꯎꯋꯦꯕꯀꯣ GST ꯈꯔ ꯀꯥꯈꯠꯄ GST ꯑꯅꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯈꯔꯗꯤ ꯀꯥꯈꯠꯀꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯁꯤꯗꯤ ꯑꯗꯨꯝ ꯇꯦꯛꯁꯇꯗꯤ ꯑꯃꯔꯣꯝꯗ ꯃꯣꯏꯒꯤ ꯔꯦꯚꯤꯅ꯭ꯌꯨꯁꯤꯁꯨ ꯇꯦꯛꯁꯇꯒꯤ ꯃꯦꯟ ꯑꯣꯏꯅ ꯂꯥꯛꯏꯅꯤꯗꯅꯀꯣ ꯃꯌꯥꯝꯒꯤ ꯇꯦꯛꯁꯁꯤꯗꯒꯤ ꯑꯗꯨꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯦꯛꯁꯇ ꯈꯛꯄꯕꯨꯗꯤ ꯍꯥꯞꯇꯣꯛ ꯍꯥꯞꯆꯤꯟ ꯇꯧꯋꯦ ꯑꯗꯨꯒ ꯏꯟꯀꯝ ꯇꯦꯛꯁꯀꯤ ꯑꯣꯏꯅꯗꯤ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯑꯍꯣꯡꯕ ꯆꯦꯟꯖ ꯂꯩꯇꯦꯗ ꯑꯣꯀꯦ ꯃꯃꯥꯡꯒꯤꯗꯨꯝ ꯊꯣꯛꯄ okay, thank you so much sir and Daburis, thank you. Nampi satisfy or answer do. Sum khara khange sir. Next question. Sat hanguni question to sat. ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯀꯩꯅꯣꯒꯤ ꯌꯥꯅꯤ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ GST ꯔꯦꯖꯤꯁꯇꯔ ꯇꯧꯕꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯔꯤꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯈꯤꯇꯪꯗꯤ ꯈꯪꯉꯦꯕ ꯑꯗꯨ ꯌꯥꯝ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅꯗꯤ ꯈꯪꯗꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯇꯝꯗ GST ꯔꯦꯖꯤꯁꯇꯔ ꯇꯧꯔꯒ GST ꯔꯤꯇꯔꯟꯁꯤꯅ ꯑꯃꯨꯛ GSTꯒꯤ ꯔꯤꯇꯔꯟꯁꯤꯅ ꯑꯃꯨꯛ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯏꯟꯀꯝ ꯇꯦꯛꯁ ꯊꯤꯕ ꯀꯥꯟꯗ ꯁꯤꯒꯤ ꯄꯩꯁꯥꯁꯤꯅ ꯏꯟꯀꯝ ꯇꯦꯛꯁ ꯊꯤꯕꯗ ꯑꯃꯨꯛ ꯆꯠꯈꯤꯗꯣꯏꯅꯦꯕꯀோ ꯏꯟꯀꯝ ꯇꯦꯛꯁꯀ GSTꯒꯗꯤ ꯂꯣꯏ ꯑꯅꯤꯃꯛꯁꯤ ꯂꯣꯏ ꯈꯦꯠꯅꯩ GSTꯒꯤꯗꯤ ꯃꯥꯏ ꯍꯥꯏꯗꯤ GSTꯗ ꯃꯁꯥꯒꯤꯀꯣ ꯏꯟꯀꯝ ꯇꯦꯛꯁ ꯍꯥꯏꯁꯤꯗꯤ ꯆꯍꯤ ꯑꯃꯗ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯍꯥꯏꯇꯥꯔꯦꯀꯣ
ꯑꯩꯒꯤ ꯏꯟꯀꯝꯗ ꯇꯦꯛꯁ ꯊꯤꯕ ꯇꯦꯛꯁꯅꯦꯕ GST ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯅ ꯒꯨꯗꯁ ꯅꯠꯇ꯭ꯔꯒ ꯄꯣꯠꯁꯦ ꯅꯠꯇ꯭ꯔꯒ ꯄꯣꯠ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯁꯔꯚꯤꯁꯇ ꯌꯣꯟꯕꯗ ꯇꯦꯛꯁ ꯀꯥꯕ ꯇꯦꯛꯁꯅꯦꯕ ꯑꯅꯤꯁꯦ ꯃꯥꯟꯅꯗꯦꯕꯀꯣ ꯑꯗꯨꯗꯨꯅ GST ꯒꯤ ꯇꯦꯛꯁꯁꯦ ꯑꯩꯈꯣꯏ ꯏꯟꯀꯝ ꯇꯦꯛꯁꯇ ꯗꯤꯗꯛ ꯇꯧꯕꯗꯤ ꯇꯧꯔꯣꯏꯕꯀꯣ ꯃꯥꯒꯤ GST ꯁꯦ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯄꯔꯁꯦꯟꯇꯦꯖ ꯑꯩꯈꯣꯏꯅ ꯄꯣꯠꯁꯤ ꯌꯣꯟꯕꯗ GST ꯄꯔꯁꯦꯟꯇꯦꯖ ꯍꯥꯞꯆꯤꯜꯂ ꯌꯣꯜꯂꯛꯀꯗꯣꯏꯅꯤ ꯑꯁꯤꯅ ꯑꯃꯨꯛ ꯇꯦꯛꯁ ꯀꯥꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯒꯅꯤ GSTꯒ ꯀꯩꯅꯣꯒꯗꯤ ꯏꯟꯀꯝ ꯇꯦꯛꯁꯀꯗꯤ ꯈꯤꯇꯪ ꯈꯦꯠꯅꯩ ꯑꯅꯤꯁꯦ GST ꯁꯤꯗꯤ ꯑꯃꯔꯣꯝꯗ ꯕꯤꯖꯤꯅꯦꯁ ꯈꯨꯗꯤꯡꯃꯛꯀꯤ ꯀꯩꯅꯣ ꯅꯠꯇꯦꯕ ꯀꯝꯄꯜꯁꯔꯤ ꯑꯣꯏꯗꯦꯕ ꯑꯗꯣ GST ꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔꯅ ꯗꯔꯀꯥꯔ ꯂꯩꯕ ꯀꯥꯡꯕꯨ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯁꯔꯚꯤꯁꯁꯦ ꯐꯖꯅ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯕ ꯑꯗꯨꯒ ꯀꯝꯄꯅꯤ ꯑꯣꯜꯂꯒꯗꯤ GSTꯗꯤ ꯑꯗꯨꯝ ꯀꯝꯄꯜꯁꯔꯤꯗꯤ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒ ꯑꯣꯏꯅꯕꯨ ꯑꯩꯈꯣꯏꯒꯤ GST ꯁꯤ ꯌꯥꯎꯗ꯭ꯔꯗꯤ ꯅꯪ ꯀꯝꯄꯅꯤꯁꯦ ꯇꯧꯔꯅꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯃꯉꯣꯟꯗ ꯈꯤꯇꯪ ꯑꯦꯗꯚꯥꯟꯇꯦꯖ ꯐꯪꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁꯇ ꯑꯩꯈꯣꯏꯒꯤ ꯕꯜꯛ ꯑꯣꯏꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯥꯎꯅ ꯁ꯭ꯀꯣꯞꯁꯦ ꯆꯥꯎꯔꯕ ꯃꯄꯥꯟ ꯂꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯒꯨꯗꯁꯀꯁꯦ ꯌꯥꯝ ꯆꯥꯎꯅ ꯑꯗꯨꯝ ꯕꯜꯛ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯄ ꯃꯄꯥꯟ ꯀꯝꯄꯅꯤꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯁꯨꯝ ꯀꯥꯟꯗꯗꯤ ꯀꯝꯄꯅꯤꯅ GST ꯄꯤꯌꯣ ꯍꯥꯏꯕ ꯗꯔꯀꯥꯔ ꯂꯥꯛꯀꯥꯟꯗ GST ꯁꯤ ꯗꯔꯀꯥꯔ ꯂꯥꯛꯀꯅꯦꯕꯀꯣ ꯑꯗ ꯁꯤꯗꯩꯁꯤꯗ ꯑꯦꯛꯖꯥꯝꯄꯜꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯒ꯭ꯔꯣꯁꯔꯤ ꯀꯩꯅꯣ ꯔꯤꯇꯦꯜ ꯃꯌꯥꯝꯁꯦ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯍꯣꯏ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔ ꯑꯆꯧ ꯑꯆꯧꯕꯒꯤ ꯃꯣꯏ ꯀꯝꯄꯅꯤꯗ ꯂꯧꯅꯕꯗꯨꯅ ꯑꯃꯅꯦꯕ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯊꯣꯡꯒꯥꯟꯗꯒ ꯇꯧꯅꯔꯤꯕ ꯗꯨꯀꯥꯟ ꯃꯆꯥ ꯁꯤꯁꯤꯗꯤ ꯑꯩꯈꯣꯏ ꯍꯣꯜꯁꯦꯂꯔꯗꯩ ꯄꯨꯂꯞ ꯂꯧꯔ ꯂꯥꯛꯄꯅꯤꯗꯅꯀꯣ ꯃꯣꯏꯁꯤꯅꯗꯤ GST ꯑꯃꯨꯛ ꯁꯤꯖꯤꯟꯅꯔꯛꯑꯔꯣꯏꯕ GST ꯁꯤꯖꯤꯟꯅꯔꯒꯗꯤ ꯃꯣꯏꯗ ꯃꯥꯡꯉꯛꯑꯅꯤꯕꯀꯣ ꯑꯗꯨꯅ GST ꯁꯤꯗꯤ ꯕꯤꯖꯤꯅꯦꯁ ꯑꯃꯗ ꯀꯝꯄꯜꯁꯔꯤꯃꯛꯇꯤ ꯅꯠꯇꯦ ꯃꯥꯒꯤ ꯌꯨꯖꯦꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯅꯩꯌꯦꯕ GSTꯒ ꯀꯩꯅꯣꯒꯗꯤ ꯈꯤꯇꯪ ꯇꯣꯡꯉꯥꯜꯂꯦ ꯕꯤꯖꯤꯅꯦꯁ ꯀꯩꯅꯣ ꯏꯟꯀꯝ ꯇꯦꯛꯁꯀꯗꯤ ꯑꯩꯅꯅꯦ Okay. ꯑꯩꯅ ꯗꯥꯎꯟ ꯂꯩꯔꯤꯁꯦ ꯑꯩ ꯀꯩꯅꯣ ꯇꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯀꯝꯄꯦꯅꯤꯒꯤ ꯊꯕꯛ ꯑꯃ ꯆꯠꯄ ꯀꯥꯟꯗ ꯀꯩꯗꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯄꯥꯟꯗ ꯆꯠꯄ ꯀꯥꯟꯗ ꯍꯣꯇꯦꯜꯗ ꯂꯩꯕ ꯀꯩꯗꯧꯕ ꯑꯗꯒꯤ ꯂꯩꯕꯒꯤ ꯃꯥꯒꯤ ꯕꯤꯜ ꯅꯨꯡꯁꯦ ꯑꯩꯈꯣꯏ GST ꯀꯛꯄꯤꯌꯣꯅ ꯂꯣꯏ ꯀꯛꯍꯜꯂꯦꯕ ꯑꯩꯈꯣꯏ ꯀꯝꯄꯦꯅꯤꯗꯒꯤ ꯋꯤꯠ GST ꯕꯤꯜ ꯇꯧꯕ ꯀꯥꯟꯗꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤ ꯆꯨꯝꯕ ꯂꯥꯟꯕ꯭ꯔꯗꯤ ꯑꯩ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯗ꯭ꯔꯦꯕ ꯑꯩꯅ ꯕ꯭ꯔꯣꯗ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯦ GST ꯇꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏ GSTꯒꯤ ꯑꯩꯈꯣই ꯄꯣꯠ ꯑꯃ ꯂꯩꯕ ꯀꯥꯟꯗ GST ꯀꯛꯑꯒ ꯃꯥꯒꯤ ꯁꯤꯒꯤ ꯄꯩꯁꯥꯁꯦ ꯍꯌꯦꯡ ꯇꯦꯛꯁ ꯁꯝ ꯄꯥꯔꯁꯦꯟꯇꯦꯖ ꯈꯔ ꯔꯤꯇꯔꯟ ꯇꯧꯔꯛꯑꯦ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯁꯤꯒꯤ ꯄꯩꯁꯥꯁꯤꯅ ꯔꯤꯇꯔꯟ GSTꯗꯒꯤ ꯔꯤꯇꯔꯟ ꯇꯧꯔꯛꯏꯕ ꯄꯩꯁꯥꯁꯤꯅ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯏꯟꯀꯝ ꯇꯦꯛꯁ ꯊꯤꯕ ꯀꯥꯟꯗ ꯁꯤꯒꯤ GSTꯒꯤ ꯔꯤꯇꯔꯟ ꯇꯧꯔꯛꯏꯕ ꯄꯩꯁꯥꯁꯦ ꯁꯤꯅ ꯏꯟꯀꯝ ꯇꯦꯛꯁꯀꯤ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯊꯤꯖꯈꯤꯗꯧꯅꯤ ꯃꯥꯏ ꯄꯥꯔꯁꯦꯟꯇꯦꯖꯇꯣ ꯍꯥꯏꯗꯅ ꯁꯝꯅ ꯁꯨꯝ ꯑꯩ ꯀ꯭ꯂꯤꯌꯥꯔꯗꯤ ꯑꯣꯏꯗꯦꯕꯀꯣ ꯁꯝꯅ ꯁꯨꯝ ꯇꯥꯕ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯁꯨꯝ ꯈꯪꯅꯤꯡꯕ ꯍꯥꯏꯗꯤ ꯑꯣꯖꯥ ꯍꯣꯏꯅ ꯂꯧꯕꯤꯔꯨꯕ ꯄꯣꯠꯁꯦ ꯑꯁꯣꯝ ꯅꯥꯀꯟꯗ ꯀꯩꯅꯣꯁꯦ GST ꯁꯦ ꯊꯤꯔꯝꯃꯦ ꯈꯜꯂꯁꯦꯕꯀꯣ ꯑꯣꯖꯥ ꯍꯣꯏꯅ ꯑꯃꯨꯛ ꯀꯩꯅꯣꯁꯤ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯑꯃꯨꯛ ꯕꯤꯖꯤꯅꯦꯁ ꯇꯨ ꯕꯤꯖꯤꯅꯦꯁꯇ ꯍꯥꯏꯗꯤ ꯇꯧꯕꯗꯨꯅꯦꯕꯀꯣ ꯑꯃꯨꯛ ꯌꯣꯜꯂꯀꯥꯟꯗ GST ꯁꯦ ꯑꯃꯨꯛ ꯂꯥꯛꯀꯅꯤꯕꯀꯣ ꯑꯣꯖꯥ ꯑꯗꯨꯝ ꯍꯟꯖꯤꯜꯂꯛꯀꯅꯤꯕ ꯆꯨꯝꯃꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯣꯖꯥꯒꯤ ꯉꯁꯥꯏꯒꯤ GST ꯁꯤꯁꯨ GSTꯗꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯐꯥꯏꯂꯤꯡ ꯇꯧꯗꯣꯏꯅꯦꯕ ꯏꯟꯀꯝ ꯇꯦꯛꯁꯁꯦ ꯆꯍꯤꯗ ꯐꯥꯏꯂꯤꯡ ꯇꯧꯗꯣꯏꯅꯦꯕ GSTꯗꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯅꯠꯇ꯭ꯔꯒꯅ every 3 months ꯍꯥꯏꯗꯤ ꯀ꯭ꯋꯥꯔꯇꯔꯂꯤ ꯈꯨꯗꯤꯡꯒꯤ ꯐꯥꯏꯂꯤꯡ ꯇꯧꯗꯣꯏꯅꯦꯕ ꯁꯤꯗꯩꯁꯤꯗ ꯃꯥꯒꯤ GSTꯒꯤ ꯇꯦꯛꯁ ꯑꯅꯤꯃꯛ ꯇꯦꯛꯁ ꯉꯥꯛꯇꯅꯦꯕ ꯇꯦꯛꯁꯇꯤ ꯇꯦꯛꯁ ꯉꯥꯛꯇꯅꯦꯕ ꯑꯃꯅ ꯑꯩꯒꯤ ꯏꯟꯀꯝꯗ ꯇꯦꯛꯁ ꯂꯧꯕꯅꯦꯕ ꯑꯃꯅ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯒꯨꯗ ꯁꯔꯚꯤꯁ ꯌꯣꯟꯕꯗ ꯇꯦꯛꯁ ꯇꯧꯖꯈꯤꯕꯅꯦꯕ ꯄꯣꯠꯀꯤ ꯑꯣꯏꯅ ꯇꯦꯛꯁ ꯂꯧꯖꯔꯛꯄꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ GSTꯒꯤ ꯇꯦꯛꯁ ꯇꯣꯉꯥꯟ ꯂꯩꯕꯁꯦ ꯁꯤꯗꯩꯁꯤꯗ ꯀꯛꯅꯔꯛꯄꯅꯦꯕ ꯑꯩꯒꯤ ꯏꯟꯀꯝꯗ ꯅꯠꯇꯦꯕ ꯑꯩꯒꯤ ꯏꯟꯀꯝꯒꯤ ꯆꯍꯤꯒꯤ ꯀꯩꯅꯣꯁꯤꯗ ꯏꯟꯀꯝ ꯇꯦꯛꯁꯇ ꯅꯠꯇꯦꯕꯀꯣ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯀꯅꯥꯅꯣ ꯉꯥꯏꯈꯣ ꯍꯧꯖꯤꯛꯗꯣ ꯕꯣꯔꯤꯁ ꯇꯥꯏ ꯁꯥꯔ ꯑꯩ ꯁꯣꯝꯗ ꯐꯔꯛ ꯑꯃ ꯊꯥꯕꯒꯤ ꯀꯩꯅꯣ ꯀꯩꯅꯣꯅ ꯇꯧꯖꯕ ꯑꯕꯨꯡꯅ ꯍꯧꯖꯤꯛ ꯍꯪꯉꯤꯕ ꯀꯣꯏꯁꯟꯗꯣ ꯁꯤꯅꯦꯕ ꯃꯥꯅ ꯍꯪꯉꯤꯕ ꯀꯣꯏꯁꯟꯗꯣ ꯕꯣꯔꯤꯁꯅꯗꯤ ꯐꯖꯅ ꯄꯤꯕꯤꯔꯦꯕ ꯕꯠ ꯁ꯭ꯇꯤꯜ ꯑꯩꯅ ꯕꯣꯔꯤꯁꯁꯦ ꯁꯤꯃꯁꯨ ꯄꯤꯍꯟꯖꯅꯤꯡꯉꯦꯕ ꯃꯥꯅ ꯍꯥꯏ ꯀꯣꯏꯁꯟꯁꯦ GSTꯒꯤ ꯑꯦꯃꯥꯎꯟꯒꯤ ꯃꯇꯥꯡꯁꯤꯅꯦꯕ GSTꯒꯤ ꯑꯦꯃꯥꯎꯟꯁꯦ GSTꯗ ꯑꯩꯈꯣꯏꯅ GST ꯄꯤ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ 18%ꯁꯦ ꯂꯧꯈ꯭ꯔ ꯃꯇꯨꯡꯗ ꯃꯥꯅ ꯍꯥꯏꯁꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯌꯦꯡ ꯏꯟ ꯐ꯭ꯌꯨꯆꯔꯗ ꯏꯟꯀꯝ ꯇꯦꯛꯁ ꯂꯥꯛꯄ ꯃꯇꯝꯗ ꯏꯟꯀꯝ ꯇꯦꯛꯁ ꯊꯤꯕ ꯃꯇꯝꯗ ꯁꯤꯒꯤ ꯄꯣꯠꯁꯤ ꯃꯥꯅ ꯍꯥꯏꯔꯤ ꯄꯣꯠꯁꯦ ꯁꯤꯒꯤ ꯄꯣꯠꯁꯤꯒ ꯁꯤꯗꯒꯤ ꯑꯗꯨꯝ ꯊꯤꯖꯈꯤꯕ꯭ꯔꯥ ꯁꯤꯗꯒꯤ ꯑꯗꯨꯝ ꯑꯦꯗꯖꯁ ꯇꯧꯕ꯭ꯔꯥ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯁꯤꯒꯤ ꯄꯣꯠꯁꯤꯅꯦ ꯃꯥꯅ ꯍꯪꯉꯤ ꯀꯣꯏꯁꯟꯁꯦ ꯑꯩꯒꯤ ꯏꯟꯀꯝ ꯇꯦꯛꯁꯇ ꯇꯧꯔꯣꯏ ꯁꯥꯔ GSTꯒꯤꯗ ꯇꯧꯗꯣꯏꯅꯤ GSTꯒꯤꯁꯨ ꯃꯥꯏ ꯑꯦꯀꯥꯎꯟ ꯂꯩꯌꯦꯕꯀꯣ ꯇꯣꯉꯥꯟꯅ ꯑꯦꯀꯥꯎꯟ ꯂꯩꯖꯩꯌꯦꯕ ꯑꯗꯨꯗ ꯇꯧ ꯑꯗꯨꯗ ꯑꯦꯛꯇ ꯂꯥꯛꯇꯣꯏꯅꯤ ꯑꯗꯩꯗꯨꯗ ꯑꯩꯅ ꯕꯤꯖꯤꯅꯦꯁ ꯑꯩꯅ ꯁꯤꯗꯩꯗ GST ꯌꯥꯎꯔ ꯊꯤꯗꯣꯛꯑꯝꯃꯦꯕ ꯑꯩꯒꯤ GST ꯂꯩꯇ꯭ꯔꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩ ꯀꯩꯝꯇ ꯇꯧꯅꯤꯡꯉꯥꯏ ꯀꯩꯝ ꯂꯩꯇꯦꯕ ꯑꯩꯅ GST ꯂꯩꯖꯕ ꯃꯇꯨꯡ ꯑꯣꯏꯔꯀꯥꯟꯗ ꯑꯩ GSTꯒꯤ ꯅꯝꯕꯔꯗꯣ ꯍꯥꯞꯄꯀꯥꯟꯗ ꯀ꯭ꯂꯦꯝ ꯇꯧꯅꯔꯛꯄꯅꯦꯕ ꯑꯗꯨꯗ ꯄꯩꯁꯥꯗꯣ ꯀꯛꯊꯣꯛ ꯀꯛꯁꯤꯟ ꯁꯤꯖꯤꯟꯅꯈꯤꯕ ꯇꯦꯛꯁ ꯊꯤꯕꯗ ꯃꯇꯦꯡ ꯄꯥꯡꯅꯈꯤꯕꯅꯦꯕ ꯍꯥꯏꯗꯤ GSTꯒꯤ ꯑꯣꯏꯅ ꯇꯦꯛꯁ ꯊꯤꯕꯗ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯏꯟꯀꯝ ꯇꯦꯛꯁꯁꯤꯗꯗꯤ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ
ꯑꯃꯔꯣꯝꯗꯗꯤ ꯁꯤꯗꯤ ꯑꯃꯔꯣꯝꯗ goods and service ꯀꯤ tax government ꯀꯥꯈꯤꯕꯅꯦꯕ ꯑꯃꯁꯤꯅ ꯑꯩꯅ ꯅꯪꯅ ꯍꯥꯏꯗꯤ business person ꯁꯦ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ farm ꯁꯤꯒꯤ ꯄꯩꯁꯥ ꯆꯍꯤꯗ ꯁꯤ ꯇꯥꯜꯂꯛꯄ ꯁꯤꯒꯤ tax ꯄꯤꯌꯨ ꯍꯥꯏꯕꯅꯦꯕ ꯑꯃꯅ ꯍꯥꯏꯁꯤꯅ ꯅꯪꯒꯤ ꯆꯍꯤ ꯑꯃꯗ ꯂꯥꯛ 8 ꯇꯥꯜꯂꯛꯄꯗꯣ 8 ꯍꯦꯜꯂꯕꯅꯤ나 tax ꯈꯞꯄꯤꯔꯣ ꯍꯥꯏꯕꯅꯦꯕ ꯑꯃꯅ ꯍꯥꯏꯅ ꯑꯗꯨꯅꯦ ꯑꯗꯨ ꯈꯛꯀꯤꯅꯤꯗ ꯑꯅꯤꯁꯦ ꯀꯩꯅꯣ amana GST goods and ꯀꯩꯅꯣꯁꯦ service ne ꯀꯣꯟꯁꯦꯞ amana ꯈꯤꯇꯪ ꯈꯦꯠꯅꯩꯕ income ne amana goods and ꯑꯃꯅ service ꯑꯩꯒꯤ ki tax ne amana income ki tax ne ꯑꯩꯅ ꯄꯩꯁꯥ ꯇꯥꯟꯖꯔꯨꯕꯗꯒꯤ ꯏꯟꯀꯝꯅꯦꯕ yes ꯑꯩꯅ ꯂꯥꯛ 8 ꯍꯦꯟꯅ ꯇꯥꯟꯖꯜꯂꯛꯑꯕꯅꯤꯅ ꯅꯪ 8 ꯍꯦꯜꯂꯕꯅꯤꯅ ꯄꯩꯁꯥ ꯄꯤꯔꯣ tax ꯈꯔ percentage ꯄꯤꯔꯣ ꯍꯥꯏꯔꯛꯄꯅꯦꯕ abung clear oibireko clear oibirabo oi okay okay next question do kana no sai gonzalo ro ꯑꯣꯖꯥ ꯑꯩꯁꯨ ꯃꯩꯁꯦ ꯂꯥꯛꯇꯗꯅ ꯋꯥꯔꯧ ꯌꯥꯗꯦ ꯑꯩꯁꯨ ꯚꯤꯗꯤꯑꯣ hangbining lo hangbioro ngasi boris tagi ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯉꯦ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯅꯤꯡꯉꯦ ꯋꯥꯔꯤꯕꯨ ꯑꯩꯈꯣꯏ ꯃꯤ 2-3 ꯄꯨꯟꯁꯤꯜꯂꯒ ꯁꯤꯗ ꯑꯦꯀꯥꯎꯟ ꯑꯃ ꯗꯔꯀꯥꯔ ꯂꯩꯗꯣꯔꯦꯕ ꯑꯁꯤꯒꯤ ꯍꯥꯡꯒꯗꯧꯔꯤꯕ ꯑꯦꯀꯥꯎꯟꯁꯤꯗ ꯆꯪꯒꯗꯧꯕ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯍꯥꯡꯗꯣꯏꯅꯣ ꯃꯤ 2-3 ꯄꯨꯜꯂꯒ ꯇꯧꯃꯤꯟꯅꯕ ꯊꯕꯛꯁꯤꯗ ꯉꯁꯥꯏ ꯑꯦꯀꯥꯎꯟ ꯑꯃꯗꯤ ꯗꯔꯀꯥꯔ ꯂꯩꯔꯦ ꯑꯗꯨꯏꯗꯤ ꯑꯦꯀꯥꯎꯟꯁꯤ ꯍꯥꯡꯕꯗ ꯀꯩꯀꯩ ꯆꯪꯉꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯍꯣꯏꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣꯗ ꯖꯣꯏꯟ ꯑꯦꯀꯥꯎꯟꯗ ꯂꯥꯛꯑꯅꯤꯕꯀꯣ ꯖꯣꯏꯟ ꯑꯦꯀꯥꯎꯟ ꯂꯥꯛꯑꯅꯤ ꯅꯠꯇ꯭ꯔꯒꯅ ꯄꯥꯔꯠꯅꯔꯁꯤꯞꯀꯤ ꯐꯥꯔꯝ ꯑꯦꯀꯥꯎꯟ ꯂꯥꯛꯀꯗꯣꯏꯅꯦꯕꯀꯣ ꯐꯥꯔꯝ ꯑꯦꯀꯥꯎꯟꯁꯤꯗꯗꯤ ꯄꯥꯔꯠꯅꯔꯁꯤꯞꯀꯤ ꯐꯥꯔꯝ ꯑꯦꯀꯥꯎꯟ ꯁꯨꯃꯥꯏꯅ ꯂꯥꯛꯀꯦ ꯍꯥꯏꯔꯒꯗꯤ ꯑꯣꯖꯥ ꯍꯣꯏ ꯆꯪꯉꯤꯁꯦ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯁꯦ ꯀꯝꯄꯅꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯣꯏꯔꯒꯗꯤ ꯑꯃꯨꯛ ꯐꯔꯦꯀꯣ ꯀꯝꯄꯅꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯣꯏꯗ꯭ꯔꯕ ꯑꯗꯨꯒ ꯆꯨꯝꯅꯒꯤ MSME ꯄꯥꯏꯕ ꯈꯣꯠꯄ ꯑꯣꯏꯔꯒꯗꯤ ꯆꯪꯒꯗꯣꯏꯁꯤ ꯁꯤꯗꯅ ꯑꯃꯨꯛ ꯃꯥꯏ ꯔꯥꯎꯟ ꯁꯤꯜ ꯆꯪꯉꯛꯑꯅꯤ ꯔꯥꯎꯟ ꯁꯤꯜ ꯆꯠꯂꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯐꯥꯔꯝꯗꯨꯒꯤ ꯄꯥꯟ ꯆꯪꯉꯛꯑꯅꯤꯕꯀꯣ ꯐꯥꯔꯝ ꯄꯥꯟ ꯆꯪꯉꯛꯑꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯐꯥꯔꯝ ꯄꯥꯟ ꯆꯪꯉꯛꯑꯒ ꯑꯗꯨꯗꯅ ꯑꯃꯨꯛ ꯔꯥꯎꯟ ꯁꯤ ꯀꯩ ꯂꯣꯏ ꯆꯪꯉꯛꯑꯅꯤ ꯑꯗꯨꯒ ꯃꯥꯒꯤꯅ ꯑꯃꯨꯛ GST ꯆꯪꯉꯛꯀꯅꯤ GST ꯄꯤꯌꯨ ꯍꯥꯏꯔꯛꯀꯅꯤ ꯃꯥꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯀꯝꯄꯅꯤ ꯃꯥꯏ ꯐꯥꯔꯝꯁꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯁꯤꯅ ꯌꯥꯝ ꯀꯟꯅ ꯂꯤꯡꯗ꯭ꯔꯒꯗꯤ GST ꯄꯤꯌꯨ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯆꯨꯝꯅꯒꯤ ꯑꯩꯈꯣꯏ ꯖꯣꯏꯟ ꯍꯣꯜꯗꯔ ꯑꯣꯏꯅ ꯖꯣꯏꯟ ꯑꯦꯀꯥꯎꯟ ꯑꯣꯏꯅ ꯍꯥꯡꯒꯦ ꯍꯥꯏꯔꯒꯗꯤ ꯃꯥꯏ ꯄꯥꯟ ꯀꯩꯀꯩꯗꯨꯒ ꯂꯣꯏ ꯄꯥꯟ ꯍꯥꯏꯗꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯄꯥꯟ ꯀꯩꯀꯩꯗꯨꯅꯁꯨ ꯑꯃꯨꯛ ꯍꯥꯡꯕ ꯌꯥꯕ ꯑꯗꯨꯒ ꯑꯝꯇꯪ ꯑꯩ ꯈꯔ ꯈꯪꯗꯦꯕ ꯁꯨꯝꯕ ꯕꯦꯡꯒꯤ ꯃꯇꯥꯡꯁꯦ ꯑꯗꯨꯏꯅꯦ ꯀꯔꯦꯟ ꯑꯦꯀꯥꯎꯟ ꯁꯦꯚꯤꯡ ꯑꯦꯀꯥꯎꯟ ꯕꯤꯖꯤꯅꯦꯁ ꯀꯩꯀꯥꯅ ꯈꯔ ꯂꯩꯔꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯒꯤ ꯁꯦꯚꯤꯡ ꯑꯦꯀꯥꯎꯟꯁꯤꯅ ꯑꯩꯈꯣꯏ ꯄꯩꯁꯥ ꯑꯃꯔꯣꯝꯗ ꯄꯩꯁꯥ ꯇꯨꯡꯁꯤꯟꯅꯕ ꯑꯦꯀꯥꯎꯟꯅꯦꯕꯀꯣ ꯀꯔꯦꯟ ꯑꯦꯀꯥꯎꯟꯁꯤꯅ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯅꯝꯕꯔ ꯑꯣꯐ ꯇ꯭ꯔꯥꯟꯖꯦꯛꯁꯟꯁꯦ ꯌꯥꯝꯅ ꯇꯧꯕ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯄꯩꯁꯥꯁꯦ ꯌꯥꯝ ꯑꯗꯨꯝ ꯆꯪꯕ ꯌꯥꯏ ꯌꯥꯝ ꯆꯪꯕ ꯌꯥꯏ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯗꯔꯀꯥꯔ ꯂꯩꯔꯤꯀꯣ ꯃꯥꯒꯤ ꯏꯟꯀꯝ ꯇꯦꯛꯁ ꯐꯥꯏꯂꯤꯡ ꯇꯧꯗ꯭ꯔꯒꯗꯤ ꯃꯥꯁꯨ ꯑꯗꯨꯝ 20 ꯍꯦꯜꯂꯛꯀꯥꯟꯗ ꯑꯗꯨꯝ ꯀꯩꯅꯣ ꯂꯥꯛꯀꯅꯦꯕ ꯅꯣꯇꯤꯁ ꯑꯃꯗꯤ ꯂꯥꯛꯀꯅꯦꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯗꯨꯝꯕ ꯐꯥꯏꯂꯤꯡ ꯇꯧꯕꯤꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯕꯤꯖꯤꯅꯦꯁꯀꯤ ꯀꯩꯅꯣꯁꯦ ꯀꯔꯦꯟ ꯑꯦꯀꯥꯎꯟꯁꯦ ꯁꯤꯗꯗꯤ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁ ꯇ꯭ꯔꯥꯟꯖꯦꯛꯁꯟꯁꯦ ꯁꯤꯗꯅ ꯍꯦꯟꯅ ꯇꯧꯕ ꯅꯨꯡꯉꯥꯏꯕ ꯄꯩꯁꯥ ꯌꯥꯝ ꯊꯨꯅ ꯆꯪꯕ ꯆꯠꯈꯤꯕ ꯈꯣꯠꯄ ꯑꯗꯨꯝ ꯂꯣꯏ ꯌꯥꯏꯑꯕꯀꯣ ꯑꯗꯨꯒ ꯑꯅꯤꯁꯤꯗꯁꯨ ꯃꯥꯟꯅꯗꯦꯕ ꯁꯦꯚꯤꯡ ꯑꯦꯀꯥꯎꯟꯁꯦ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯌꯥꯝ ꯐꯖꯔꯦꯅ ꯈꯜꯂꯒꯁꯨ ꯑꯅꯤꯁꯦ ꯁꯦꯚꯤꯡ ꯅꯠꯇ꯭ꯔꯒ ꯀꯔꯦꯟ ꯑꯦꯀꯥꯎꯟ ꯑꯅꯤꯁꯤꯗ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯌꯥꯝ ꯐꯖꯔꯒꯗꯤ ꯃꯁꯥꯅ ꯕꯦꯡꯅꯁꯨ ꯂꯣꯟ ꯑꯦꯄ꯭ꯔꯨꯞ ꯂꯥꯛꯄ ꯌꯥꯏꯑꯕ ꯗꯦꯟ ꯑꯦꯄ꯭ꯔꯨꯞ ꯂꯥꯛꯄꯁꯦ ꯁꯦꯚꯤꯡꯗ ꯂꯥꯛꯄ ꯂꯣꯟ ꯑꯦꯄ꯭ꯔꯨꯞꯁꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯑꯣꯏꯔꯛꯀꯅꯦꯕ ꯑꯩꯈꯣꯏ ꯄꯔꯁꯣꯅꯦꯜ ꯂꯣꯟ ꯑꯣꯏꯔꯛꯀꯅꯦꯕ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯗꯔꯀꯥꯔ ꯂꯩꯔꯛꯑꯣꯏꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄꯥꯟ ꯑꯙꯥꯔ ꯁꯤꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯐꯣꯟ ꯅꯝꯕꯔ ꯀꯩꯀꯩ ꯁꯤꯅ ꯑꯗꯨꯝ ꯇꯧꯔꯒ ꯕꯤꯖꯤꯅꯦꯁ ꯂꯣꯟꯁꯦ ꯑꯗꯨꯝ ꯐꯪꯅꯤꯕ ꯑꯗꯣ ꯀꯔꯦꯟ ꯑꯦꯀꯥꯎꯟꯁꯤꯗꯅ ꯕꯤꯖꯤꯅꯦꯁ ꯑꯦꯀꯥꯎꯟ ꯑꯣꯏꯅ ꯕꯤꯖꯤꯅꯦꯁ ꯑꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯕ ꯑꯦꯀꯥꯎꯟ ꯑꯣꯏꯕꯅꯤꯅ ꯁꯤꯗꯗꯤ ꯕꯤꯖꯤꯅꯦꯁꯀꯤ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯇꯥꯜꯂꯛꯀꯅꯦꯕ ꯑꯦꯛꯖꯥꯝꯄꯜꯗ ꯁꯣꯞ ꯂꯥꯏꯁꯦꯟꯁꯄꯨ ꯍꯥꯏꯔꯣ MSMEꯕꯨ ꯍꯥꯏꯔꯣ ꯑꯗꯩꯗꯤ ITRꯕꯨ ꯍꯥꯏꯔꯣ ꯁꯤ ꯇꯥꯜꯂꯛꯀꯅꯦꯕ ꯑꯅꯤꯁꯦ ꯈꯤꯇꯪ ꯃꯥꯟꯅꯗꯦ ꯑꯃꯅ ꯕꯤꯖꯤꯅꯦꯁꯇ ꯁꯤꯖꯤꯟꯅꯅꯕ ꯑꯦꯀꯥꯎꯟꯅꯤ ꯑꯃꯅ ꯁꯦꯚꯤꯡꯅꯤ ꯄꯩꯁꯥ ꯑꯗꯨꯝ ꯇꯨꯡꯁꯤꯟꯕꯒꯤ ꯑꯩ ꯅꯣꯡꯃ ꯁꯣꯝꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯆꯒꯦ ꯀꯥꯏ ꯋꯥꯏ ꯑꯣꯏꯗꯣꯏꯅꯣ ꯑꯣꯐꯤꯁ ꯑꯩꯈꯣꯏ ꯑꯣꯐꯤꯁꯁꯦ ꯁꯤꯡꯖꯃꯩ ꯇꯣꯞ ꯂꯩꯀꯥꯏ ꯊꯣꯉꯥꯝ ꯂꯩꯀꯥꯏ ꯃꯆꯤꯟꯗ ꯑꯣꯏꯗꯣꯏꯕ ꯑꯩꯈꯣꯏ ꯕꯤꯁꯥꯜ ꯇꯥꯕ ꯌꯥꯕ ꯂꯝꯕꯤꯗꯣ ꯑꯗꯨꯗ ꯑꯣꯏꯗꯣꯏꯕ ꯀꯋꯥ ꯀꯩꯅꯣ ꯕꯤꯁꯥꯜ ꯑꯣꯐꯤꯁ ꯃꯃꯤꯡꯗꯨꯅ ꯏꯃꯣꯅꯨ ꯇꯦꯛꯁ ꯀꯟꯁꯜꯇꯦꯟꯁꯤꯁꯨ ꯊꯥꯕꯅꯦ ꯑꯗꯨꯒ ꯏꯃꯣꯅꯨ ꯑꯦꯟꯇꯔꯄ꯭ꯔꯥꯏꯖꯦꯁꯁꯨ ꯊꯥꯕꯅꯦ ꯑꯅꯤ ꯊꯥꯕꯅꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ okay thank you gonzalo next question ꯇꯥꯏꯌꯦ 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 ꯑꯩꯈꯣꯏꯒꯤ ꯂꯥꯛ 9 ꯑꯦꯀꯥꯎꯟꯗ ꯌꯥꯎꯔꯒꯗꯤ ꯏꯟꯀꯝ ꯇꯦꯛꯁ ꯂꯧ ꯍꯥꯏꯕꯅꯦꯕꯀꯣ mutla nangi khondu yar kitang kak sengan biu Double star, bro. ꯇꯥꯔꯦ ꯑꯦꯀꯥꯎꯟꯁꯤꯗ ꯂꯥꯛ 8 ꯃꯨꯛ ꯌꯥꯎꯔꯗꯤ ꯏꯟꯀꯝ ꯇꯦꯛꯁꯁꯦ ꯂꯧꯋꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯕꯤꯖꯤꯅꯦꯁꯇ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁꯀꯤ ꯅꯦꯠ ꯄ꯭ꯔꯣꯐꯤꯠꯇ 7 lakhs ꯍꯥꯏꯕꯅꯦꯕꯀꯣ ꯑꯦꯀꯥꯎꯟꯗ ꯂꯥꯛ 8 ꯍꯥꯏꯕ ꯅꯠꯇꯦ
ꯑꯦꯀꯥꯎꯟꯗꯗꯤ ꯌꯥꯎꯅꯤꯡꯕ ꯄꯩꯁꯥ ꯌꯥꯎꯁꯅꯨ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯩꯁꯥꯁꯤꯗꯤ ꯅꯤꯌꯣꯝ ꯆꯨꯝꯕ ꯄꯩꯁꯥ ꯑꯣꯏ ꯍꯥꯏꯕꯅꯤ ꯅꯤꯌꯣꯝ ꯆꯨꯝꯕ ꯄꯩꯁꯥ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯌꯥꯎꯔꯤ ꯄꯩꯁꯥꯁꯤꯒꯤ ꯔꯤꯄꯣꯔꯠꯇꯣ ꯀꯩꯅꯣꯗ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯍꯣꯏ ꯑꯩꯈꯣꯏ ꯁꯦꯂꯔꯤ ꯄꯔꯁꯦꯟꯗ 7 ꯂꯥꯛ ꯍꯦꯟꯈ꯭ꯔꯒꯕꯨꯗꯤ ꯀꯩꯅꯣ ꯇꯦꯛꯁ ꯊꯤꯔꯅꯤ ꯑꯗꯨꯕꯨ ꯑꯦꯀꯥꯎꯟꯗ 7 ꯂꯥꯛ ꯍꯥꯏꯕ ꯅꯠꯇꯦ ꯑꯦꯀꯥꯎꯟꯗ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯑꯦꯀꯥꯎꯟꯗ ꯏꯆꯝ ꯆꯝꯅ ꯂꯥꯛ 9 10 ꯌꯥꯎꯕꯁꯤ ꯀꯩꯁꯨ ꯀꯩꯗꯧꯗꯕ꯭ꯔꯥ ꯑꯝꯇꯪ ꯂꯥꯛ 7 9ꯁꯦ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯍꯥꯏꯗꯤ ꯇꯥꯝ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯊꯝꯖꯤꯜꯂꯀꯥꯟꯗ ꯑꯗꯨꯝ ꯌꯥꯎꯕ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯦꯝꯍꯧꯕ ꯑꯣꯏꯗꯣꯏꯔꯥ ꯁꯨꯝ ꯍꯥꯏꯗꯤ ꯀꯩꯅꯣ ꯗꯥ ꯕꯣꯔꯤꯁꯅ ꯀꯥꯞꯄꯛꯄꯅꯤ ꯈꯪꯗꯦ ꯑꯩꯉꯣꯟꯁꯤꯗ ꯑꯦꯀꯥꯎꯟꯁꯤꯗ ꯂꯥꯛ 10 ꯌꯥꯎꯁꯜꯂꯦꯅ ꯈꯜꯂꯁꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯩꯅ ꯈꯜꯂꯤꯁꯤꯗ ꯏꯟꯀꯝ ꯇꯦꯛꯁ ꯂꯧꯒꯗ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯅꯤꯡꯕ ꯂꯧꯔꯣꯏ ꯏꯟꯀꯝ ꯇꯦꯛꯁꯁꯦ ꯃꯣꯏꯅ ꯍꯦꯛꯇ ꯂꯧꯔꯣꯏꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯛꯀꯅꯦꯕ ꯏꯟꯀꯝ ꯇꯦꯛꯁ ꯐꯥꯏꯂꯤꯡ ꯇꯧꯔꯛꯇꯣꯏꯁꯦ ꯉꯁꯥꯏ ITR ꯐꯥꯏꯂꯤꯡ ꯂꯥꯛꯇꯣꯏꯁꯦ ITR ꯐꯥꯏꯂꯤꯡ ꯂꯥꯛꯄꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯟꯀꯝꯁꯦ ꯎꯠꯂꯛꯄ ꯁꯣ ꯇꯧꯔꯛꯄ ꯃꯇꯝꯗ 7 ꯂꯥꯛꯁꯦ ꯑꯦꯛꯁꯤꯗꯤꯡ ꯑꯣꯏꯔꯀꯥꯟꯗ ꯀꯩꯅꯣ ꯂꯥꯛꯀꯅꯤ ꯇꯦꯛꯁ ꯂꯥꯛꯀꯅꯦꯕ ꯍꯧꯖꯤꯛꯀꯤ ꯅꯣꯏꯅ 7 ꯂꯥꯛ 8 ꯂꯥꯛ ꯌꯥꯎꯔꯦ ꯍꯥꯏꯔꯦ ꯄꯩꯁꯥ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯇꯧꯕ ꯅꯠꯇꯕꯅꯤꯅ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯌꯥꯝ ꯆꯥꯎꯅ ꯁꯥꯟꯅꯔꯛꯄ ꯅꯠꯇꯕꯅꯤꯅꯀꯣ ꯃꯉꯣꯟꯗꯗꯤ ꯇꯦꯛꯁꯇꯤ ꯏꯟꯀꯝ ꯇꯦꯛꯁ ꯆꯦꯁꯨ ꯂꯥꯛꯑꯣꯏ ꯇꯦꯛꯁꯁꯨ ꯊꯤꯔꯣꯏ ꯁꯤꯗꯩꯁꯤꯗ ꯅꯣꯏꯒꯤ ꯇ꯭ꯔꯥꯟꯖꯦꯛꯁꯟꯁꯤꯅ ꯅꯣꯏ ꯑꯩꯈꯣꯏ ꯆꯍꯤ ꯑꯃꯗ ꯃꯌꯥꯝ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯃꯌꯥꯝ ꯁꯥꯟꯅꯔꯀꯥꯟꯗ ꯃꯌꯥꯝ ꯆꯠꯈ꯭ꯔꯀꯥꯟꯗ 7 ꯂꯥꯛ ꯂꯦꯝꯍꯧꯕꯗꯨꯗꯤ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯆꯥꯎꯁꯜꯂꯒꯗꯤ ꯍꯥꯏꯗꯤ ꯏꯟꯀꯝ ꯇꯦꯛꯁꯇꯒꯤ ꯆꯦ ꯂꯥꯛꯄ ꯌꯥꯏꯑꯕꯀꯣ ꯑꯗꯨ ꯅꯠꯇꯕꯤꯗꯗꯤ ꯀꯩꯅꯣ ꯇꯧꯔꯒꯅꯤ ꯑꯩꯅ ꯈꯜꯂꯝꯁꯤꯅ 7 ꯂꯥꯛꯀꯨꯝꯕꯁꯦ ꯌꯥꯎꯔꯒ ꯍꯧꯖꯤꯛꯇ ꯀꯥꯞꯁꯜꯂꯦ ꯍꯥꯏꯔꯁꯤꯅꯦ ꯑꯩꯉꯣꯟꯗ ꯌꯥꯎꯔ ꯂꯩꯔꯃꯤꯅ ꯇꯦꯛꯁꯇꯣ ꯂꯥꯛ 9 ꯑꯃꯨꯛ लौꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨ ꯑꯩꯉꯣꯟꯗ ꯇꯦꯛꯁ ꯂꯧꯔꯒꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯒꯗ꯭ꯔꯥꯅ ꯑꯩꯅ ꯁꯨꯝ ꯈꯪꯅꯤꯡꯗꯅ ꯗꯥ ꯕꯣꯔꯤꯁ ꯍꯪꯖꯔꯛꯄꯅꯤ ꯇꯦꯛꯁꯇꯤ ꯂꯧꯔꯣꯏ ꯅꯪ ꯉꯁꯥꯏ ꯂꯥꯛ 9 ꯆꯪꯉꯝꯃꯦ ꯑꯃꯨꯛ ꯈꯔ ꯂꯩꯔ ꯑꯃꯨꯛ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯁꯨꯀꯣ ꯅꯪꯒꯤ ꯑꯦꯀꯥꯎꯟꯗ ꯀꯩꯝ ꯆꯪꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯕꯀꯣ ꯉꯁꯥꯏ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁꯀꯤ ꯑꯣꯏꯅ ꯇ꯭ꯔꯥꯟꯖꯦꯛꯁꯟꯗ ꯌꯦꯡꯀꯗꯣꯏꯁꯦ ꯑꯣꯟꯂꯤ ꯏꯟꯗ ꯂꯥꯛꯄꯁꯤ ꯈꯛꯇꯅꯤ ꯑꯥꯎꯠ ꯆꯠꯈꯤꯕꯗꯤ ꯃꯣꯏ ꯄꯥꯔꯣꯏ ꯉꯁꯥꯏ 20 ꯂꯥꯛ ꯍꯦꯜꯂꯒꯗꯤ ꯍꯥꯏꯁꯦ ꯅꯪꯅ ꯁꯨꯃꯥꯏꯅ ꯊꯥꯗꯣꯛꯈ꯭ꯔꯀꯥꯟ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯏꯑꯕ ꯑꯗꯨꯕꯨ ꯃꯣꯏꯅ ꯎꯔꯤꯗꯤ ꯅꯪ ꯉꯁꯥꯏ ꯆꯪꯉꯛꯈꯤꯕ ꯄꯩꯁꯥꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯃꯣꯏꯅ ꯀꯩꯅꯣ ꯀꯥꯎꯟ ꯇꯧꯗꯣꯏꯁꯦ ꯊꯣꯛꯈꯤꯕꯗꯤ ꯀꯩꯝ ꯎꯔꯣꯏ ꯃꯣꯏꯅ ꯑꯗꯨꯗꯣ ꯄꯩꯁꯥ ꯃꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯑꯃꯨꯛ ꯀꯛꯀꯗ꯭ꯔꯥ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯌꯥꯎꯗꯕ ꯀꯛꯑꯣꯏ ꯁꯨꯡꯀꯛ ꯀꯛꯑꯣꯏ ꯍꯣꯏ ꯕꯦꯡꯒꯤ ꯑꯣꯏꯅ ꯆꯍꯤꯒꯤ ꯑꯦꯅꯨꯋꯦꯜ ꯑꯣꯏꯅ ꯀꯩꯅꯣ ꯐꯤ ꯈꯔ ꯁꯝꯊꯤꯡ ꯈꯔ ꯊꯤꯔꯛꯄ ꯌꯥꯏꯕꯀꯣ ꯊꯤꯕ ꯈꯔ ꯍꯥꯏꯗꯤ ꯂꯩꯗꯅ ꯑꯩꯈꯣꯏ SMS ꯑꯦꯂꯥꯔꯠꯀꯨꯝꯕ ꯑꯗꯨꯝꯕꯒꯤ ꯑꯗꯨꯗꯩꯗꯤ ꯗꯦꯕꯤꯠ ꯀꯥꯔꯠꯀꯤ ꯆꯥꯔꯖꯦꯁ ꯀꯩꯀꯩ ꯈꯔ ꯊꯤꯕ ꯌꯥꯏ ꯑꯗꯨꯅ ꯑꯃꯅꯤꯗꯅꯀꯣ ꯑꯗꯨ ꯅꯠꯇꯕ ꯏꯟꯀꯝ ꯇꯦꯛꯁꯀꯤ ꯑꯣꯏꯅꯗꯤ ꯑꯝꯇ ꯀꯛꯂꯣꯏ Okay. Next question. ꯑꯩ ꯀꯣꯏꯁꯟ ꯑꯝꯇꯒ ꯍꯪꯒꯦ ꯁꯔꯚꯔꯁꯦ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯦꯀꯣ ꯍꯥꯏꯗꯤ ꯀ꯭ꯔꯦꯗꯤꯠ ꯈꯛꯇꯪꯗ ꯑꯣꯏꯅ ꯌꯦꯡꯉꯅꯤ ꯍꯥꯏꯔꯦꯗꯅꯀꯣ ꯑꯗꯣ ꯀ꯭ꯔꯦꯗꯤꯠꯁꯦ ꯍꯥꯏꯗꯤ ꯂꯣꯟꯁꯀꯨꯝꯕ ꯀꯩꯀꯩ ꯃꯌꯥꯝꯗꯨꯅ ꯍꯥꯏꯗꯤ 20 ꯂꯥꯛ ꯊꯕꯛ ꯍꯦꯟꯈ꯭ꯔꯦꯅ ꯈꯜꯂꯁꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥꯒꯤ ꯔꯤꯄꯦꯃꯦꯟꯗꯁꯨ ꯑꯃꯨꯛ ꯀ꯭ꯔꯦꯗꯤꯠ ꯑꯃꯨꯛꯀ ꯇꯧꯔꯛꯀꯗꯣꯏꯅꯤꯗꯅ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯅꯣꯇꯤꯁ ꯂꯥꯛꯄꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯁꯦ ꯂꯩꯒꯗ꯭ꯔꯥ ꯂꯩꯔꯣꯏ ꯂꯣꯟꯒꯤꯁꯦ ꯁꯦꯡꯅ ꯏꯟꯀꯝ ꯇꯦꯛꯁꯅ ꯎꯔꯤꯕꯁꯦ ꯑꯦꯕ꯭ꯔꯤ ꯃꯣꯏ ꯀꯩꯅꯣꯁꯦ ꯂꯣꯏ ꯆꯦꯛꯁꯦ ꯀꯩꯅꯣ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯃꯣꯏꯅꯁꯨ ꯆꯦꯛ ꯇꯧꯔꯤꯅꯦꯕꯀꯣ ꯆꯥꯎꯅ ꯆꯥꯎꯁꯜꯂꯛꯄꯁꯨ ꯑꯣꯏꯔꯅꯤ ꯕꯦꯡ ꯂꯣꯟ ꯐꯪꯕ ꯍꯥꯏꯁꯦ ꯕꯦꯡꯗꯒꯤ ꯂꯣꯟ ꯐꯪꯕꯁꯦ ꯕꯦꯡꯒꯤ ꯂꯣꯟꯁꯤꯗꯤ ꯑꯗꯨꯝ ꯃꯣꯏ ꯂꯣꯟ ꯑꯗꯨꯝ ꯊꯥꯕꯅꯦꯕꯀꯣ ꯂꯣꯟꯒꯤ ꯑꯗꯨꯝ ꯊꯥꯕꯅꯤꯅ ꯃꯣꯏ ꯑꯗꯨꯗꯤ ꯑꯗꯨꯝ ꯀꯥꯎꯟ ꯇꯧꯔꯛꯑꯣꯏꯕ ꯀꯥꯎꯟ ꯇꯧꯔꯁꯨ ꯑꯃꯨꯛ ꯀꯛꯊꯣꯛ ꯀꯛꯁꯤꯟ ꯔꯤꯕꯦꯠ ꯆꯠꯈꯤꯅꯦꯕꯀꯣ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯔꯣꯏ ꯂꯣꯟꯁꯤꯗꯤ ꯄꯥꯕ ꯌꯥꯎꯔꯣꯏ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯤ ꯀꯥꯎꯟ ꯏꯟꯀꯝ ꯇꯧꯗꯣꯏꯁꯦ ꯇꯦꯛꯁꯇ ꯍꯥꯏꯗꯤ ꯑꯣꯏꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯀ꯭ꯔꯦꯗꯤꯠꯁꯦ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯁꯦꯚꯤꯡꯁ ꯑꯦꯀꯥꯎꯟ ꯑꯣꯔ ꯀꯩꯅꯣ ꯀꯔꯦꯟ ꯑꯦꯀꯥꯎꯟꯗꯒꯤ ꯆꯪꯉꯛꯄꯒꯨꯝꯕꯁꯤꯅꯦꯕ ꯍꯥꯏꯗꯤ ꯂꯣꯟ ꯑꯣꯏꯅ ꯁꯦꯡꯁꯟ ꯇꯧꯔꯛꯄꯁꯤꯃꯛꯇꯤ ꯀꯥꯎꯟ ꯀꯩꯁꯨꯝꯇ ꯇꯧꯔꯛꯑꯣꯏ ꯁꯤꯗ ꯍꯥꯏꯕꯅꯦꯕ ꯇꯧꯔꯣꯏ ꯑꯗꯨꯒꯤ ꯂꯣꯟ ꯑꯣꯏꯅ ꯔꯤꯄꯦꯃꯦꯟꯗꯨꯁꯨ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯅꯤꯗꯨꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯔꯤꯕꯦꯠ ꯇꯧꯖꯩ ꯆꯠꯈꯤꯅꯤ ꯕꯦꯂꯦꯟꯁ ꯂꯥꯛꯈꯤꯅꯤꯕꯀꯣ ꯕꯦꯂꯦꯟꯁ ꯂꯥꯛꯀꯅꯤ ꯃꯣꯏꯗꯤ ꯊꯦꯡꯛ ꯌू Okay. Next question. Brother Boresh. ꯇꯥꯏ ꯇꯥꯕꯤꯕ꯭ꯔꯣ? ꯇꯥꯏ ꯑꯦꯀꯥꯎꯟꯁꯦ Brother Boresh. ꯍꯥꯏꯕꯤꯔꯛꯑꯣ ꯁꯦꯚꯤꯡꯒꯤꯗꯨꯅ 1 yearꯗꯀꯣ ꯇ꯭ꯔꯥꯟꯖꯦꯛꯁꯟꯁꯦ ꯂꯤꯃꯤꯠꯁꯦ ꯀꯌꯥꯃꯨꯛ ꯌꯥꯏꯅꯣ ꯀꯔꯦꯟꯅ ꯀꯌꯥꯃꯨꯛ ꯌꯥꯏꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯨꯅꯦ 1 yearꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯟꯖꯦꯛꯁꯟꯁꯦ 20 ꯂꯥꯛ ꯄꯣꯁ ꯆꯠꯁꯜꯂꯛꯑꯒꯗꯤ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯆꯦꯛꯁꯤꯟꯅ ꯂꯩꯕ ꯃꯊꯧ ꯇꯥꯔꯦ ꯍꯦꯛꯇ ꯂꯥꯛꯑꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯇꯦꯛꯁꯁꯦ ꯅꯣꯇꯤꯁ ꯍꯦꯛꯇ ꯊꯥꯔꯛꯑꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨꯕꯨ ꯊꯥꯔꯛꯄ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯁꯤ ꯂꯩꯕ ꯍꯧꯔꯛꯑꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯈꯤꯇꯪ ꯆꯦꯛꯁꯤꯟꯅ ꯂꯩꯕ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩ ꯀꯩꯀꯩ ꯇꯧꯕ ꯌꯥꯏ ꯐꯥꯏꯂꯤꯡ ꯀꯩꯀꯩ ꯇꯧꯊꯣꯛꯄ ꯈꯣꯠꯄ ꯑꯗꯨꯝꯕ ꯃꯌꯥꯝ ꯊꯤꯕ ꯌꯥꯔꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯄꯩꯁꯥ ꯑꯩꯒꯤ ꯀꯩꯅꯣ ꯏꯟꯀꯝ ꯁꯣꯔꯁꯁꯦ
ꯑꯝꯇꯁꯨ ꯃꯣꯏꯗ ꯅꯣꯇꯤꯁ ꯄꯤꯗ꯭ꯔꯤ ꯑꯝꯇꯁꯨ ꯑꯩꯈꯣꯏꯅ ꯈꯪꯍꯟꯗ꯭ꯔꯤ ꯈꯣꯠꯇ꯭ꯔꯤ ꯑꯗꯨꯝ ꯀꯃꯥꯏꯅ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗ ꯇ꯭ꯔꯥꯟꯖꯦꯛꯁꯟꯁꯦ ꯈꯤꯇꯪ ꯆꯥꯎꯅ ꯆꯪꯉꯛꯄꯅꯤꯅ ꯃꯣꯏꯁꯦ ꯑꯩꯒꯤ ꯑꯦꯀꯥꯎꯟꯁꯦ ꯆꯪꯉꯤ ꯄꯩꯁꯥꯁꯦ ꯏꯜꯂꯤꯒꯦꯜ ꯃꯅꯤꯔꯥ ꯍꯥꯏꯗꯤ ꯕ꯭ꯂꯦꯛ ꯃꯅꯤ ꯑꯣꯏꯔꯤꯔꯥ ꯈꯣꯠꯂꯤꯔꯥ ꯃꯣꯏꯅ ꯐꯖꯅ ꯆꯦꯛ ꯇꯧꯔꯛꯀꯅꯦꯕ ꯑꯗꯨꯗꯨꯅꯅꯦ ꯃꯣꯏꯅ ꯅꯣꯇꯤꯁ ꯊꯥꯔꯛꯏꯁꯦ ꯀꯥꯏꯗꯒꯤ ꯂꯥꯛꯄ ꯄꯩꯁꯥꯅꯣ ꯍꯥꯏꯕ ꯄꯣꯠꯁꯤꯗꯅꯤ ꯁꯦꯚꯤꯡꯒꯤꯗꯅꯤꯀꯣ ꯀꯩꯅꯣꯁꯦ ꯁꯦꯚꯤꯡ ꯀꯔꯦꯟ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯩ ꯁꯦꯚꯤꯡ ꯀꯔꯦꯟ ꯍꯥꯏꯗꯤ ꯔꯤꯄꯣर्ट ꯑꯝꯇ ꯄꯤꯗꯅ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯇꯧꯕ ꯌꯥꯝ ꯆꯥꯎꯅ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯁꯥꯟꯅꯕ ꯌꯥꯗꯦꯕ इनकम टैक्स डिपार्टमेंट रिपोर्ट अमता पीदना ट्रांजेक्शन चाउना तो सानबसे यादेबको अदुदुना रिपोर्ट पीगदबने सानरी आइना चाउना सानसनो कछु कायदे रिपोर्ट अमदी रिपोर्टिंग अमदी दरकार लेबो सिदैसिदा आइना करोम सानरसु ट्रांजेक्शन नु तेसु टैक्स थीदबसु यायबको बिजनेस पर्सन गिदि दम सेम यायबो आइदि कैनो एक्सपेंडिचर दा चाउना ससललागा दम सेमबसु कछु कायदे अदुबु फाइलिंग दि तवदबने रिपोर्टिंग दि तवदबने आई लाइ अकाउंट संगै इनकम सिगे रिपोर्टिंग दि पीगदबने ꯑꯗꯨꯒ ꯕ꯭ꯔꯗꯔ ꯕꯣꯔꯤꯁ ꯉꯁꯥꯏꯒꯤ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯕꯩꯗꯣ ꯏꯟꯀꯝꯒꯤ ꯍꯥꯏꯐꯦꯠꯇꯪ ꯕ꯭ꯔꯗꯔꯅ ꯄꯟꯈꯤꯗꯅ इनकम टैक्स के रजिस्टर तौबेरा ꯑꯦꯀꯥꯎꯟꯒꯤ इनकम टैक्स रजिस्टर से अकाउंट तौबदु नतेबको नाना कॉलेज याम फरे आई सुमसि थारो आईटीआर फाइलिंग तौबा हाइसे कैसु नते आईटी आईगी बैंक दा तौबदौ नते आईगी कनोदा पान आधार दा तौदुने रजिस्टर से बैंक अखोना बैंक अकाउंट हांग सिनैसिसु पान आधार दनी कनोदा लोय चलिसे अकाउंट के पैसा लोय चलिसे पान आधार दनी अदो आइना आईटीआर फाइलिंग तौदुसु पान आधार दने पान इनकम टैक्स से फाइलिंग रजिस्टर तौबदती ओनली बैंक अकाउंट खक चंगनी बैंक अकाउंट सिदा बैंक अकाउंट मसंगनी सिसे अखोना ट्रांजैक्शन सिदा याम चाउ सानै चाम चाउ सानते हाइबे अमत नते सिदा अखोगी नॉर्मल अखोना हाबनिंग बे अकाउंट मापे अहुम मरी लेरे अखोना हाबनिंग अमतंग हापे याई अदुगा संगदोसे आईगी आईटीआर फाइलिंग तौबो तम संगदोसे आईगी बैंक अकाउंट अमा हाइदि बैंक अकाउंट की अकाउंट नंबर IFSC कोड अदु चंगनी को अदुगा आईगी फोन नंबर अदुदे आईगी ईमेल अदैदि आईगी पान चंगनी आधार मनी ममांग चंगनी अदुगा सिसना रजिस्टर तौबदि सिना यारनी अदुगा असाई इनकम टैक्स से रजिस्टर तंग तौबो यादे रजिस्टर तौरसु मोय कैम खांगोन अदुगा फाइलिंग तौबदोइने फाइलिंग तौबसिदना मुकै कैन संगदोसिना मु 1 years की अकाउंट स्टेटमेंट 1 year साइसे फाइनेंशियल ईयर मगे ओइदुनिको फाइनेंशियल ईयर मा हाइबसे कनोसे ममांगी कनोदगिना फर्स्ट अप्रैल 2023 की फर्स्ट अप्रैल देना 2024 कनोके 24 की 31 मार्च सिबो की फाइनेंशियल ईयर सिगी अकाउंट स्टेटमेंट पीगदबनेबा अकाउंट स्टेटमेंट से सेना बैंक अकाउंट लोइन मो पीगदबने सेना आइने सिगी अकाउंट सिमा ट्रांजैक्शन खर चावरे सिमदी स्लोसल होरगे तौबो यादे ओना नोटिस अदुदि डायरेक्ट ओना नोटिस मा लाखलकनेबा मारमदी अखोय मागी अकाउंट स्टेटमेंट से इनकम टैक्स फाइलिंग तौबा अकाउंट स्टेटमेंट पिखत मैम तमसिदा सी अकाउंट से थरमी कैगेनो हाबे नोटिस लाखनेबा अदुना याम कनोइदा इसागी बैंक अकाउंट अरेबो खुनिमक लोय पीगदबने होय आई सिसे हंदक से ममांग से दुमा आई सिगे एग्जांपल दा ICFC अकाउंट में ट्रांजैक्शन सो सानागिदबने निल अदुम लैग्रमने हागदि अदु अकाउंट पीदबदि याय ट्रांजैक्शन से खर तौरुरबा अदुगा ट्रांजैक्शन खर तौसलुरे पैसा खर मोन चंगे अदु तारगदि मा शो तौदरे यारोय अदा अखोइना फाइलिंग तौरपदोइसे अकाउंट अखोगी अरेबो लोइनमक ते खुंगला शो तौदोने अकाउंट लोड पेरा अदुना फाइलिंग तौददि अकाउंट स्टेटमेंट खक चंगनी रजिस्टर तौददि कनो चंगनी के हाइबा अकाउंट नंबर मा पान चंगनी आधार ईमेल फोन नंबर अदु चंगनी Thank you, Jim. Okay. Good evening, sir. Good evening. Hamu question hamu. Question tangjari. Good evening, sir Boris. good evening I question ji kitang keno ti I je broker ne na khalage bo. Tabi ko. Tai I je broker ne na khalage tu I profit se I current account se sida transaction to baje year annually 1 CR to yen khalaje ba ado haidi aina income tax dum thi doine ba ado moina paisa je haidi kai je lai no khoni no je hangakadra or aduga refund lak baje lakadra jagana dum thiyaga dum doira aduga kano dati hoy business dati ko refund lawa habira aduga last question da broker gum oi baje register to bro mai to is na habira thank you khogi registration hai process dadi any akhona paisa bu ta laga di registration se khali kan register to do ne paisa bu ta laga any paisa bu ta laga di register to do ne paisa ta laga register to do kangu ne ba illegal ai paisa na te ba stage da koi mayam ma drug ka yo na mayam to idana ko moi ke su register to ba ya ba na te ba adu mo legal ai ne illegal earning oina mo black money oina chale ne ba sena akhona register ba to do black money oina treat to ram ne mo na asida ne ba akhona
transaction ꯆꯥꯎꯔꯀꯥꯟꯗ register ꯇꯧꯗ꯭ꯔꯒꯗꯤ notice ꯂꯥꯛꯀꯅꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯑꯩꯈꯣꯏꯅ ꯆꯥꯎꯅ ꯁꯦꯡꯅ ꯁꯤꯗꯩ ꯅꯤꯌꯣꯝ ꯁꯦꯡꯅ business ꯇꯧꯖꯔꯒꯁꯨ ꯄꯩꯁꯥ ꯅꯤꯌꯣꯝ ꯁꯦꯡꯅ ꯑꯩꯈꯣꯏ account ꯆꯪꯖꯔꯒꯁꯨ ꯑꯩꯈꯣꯏꯅ report ꯄꯤꯍꯧꯗꯕꯗꯨꯅ filing ꯇꯧꯍꯧꯗꯕꯗꯨꯅ register ꯇꯧꯍꯧꯗꯕꯗꯨꯅ ꯑꯩꯈꯣꯏꯅ ꯇꯥꯟꯖꯔꯤꯕ ꯄꯩꯁꯥꯁꯦ ꯃꯣꯏꯅ black money ꯑꯣꯏꯅ treat ꯇꯧꯔꯤꯅꯦꯕ ꯑꯗꯨꯅꯅꯦꯕ report ꯄꯤꯌꯣ ꯍꯥꯏꯁꯦ report ꯄꯤꯌꯣ ꯑꯗꯨꯒ report ꯁꯦ ꯄꯤꯕ ꯉꯝꯗ꯭ꯔꯒꯗꯤ ꯃꯣꯏꯁꯨ fine impose ꯇꯧꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯅ brokerꯁꯤꯗꯅ ꯃꯣꯏꯁꯨ filing ꯇꯧꯕ ꯌꯥꯏ ꯃꯣꯏ commission ꯇꯣꯂꯀꯥꯟꯗ ꯑꯗꯨꯝ ꯃꯣꯏ filing ꯇꯧꯕ ꯌꯥꯏ ꯃꯣꯏꯁꯨ ꯀꯣ ꯑꯗꯨꯒ return ꯀꯩꯀꯩꯒꯤꯁꯤꯗꯤ ꯇꯁꯦꯡꯅ return ꯀꯩꯀꯩꯁꯤꯗꯤ ꯂꯩꯔꯣꯏ ꯔꯤꯇꯔꯟꯁꯤꯗꯤ ꯑꯩꯈꯣꯏ 7%ꯒꯨꯝꯕ ꯇꯦꯛꯁ ꯊꯤꯗꯣꯛꯑꯀꯥꯟꯗ ꯑꯃꯨꯛ ꯔꯤꯕꯦꯠ ꯂꯧꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ Broker is still a business. Being a broker is still a business. Nang khanggadaba ma. Thank you, sir. Third party dane lai third party da just nang third party da lai haibo ani nangi transaction adu kam chawna crore da transaction torok tardi crore ma transaction tawdri kana khoi first the mean as nang je karama makhagi broker no surok te chatlaga broker kayin ta lai to broker abda di nang wala du kam transaction tawroi nang ju bish crore in terms of crore da transaction torok tardi yan tai ko ina haije so nang su company ma chalai broker haije just nang hojik hire sine notice ki khoi chaw hojik protect hire je real estate moi je broker ne moi na work toy moi masagi apartment lai binati moi masagi flat lai binati moi toy je ko moi toy je kaino deal tawra matung deal to paisal laga adui matung ina adu the work toy adu protect the suppose ai ngasi ai flat ama yon ge haire apartment am yon ge haire apartment am yon ge haibe se aina aingon da contact to biba mi khar lae but aina directly yoning directly yoning a photo aina nang da haire nang agency da lae so suppose nangi bumpkin keno hai bumpkin real estate hai aina nakta lae nang nakta la aina hai reba sigi aigi advertisement macha am to biyo nangi client da sigi post to biyo nang na mayai da third party ne aru ju still company ne register to iba company ne but protect hai ba company da mayai da lebi post company ne okay Ado haidi mapalang min adu lay gena koi Manipur gina mu haidi register tawdraga zum third party oiraga taw laydana paisa di dum tan ꯑꯗꯨꯒꯨꯝꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠ ꯈꯪꯅꯤꯡꯕꯗꯩꯅꯦ ꯑꯗꯣ ꯉꯁꯥꯏꯒꯤ ITR filing ꯇꯧꯕꯁꯤꯗꯁꯨ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯀꯩꯅꯣ ꯌꯥꯎꯔꯛꯀꯗꯣꯏꯅꯦꯕ ꯅꯦꯆꯔ ꯕꯤꯖꯤꯅꯦꯁ ꯌꯥꯎꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ filing ꯇꯧꯕ ꯍꯥꯏꯗꯤ ꯔꯦꯖꯤꯁꯇꯔ ꯅꯪꯒꯤ registration ꯑꯣꯏꯅ ꯄꯥꯏꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯦꯕꯀꯣ ꯅꯪꯒꯤ ꯑꯗꯨ filing ꯇꯧꯕꯗꯤ ꯌꯥꯎꯔꯛꯀꯗꯧꯔꯕꯅꯤ ꯅꯪ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯑꯗꯨꯝ ꯌꯥꯎꯗꯧꯔꯕꯅꯤ ꯍꯥꯏꯗꯤ ꯀꯩ ꯇꯧꯔ ꯄꯩꯁꯥ ꯇꯥꯜꯂꯤꯅꯣ ꯍꯥꯏꯕ ꯄꯣꯠꯇꯣ ꯄꯤꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯄꯩꯁꯥ ꯂꯥꯛꯑꯦꯅ ꯍꯦꯛꯇ filing ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯕ ꯃꯥꯏ ꯑꯦꯀꯥꯎꯟꯗ ꯂꯥꯛ ꯀꯨꯟ ꯆꯪꯖꯜꯂꯝꯕꯩ filing ꯇꯧꯊꯣꯛꯄꯅꯤ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦꯕ ꯀꯥꯏꯗꯩ ꯄꯩꯁꯥ ꯂꯥꯛꯏꯅꯣ ꯃꯥꯏ ꯕꯤꯖꯤꯅꯦꯁꯅ ꯀꯩꯅꯣ ꯃꯥꯏ ꯕꯤꯖꯤꯅꯦꯁꯀꯤ ꯔꯦꯚꯤꯅ꯭ꯌꯨ ꯀꯩꯅꯣ ꯍꯥꯏꯗꯤ ꯏꯁꯦꯜ ꯂꯥꯏꯕꯤꯂꯤꯇꯤ ꯀꯌꯥꯝ ꯂꯩꯕ ꯈꯣꯠꯄ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁ꯭ꯄꯣꯠ ꯇꯧꯗꯣꯏꯅꯦꯕ ITR filing ꯑꯗꯨꯗꯨꯅ ꯅꯪꯅ ꯃꯄꯥꯟ ꯂꯝꯒꯤꯅꯤ ꯑꯃꯒꯤꯅꯤ ꯍꯥꯏꯕ ꯅꯠꯇꯕꯀꯣ ꯁꯦꯡꯅ ꯅꯪꯅ ꯇꯧꯔꯤꯗꯣ ꯀꯩꯅꯣꯗ ꯄꯩꯁꯥꯕꯨ ꯇꯥꯕ ꯅꯪꯒꯤꯗꯣ ꯕꯤꯖꯤꯅꯦꯁ ꯑꯃꯕꯨ ꯑꯣꯏꯔꯕ ꯑꯗꯨꯒꯗꯤ ꯅꯪꯒꯤꯗꯣ ꯄꯣꯠꯇꯣ ꯁꯦꯡꯅ ꯂꯤꯒꯦꯂꯥꯏꯁꯄꯨ ꯑꯣꯏꯔꯒꯗꯤ ꯅꯪ ITR filing ꯇꯧꯔꯛꯀꯗꯧꯔꯕꯅꯦꯕ ITR filing ꯇꯧꯔꯛꯄꯗꯨꯅ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁ ꯑꯗꯨꯝ ꯌꯥꯎꯔꯛꯑꯗꯧꯅꯦꯕ ꯀꯩ ꯇꯧꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯩ question am hangi bumpkin da question am hangi sigi answer piro ba mun fareba khanarase nang su nang hangai question do nang su khandana di hanga maroi ko ama wakhanda khalla matungda fadana plan tawra matungda hang question ne so no du je ans question am hangi sigi answer piro fareba text thira roise nang hangi pot broker am oire text thidrgana nang na tawmi noina tawge khalami posina kai nang na hangi nang na khangda hanga du ta still nang gi kokta kai nang di pokthokrabne karoda talakpa matamda broker am oina text thida tardi adudana kai oige da text thida bi helase adudana noidana nauji hai Manipur da sigumba khar tawnai hai moina kamai tawrino adu poto ai khangninge nate sir aina tax thiroi haiba nati haidi tax ti thidoineba but haidi moina ai pesa do kaidi lai no do hangkadrana haibani income tax ti thidoineba moina nangi pesa di kaidi lai no hangkadoineba haidi tax thiroi haiba nataba haidi sum question yam hangba laida okay next question please Sir, I kainomta hanghay. Hangbiyo. Hana hangiro ay. Hoy. ꯑꯩꯁꯦ ꯈꯤꯇꯪ ꯊꯦꯡꯅ ꯆꯪꯉꯛꯄꯒꯤ ITR filing ꯀꯥꯟꯅꯕꯁꯦ ꯑꯩ ꯇꯥꯖꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯑꯝꯇꯪ ꯍꯥꯏꯕꯤꯌꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯀꯣꯏꯁꯟꯁꯤꯅ ꯑꯩꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯁꯦꯟꯇꯔ ꯑꯃ ꯍꯥꯡꯖꯜꯂꯒꯗꯤ ꯑꯩ ꯄ꯭ꯂꯥꯟ ꯂꯩꯖꯩꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯁꯦꯟꯇꯔꯁꯦ ꯑꯟꯗꯔ ꯑꯦꯐꯤꯂꯤꯌꯦꯠꯀꯤ ꯑꯇꯣꯞꯄ ꯏꯟꯁꯇꯤꯇ꯭ꯌꯨꯠꯀꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯁꯤꯁꯦ ITR filing ꯇꯧꯕ ꯔꯦꯖꯤꯁꯇꯔ ꯇꯧꯕꯒꯤ ꯗꯔꯀꯥꯔ ꯂꯩꯒꯗ꯭ꯔꯥ
ꯐꯥꯏꯜ ꯇꯧ ꯇꯥꯔꯒꯗꯤ ꯀꯩ ꯀꯥꯟꯅꯕ ꯐꯪꯗꯣꯏꯅꯣ? ITR से सेंगना हाय तमदा सोम से ITR registration तौरपा ITR फाइलिंग तौरपा है सोम से बिजनेस से ने ना बिजनेस पर्सन ने ना ट्रीट तौरबने बको सिदैसिदा ITR से रेगुलरली ऑन ट्रांस कनो तौरपसिना सोंगी बिजनेस से मसक फजाले अमरोंदा बिजनेस से सोंगी साउखत मतिंग पांगे बा ITR सिना एग्जांपल द हुसिके कनो से सही कनो तो कंप्यूटर सेंटर की हायर से बको कंप्यूटर सेंटर से खरा कनो ना हाना खरा पुथोपिरमे को ꯍꯥꯏꯗꯤ ꯀꯝꯄ꯭ꯌꯨꯇꯔ 10 ꯑꯃ ꯀꯩꯅꯣ ꯄꯨꯊꯣꯛꯑꯒ ꯍꯥꯡꯇꯣꯛꯇꯣꯔꯦ ꯈꯜꯂꯁꯦ ꯑꯗꯩꯗꯤ ꯁꯨꯝ ꯇꯧꯔꯒ ꯆꯥꯎꯊꯣꯛꯅꯤꯡꯉꯦꯕ ꯑꯦꯛꯖꯥꯝꯄꯜꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯇꯣꯉꯥꯟꯕ ꯕꯤꯜꯗꯤꯡ ꯂꯧꯁꯟꯗꯅ ꯀꯥꯔ ꯅꯨꯡ ꯂꯧꯁꯟꯗꯅ ꯍꯦꯟꯅ ꯀꯝꯄ꯭ꯌꯨꯇꯔꯁꯦ ꯍꯦꯟꯅ ꯑꯞꯒ꯭ꯔꯦꯗ ꯑꯣꯏꯕ ꯀꯝꯄ꯭ꯌꯨꯇꯔ ꯂꯧꯈꯠꯅꯤꯡꯉꯦꯕ ꯑꯗꯨ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯗꯔꯀꯥꯔ ꯂꯥꯛꯑꯦꯕ ꯁꯨꯝ ꯀꯥꯟꯁꯤꯗꯗꯤ ITRꯁꯤꯅ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯉꯛꯀꯅꯦꯕ ꯏꯟꯀꯝ ꯇꯦꯛꯁ ꯐꯥꯏꯂꯤꯡ ꯇꯧꯈꯤꯕꯁꯤꯅ ꯆꯍꯤ 3 ꯁꯨꯖꯜꯂꯛꯑꯒꯗꯤ ꯀꯩꯅꯣꯁꯤꯅ ꯕꯤꯖꯤꯅꯦꯁꯁꯤꯅ ꯔꯤꯌꯦꯜ ꯕꯤꯖꯤꯅꯦꯁ ꯑꯣꯏꯅ ꯇꯧꯕꯤꯔꯒꯗꯤ ꯕꯦꯡꯛꯇꯒꯤ ꯂꯣꯟ ꯂꯧꯕ ꯈꯣꯠꯄ ꯁꯤ ꯀꯩꯅꯣꯁꯦ ITRꯁꯤꯅ ꯃꯇꯦꯡ ꯄꯥꯡꯉꯛꯀꯅꯦꯕ ꯁꯤꯗꯩꯁꯤꯗ ꯁꯦꯡꯅ ꯑꯩꯒꯤ सेना आइना बिजनेस से तौरे ITR से फाइलिंग कम तौरे रजिस्ट्रेशन हम कम तौरे सोंगी बिजनेस दी सेना बिजनेस असेंब बिजनेस नते याना याना पंगदो तौरो वाने असेंब स्केलेबल ओबो सखत पसुआ यारो हादि लाइबो मोंग दुम लई अदै कुमदा गबि अदै काखा यारो अदुगा सोंग कंप्यूटर सेंटर हांगे सर्विस पिबिरिने सर्विस प्रोवाइडर बनेबको अदुगा सु सी ITR से फाइलिंग तौखन बदकार ओएबो हादि मतम की ओइना कनो मयाम लाकनी स्कीम लाकनी बेनिफिट मखा फामा काना बेनिफिट मयाम से सी लौगे हम तंदा लोन लौगे हम तंदा सिके ITR से पीओ हाइबो कंपलसरी हाय कने बेंग हाय कने एग्जांपल द सोना ट्रांजैक्शन हम सानरे करेन अकाउंट का हां ट्रांजैक्शन फजन साना बिरको अदु सोंगी अकाउंट लोन थोक्चरेबो ट्रांजैक्शन फजबे लोन से थोक्चरेबो अप्रूव थोड़ाबा लोन दुबोक्ता ITR पाइहौदबा फजन बिजनेस की डॉक्यूमेंटेशन लेहौदबन मरम लोन से फंगबा यारो अप्रूव थोड़ाबा लोन से फंगबा यारो अतुदना ITR से तौथोकपदि दरकार ओय अतोप्पा इंस्टीट्यूट की एफिलिएट ओइरबसु कछु अकायबा लेतिबा कछु कायबा लेते मरम दी सागे बिजनेस नेबको अतोप्पा एफिलिएट लौजबन लौने अदुबु इसा बिजनेस दी सागे निदनको अतोप्पा लास्ट अइना ITR फाइलिंग से तमनिंगे हाय तारदि कराइदा तंबा यागन ITR फाइलिंग ओइना हाइदि कोर्स ओइना ITR की कनोजी सिटी अकाउंटिंग नॉलेज लेरा तंबीगदबनेबको ITR की ओइना डायरेक्टली कनतो डायरेक्ट ओइना तंबदि तंदि सिदा अखोगी इनकम टैक्स कंसल्टेंट ओइना डायरेक्ट तंबदि तमाय तंनाइबको अदो सेना अखोय मणिपुर चार्टर्ड अकाउंटेंट लेको मोय खादन तमसु याय अदु नतबिदा अतोतोपा आदि टैक्स कंसल्टेंसी सुम अखोय सु टैक्स कंसल्टेंसी हांजैको सुमा सुमबदा अखोगी ट्रेनिंग अदुम पीबा अदुम यावबनेबको अदुम मोय अदुम तवगदबने अखोगी ओइनादि टैक्स कंसल्टेंसी दी हांजे अदुबु हुजिकी ओइनादि ट्रेनिंग बोक्ति पीद्रिबको अखोगी ऑफिसकी ओइनासु स्पेस सु खरा पिकपा अदुना तसिमकी ओइनादि फंद्रि अदुबु इसाना तौजरसु याय को हाइजरगा अदुबु टैक्स कंसल्टेंसी मा आदि अदुके समनरगा तौबिरगसु अदुना अमरमद खुदोंचाबदि फंगेबको तेमकांदा सोंगी बिजनेस की ITR से लोलरोम दाइदन खंगदे खतंग स्कीम हम तानरम दाइदन खंगदे चार्टर्ड अकाउंटेंट की ऑडिटेड पियो हारगदि सोमना युमदा इथंदा सुरजरगदि चार्टर्ड अकाउंटेंट सोय पिबो तंदा खरा चयेनबा लाकनिबको ऑडिटेड तौबो तंदा चयेनबा खतंग लाकनिबा अदुम कांददि खतंग खुदोंचाबदि लाइबनेबा इसानाबदि हाइजनबिबदि याम फै नॉलेज लाइबदि याम फै अदो अदुम लाइबने अदुम चार्टर्ड अकाउंटेंट फार्म लाइबको मणिपुरदसु को मोइद अदुम चलगा अदुम इंटरनल लोबिबको अदो अकाउंटिंग नॉलेज की खरा मखैदि लाइबिद्रगदि तंग वा ओके ज्ञान ताबीरेको विद्यार्थी ओके आई मैम से कलम हाइजगे बिसोना लाकेको क्वेश्चन याम लौजररोगे because it's already getting late अकोइ जी 9 तादोरे so आई नजि हाइदुज मैम दा क्वेश्चन मंगा 3 or 4 क्वेश्चन कितन हंगबिरो मतंग मतंग अथुबिदा अदुगा आई नजि हाइदुइजे एनीथिंग नोइना ITR की मरम डिस्कस तोनिंग बसिंग दो बोरिस की एड्रेस तो बोरिस सिस्टम तंग टाइप तो बिरो with phone number the hapten biro aduga mayamna sida message to thambiro du location biro mayamna aduga anything regarding nang business ki adagi noigi ITR filing ki khangdaba GST ki tax anything related to tax boris te contact to biro boris nang pangbangam mating ngai pangjarasani aduna mayam sida boris nang type to biro go boris na tang keno sing haibiraga do question je yamna lo khanganing madi kyamne ko haibdi khangdo mayam sing khanganing bedam ta du matam sina sum tension lakpani na yad duna Vishwanath makha sata biro makha the next 3 more question ये फ्रेंड
ꯃꯣꯏꯒꯤ ꯇ꯭ꯔꯥꯟꯖꯦꯛꯁꯟꯁꯦ ꯑꯩꯉꯣꯟꯗꯒꯤ ꯌꯥꯝ ꯍꯦꯟꯅ ꯆꯥꯎꯅ ꯁꯥꯟꯅꯩꯕ ꯁꯥꯔ ꯕꯣꯔꯤꯁꯇꯤ ꯑꯩꯒꯤ ꯇ꯭ꯔꯥꯟꯖꯦꯛꯁꯟꯒꯤ ꯆꯥꯡꯁꯦ ꯈꯪꯕꯅꯦꯕ ꯑꯩꯒꯤ ꯇ꯭ꯔꯤꯄꯜ ꯇꯥꯏꯝ ꯀ꯭ꯔꯣꯔꯒꯤꯗ ꯁꯥꯟꯅꯕꯁꯦ ꯃꯣꯏ ꯃꯁꯥꯒꯤ ꯁꯥꯔꯒꯤ ꯏꯟꯀꯝ ꯇꯦꯛꯁ ꯍꯟꯗꯛꯀꯤ ꯑꯥꯏꯇꯤआꯔ ꯐꯥꯏꯂꯤꯡ ꯇꯧ ꯂꯥꯁ ꯗꯦꯠ ꯑꯣꯏꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯕ ꯑꯥꯏꯇꯤआꯔ ꯐꯥꯏꯂꯤꯡꯁꯦ ꯇꯧꯗꯦꯕꯀꯣ ꯇꯁꯦꯡꯅ ꯑꯗꯣ ꯑꯥꯏꯇꯤआꯔ ꯐꯥꯏꯂꯤꯡ ꯇꯧꯗ꯭ꯔꯒꯁꯨ ꯌꯥꯝ ꯆꯥꯎꯅ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯁꯥꯟꯅꯩꯁꯦ ꯈꯔ ꯍꯦꯟꯅ ꯀꯨꯏꯔꯕ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯂꯤꯔꯕ ꯕꯤꯖꯤꯅꯦꯁꯅꯦ ꯃꯣꯏ ꯇꯧꯔꯤꯁꯦ ꯑꯗꯨꯏ ꯄꯣꯠꯁꯦ ꯍꯧꯖꯤꯛꯐꯥꯎꯇꯤ ꯏꯟꯀꯝ ꯇꯦꯛꯁꯇꯒꯤ ꯅꯣꯠ ꯂꯥꯛꯇꯦꯕꯀꯣ ꯑꯗꯨ ꯀꯔꯝꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯃꯣꯏꯒꯤꯗꯣ 16 crore ꯁꯥꯟꯅꯕꯒ ꯌꯥꯎꯋꯦꯕ ꯀꯔꯦꯟꯁꯨ ꯅꯠꯇꯕ ꯁꯦꯚꯤꯡꯗ ꯀꯃꯥꯏꯅ ꯁꯥꯟꯅꯩꯅꯣ ꯍꯥꯏꯗ ꯃꯥꯏ ꯃꯁꯥꯁꯦ ꯕꯤꯁꯤꯅꯦꯕ ꯍꯥꯏꯗꯤ ꯕꯤꯖꯤꯅꯦꯁ ꯀꯔꯦꯁꯄꯣꯟꯗꯦꯟꯁ ꯑꯗꯨꯗꯣ ꯃꯥꯏ ꯃꯁꯥꯒꯤ ꯊꯥꯖꯟꯕ ꯊꯥꯗꯣꯛꯄ ꯑꯗꯨꯕꯨ ꯋꯤꯗ꯭ꯔꯣ ꯇꯧꯕ ꯆꯦꯛ ꯀꯥꯏꯊꯣꯛꯄꯗꯤ ꯑꯃꯨꯛꯇ ꯇꯧꯗꯦꯕ ꯊꯥꯖꯟꯕ ꯊꯥꯗꯣꯛꯄꯁꯤꯗ ꯃꯥꯏ ꯂꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯍꯧꯖꯤꯛꯐꯥꯎꯗꯤ ꯅꯣꯇꯤꯁ ꯂꯥꯛꯇꯦ ꯑꯗꯨꯒ ꯇꯧꯗꯦ ꯍꯥꯏꯕꯒꯤ ꯃꯉꯣꯟꯗ ꯑꯃꯗꯤ ꯂꯩꯌꯦꯕ ꯑꯗꯣ ꯁꯤꯒꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒ ꯅꯣꯇꯤꯁ ꯂꯥꯛꯇꯕꯅꯣ ꯍꯥꯏꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯌꯔ ꯄ꯭ꯔꯤꯚꯤꯌꯁ ꯏꯌꯔꯒꯤ ꯁꯤꯁꯤꯃ ꯍꯧꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯤꯚꯤꯌꯁ ꯏꯌꯔꯒꯤꯁꯤꯗ ꯆꯍꯤꯗ ꯅꯣꯇꯤꯁ ꯂꯥꯛꯇ꯭ꯔꯒꯗꯤ ꯑꯐꯇꯔ 3 years ꯍꯥꯏꯇꯥꯔꯦ 1 year ꯀ꯭ꯂꯣꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯐꯇꯔ 5 years ꯅꯣꯇꯤꯁꯀ ꯂꯥꯛꯄꯒꯤ ꯆꯥꯟꯁ ꯂꯩꯒꯗ꯭ꯔꯥ ꯍꯧꯖꯤꯛꯐꯥꯎꯗꯤ ꯂꯥꯛꯇꯦꯕ ꯏꯟꯀꯝ ꯇꯦꯛꯁꯀꯤ ꯅꯣꯇꯤꯁꯁꯦ ꯑꯩꯅ ꯍꯟꯗꯛ ꯁꯥꯟꯅꯔꯦ ꯅꯠꯇ꯭ꯔꯒ ꯃꯃꯥꯡ ꯆꯍꯤ ꯁꯥꯟꯅꯔꯦ ꯍꯟꯗꯛ ꯆꯍꯤꯗ ꯑꯩ ꯅꯣꯇꯤꯁ ꯐꯪꯉꯣꯏꯕ ꯅꯣꯇꯤꯁꯁꯦ ꯆꯍꯤ 3 ꯅꯠꯇ꯭ꯔꯒ 5 ꯁꯨꯃꯥꯏꯅ ꯂꯩꯔ ꯊꯥꯔꯛꯀꯅꯦꯕ ꯑꯩꯅ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯇꯧꯕꯤꯁꯦ ꯀꯥꯎꯊꯣꯛꯀꯥꯟꯗ ꯊꯥꯔꯛꯀꯅꯦꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯁꯨ ꯑꯩꯈꯣꯏ ꯅꯣꯇꯤꯁ ꯑꯃ ꯂꯩꯌꯦꯕ ꯅꯣꯇꯤꯁ ꯊꯥꯔꯛꯈꯤꯕꯁꯦ ꯍꯟꯗꯛꯇꯅꯦ ꯃꯥ ꯂꯥꯛꯏ ꯅꯣꯇꯤꯁꯁꯦ ꯃꯥꯒꯤ ꯇ꯭ꯔꯥꯟꯖꯦꯛꯁꯟꯁꯤꯅ 2018ꯗ ꯇꯧꯈꯤꯕ ꯇ꯭ꯔꯥꯟꯖꯦꯛꯁꯟꯅꯦ 1 crore 50 lakhs ꯇ꯭ꯔꯥꯟꯖꯦꯛꯁꯟꯅꯦꯕ ꯃꯥꯅ ꯇꯧꯕꯁꯦ ꯑꯗꯣ ꯃꯥꯁꯦ ꯃꯥꯁꯨ ꯀꯝꯄ꯭ꯌꯨꯇꯔ ꯁꯦꯟꯇꯔ ꯑꯗꯨꯃꯥꯏꯅ ꯍꯥꯡꯕꯅꯦꯕꯀꯣ ꯃꯥꯏ ꯄꯩꯁꯥ ꯀꯥꯞꯊꯣꯛ ꯀꯥꯞꯁꯤꯟ ꯃꯅꯤ ꯇ꯭ꯔꯥꯟꯁꯐꯔ ꯀꯩꯀꯩ ꯇꯧꯕ ꯈꯣꯠꯄ 2018ꯗ ꯇꯧꯈꯤꯕ 1 crore 52 lakhs ꯃꯥꯒꯤ ꯃꯥꯅ ꯇꯧꯔꯤꯕ ꯇ꯭ꯔꯥꯟꯖꯦꯛꯁꯟꯁꯦ ꯁꯤ ꯑꯦꯛꯖꯦꯛꯇꯅꯦ ꯃꯣꯏꯅ ꯃꯦꯟꯁꯟ ꯇꯧꯔꯒ ꯊꯥꯔꯛꯄ ꯅꯣꯇꯤꯁ ꯊꯥꯔꯛꯀꯗꯣꯏꯁꯦ ꯑꯗꯣ ꯍꯟꯗꯛ ꯈꯛꯇꯅꯦ ꯂꯥꯛꯏꯁꯦ ꯆꯍꯤ 3 ꯅꯠꯇ꯭ꯔꯒ 5 ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯥꯛꯀꯅꯤ 3 ꯍꯥꯏꯗꯤ ꯇ꯭ꯔꯥꯟꯖꯦꯛꯁꯟꯁꯦ ꯑꯩꯅ ꯇꯧꯈꯤꯕꯁꯦ ꯀꯥꯎꯊꯣꯛꯈ꯭ꯔꯀꯥꯟꯗ ꯂꯥꯛꯀꯅꯦꯕ ꯅꯣꯇꯤꯁ ꯌꯥꯝ ꯁꯥꯊꯤꯕ ꯑꯃꯅ ꯁꯤꯅꯦꯕ ꯃꯣꯏ ꯍꯧꯖꯤꯛ ꯂꯥꯛꯇ꯭ꯔꯁꯨ ꯆꯍꯤ 3 ꯅꯠꯇ꯭ꯔꯒ 5 ꯑꯗꯨꯃꯥꯏꯅ ꯂꯥꯛꯄ ꯌꯥꯏ Okay. Bishwanath Yabireko. Okay, next question. 3 more question. Don't have much time. ꯀꯩꯅꯣꯒꯤ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯦ ꯀꯩꯅꯣꯒꯤ ꯏꯟꯀꯝ ꯇꯦꯛꯁꯀꯤ ꯔꯤꯇꯔꯟ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣꯁꯦ ꯏꯟꯀꯝ ꯇꯦꯛꯁꯀꯤ ꯐꯥꯏꯂꯤꯡ ꯇꯧꯕ ꯀꯩꯅꯣ ꯇꯧꯕꯁꯦ ITR ꯐꯥꯏꯂꯤꯡ ꯇꯧꯕꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯃꯃꯥꯡꯗ ꯑꯝꯇ ꯇꯧꯔꯛꯈꯤꯗꯦꯕꯀோ ꯑꯗꯨꯗꯣ ꯍꯧꯖꯤꯛ ꯇꯧꯔꯒꯦ ꯃꯃꯥꯡꯗꯤ ꯈꯪꯗꯕꯗꯩ ꯇꯧꯗꯕꯅꯦ ꯑꯗꯣ ꯍꯟꯗꯛꯇꯩꯗꯤ ꯐꯖꯅ ꯇꯧꯔꯒꯦ ꯈꯣꯠꯂꯒꯦꯅ ꯇꯧꯕ ꯃꯇꯝꯁꯤꯗ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯀꯩꯀꯥ ꯂꯣꯏ ꯌꯦꯡꯈꯠꯂꯒ ꯑꯗꯨꯒꯤꯁꯨ ꯄꯨꯂꯞ ꯑꯃꯨꯛꯇ ꯊꯤꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯃꯃꯥꯡꯒꯤꯗꯣ ꯌꯦꯡꯗꯕꯤꯗ ꯁꯨꯝ ꯃꯈꯥ ꯇꯥꯔꯛꯄꯒꯤ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯏꯟꯀꯝ ꯇꯦꯛꯁ ꯐꯥꯏꯂꯤꯡ ꯍꯥꯏꯁꯤꯗꯤ ꯆꯍꯤ ꯑꯃꯈꯛꯀꯤꯅꯦꯕꯀꯣ ꯍꯥꯏꯗꯤ ꯁꯦꯡꯅ ꯑꯩꯅ ꯃꯃꯥꯡꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯆꯍꯤ 3-4 ꯊꯥꯡꯅ ꯇꯧꯔꯛꯑꯦ ꯑꯗꯣ ꯍꯟꯗꯛ ꯀꯩ ꯇꯧꯔꯒꯦ ꯍꯥꯏꯔꯒꯗꯤ ꯍꯟꯗꯛ ꯆꯍꯤꯁꯤꯅ ꯑꯩ ꯏꯟꯀꯝ ꯇꯦꯛꯁ ꯐꯥꯏꯂꯤꯡ ꯇꯧꯕ ꯆꯍꯤ ꯑꯣꯏꯗꯣꯏꯅꯦꯕ ꯃꯃꯥꯡꯒꯤ ꯆꯍꯤꯒꯤ ꯀꯩꯅꯣꯗ ꯑꯦꯀꯥꯎꯟ ꯁ꯭ꯇꯦꯠꯃꯦꯟ ꯃꯌꯥꯝꯗꯣ ꯑꯝꯇ ꯈꯣꯝꯖꯤꯟꯕ ꯌꯥꯔꯣꯏ ꯃꯥꯒꯤ ꯑꯦꯀꯥꯎꯟ ꯁ꯭ꯇꯦꯠꯃꯦꯟꯒꯤꯁꯦ ꯃꯥꯒꯤ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯕ ꯇꯥꯏꯝ ꯄꯤꯔꯤꯅꯦꯕꯀꯣ ꯗꯦꯠ ꯄꯤꯔꯤꯅꯦꯕ ꯍꯥꯏꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯌꯔ ꯑꯃ ꯍꯥꯏꯕ ꯆꯍꯤ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯌꯔꯗ ꯀꯃꯟ ꯑꯣꯏꯅ ꯂꯧꯅꯔꯤꯁꯤ ꯃꯌꯥꯝꯅ ꯑꯅꯤ ꯊꯣꯛꯅ ꯂꯧꯅꯩ ꯑꯃꯅ ꯀꯦꯂꯦꯟꯗꯔ ꯏꯌꯔꯁꯤꯅ ꯑꯩꯈꯣꯏ ꯖꯅꯋꯥꯔꯤ 1ꯗꯒꯤ ꯍꯧꯔ 31 ꯗꯤꯁꯦꯝꯕꯔꯗ ꯂꯣꯏꯁꯤꯅ ꯀꯦꯂꯦꯟꯗꯔ ꯏꯌꯔ ꯍꯥꯏꯀꯣ ꯑꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯌꯔꯁꯤꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯀꯃꯟꯗ ꯑꯣꯐꯤꯁꯀꯤꯗ ꯂꯧꯅꯔꯤꯁꯦ 1 April ꯗꯒꯤꯅ 31 March ꯃꯃꯥꯡ ꯆꯍꯤꯒꯤ 1 April ꯗꯒꯤꯅ ꯍꯟꯗꯛ ꯆꯍꯤꯒꯤ 31 March ꯁꯤꯐꯥꯎꯒꯤꯇꯪꯒꯤ ꯑꯦꯀꯥꯎꯟ ꯁꯤꯗꯩꯁꯤꯗ ꯆꯪꯉꯛꯄ ꯑꯦꯀꯥꯎꯟ ꯁꯤꯗꯩꯁꯤꯗ ꯆꯪꯉꯛꯄ ꯊꯣꯛꯈꯤꯕ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯁꯤꯗ ꯑꯗꯨ ꯂꯣꯏ ꯈꯣꯝꯒꯠꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯍꯟꯗꯛ ꯆꯍꯤ ꯑꯃꯈꯛꯀꯤ ꯑꯣꯏꯗꯣꯏꯅꯦ ꯁꯤꯗꯩꯁꯤꯗ ꯅꯪꯅ ꯃꯃꯥꯡꯗ ꯆꯍꯤ 3-4 ꯕꯤꯖꯤꯅꯦꯁꯇꯩ ꯇꯧꯔꯕ ꯑꯗꯨ ꯀꯩꯅꯣꯁꯦ ꯑꯦꯀꯥꯎꯟ ITR ꯐꯥꯏꯂꯤꯡꯒꯤ ꯇꯧꯍꯧꯗ꯭ꯔꯕꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯎꯁꯜꯂꯨꯕ ꯌꯥꯔꯔꯣꯏꯕ ꯍꯣꯏ ꯅꯪꯅ ꯐꯥꯏꯟ ꯊꯤꯔꯒ ꯆꯍꯤ ꯃꯃꯥꯡ ꯆꯍꯤꯒꯤꯗꯣ ꯍꯪꯒꯠꯀꯦ ꯍꯥꯏꯕꯅ ꯑꯃꯅꯦꯕ ꯑꯗꯨ ꯅꯠꯇꯕꯤꯗꯗꯤ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯟꯗꯛ ꯆꯍꯤꯒꯤꯁꯤꯅ ꯍꯟꯗꯛ ꯆꯍꯤꯒꯤ ꯍꯧꯈꯤꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯌꯔꯁꯦ ꯁꯤ ꯈꯛꯀꯤ ꯇ꯭ꯔꯥꯟꯖꯦꯛꯁꯟꯁꯤꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯅꯦ ꯄꯤꯗꯣꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯅꯤꯀꯣ ꯁꯤꯗ ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯤꯅ ꯍꯣꯏ ꯗꯥ ꯕ꯭ꯔꯨꯁꯅ ꯍꯥꯏꯕꯁꯨ ꯇꯥꯖꯔꯦꯕꯀꯣ ꯏꯟꯀꯝ ꯇꯦꯛꯁ ꯊꯤꯍꯧꯗꯕꯒꯤ ꯃꯥꯡꯖꯕ ꯀꯌꯥ ꯑꯃꯁꯨ ꯄꯟꯕꯤꯈ꯭ꯔꯦꯗꯅꯀோ ꯑꯗꯨ ꯃꯥꯡꯖꯕꯗꯣ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯊꯤꯍꯧꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯃꯥꯡꯖꯔꯒꯦ ꯍꯟꯗꯛꯇꯩꯗꯤ ꯑꯗꯨꯝ ꯐꯖꯅ ꯊꯤꯔꯒꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯇꯝꯁꯤꯗ ꯃꯃꯥꯡꯒꯤ ꯊꯤꯈꯤꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯝ ꯂꯩꯔꯣꯏꯗꯕ꯭ꯔꯥꯅ ꯑꯗꯨ ꯍꯪꯖꯅꯤꯡꯕ ꯂꯩꯔꯣꯏ ꯃꯔꯝꯗꯤ ꯊꯤꯈꯤꯗꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯏꯟꯀꯝ ꯇꯦꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯅ ꯅꯣꯏ ꯕꯤꯖꯤꯅꯦꯁꯁꯦ ꯅꯪꯅꯕꯨ ꯇꯧꯔꯦ ꯈꯜꯁꯦ ꯅꯪꯁꯦ ꯀꯅꯥꯅꯣ ꯈꯪꯗꯦ ꯅꯪꯁꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯟꯑꯦꯝꯄ꯭ꯂꯣꯏꯅꯦꯅ ꯂꯩꯌꯦꯕ ꯑꯟꯑꯦꯝꯄ꯭ꯂꯣꯏꯅꯦ ꯌꯨꯠꯅꯦꯅ ꯂꯩꯔꯤꯅꯦꯕ ꯃꯔꯝꯗꯤ ꯀꯥꯎꯟ ꯇꯧꯕꯗ ꯍꯥꯏꯇꯥꯔꯦꯀꯣ
ꯑꯩꯈꯣꯏ ꯀꯩꯅꯣꯗꯁꯨ ꯑꯩꯈꯣꯏ ꯀꯥꯎꯟ ꯇꯧꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥ ꯁꯦꯟꯇ꯭ꯔꯦꯜꯗ ꯊꯕꯛ ꯇꯧꯕ ꯁ꯭ꯇꯦꯠꯇ ꯊꯕꯛ ꯇꯧꯕ ꯄꯔꯁꯟ ꯀꯌꯥꯝ ꯂꯩ ꯀꯩꯅꯣꯁꯦ ꯒꯃꯦꯟ ꯑꯦꯝꯄ꯭ꯂꯣꯏ ꯀꯌꯥꯝ ꯂꯩꯔꯤꯁꯦ ꯃꯣꯏꯗ ꯂꯣꯏ ꯔꯦꯀꯣꯔꯠ ꯂꯩꯔꯕꯅꯦꯕ ꯑꯗꯣ ꯍꯥꯏꯗꯤ ꯑꯦꯛꯖꯦꯛ ꯃꯁꯤꯡꯗꯨꯕꯨ ꯂꯧꯅ ꯔꯦꯀꯣꯔꯠ ꯂꯩꯔꯤꯅꯦꯕ ꯒꯃꯦꯟꯗ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯦ ꯕꯤꯖꯤꯅꯦꯁꯃꯦꯟ ꯀꯌꯥꯝ ꯂꯩ ꯑꯦꯟꯇꯔꯄ꯭ꯔꯤꯅꯔ ꯀꯌꯥꯝ ꯂꯩ ꯍꯥꯏꯕ ꯔꯦꯀꯣꯔꯠꯁꯦ ꯃꯣꯏꯅꯁꯨ ꯄꯔꯁꯦꯟꯇꯦꯖꯇ ꯄꯨꯊꯣꯔꯛꯏꯁꯦ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦꯕ ꯁꯤ ꯑꯩꯈꯣꯏꯒꯤ ITR ꯐꯥꯏꯂꯤꯡ ꯇꯧꯕꯗ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁꯀꯤ ꯑꯣꯏꯅ ꯐꯥꯏꯂꯤꯡ ꯇꯧꯔꯛꯄ ꯁꯤꯅ ꯄꯨꯊꯣꯔꯛꯏꯅꯦꯕ ꯅꯪꯁꯦ ꯃꯣꯏꯗ ꯏꯟꯀꯝ ꯇꯦꯛꯁꯇ ꯀꯩꯅꯣ ꯔꯦꯖꯤꯁꯇꯔ ꯑꯝꯇ ꯇꯧꯗ꯭ꯔꯤꯕꯅꯤꯅ ꯅꯪꯁꯦ ꯑꯟꯑꯦꯝꯄ꯭ꯂꯣꯏ ꯑꯣꯏꯅ ꯂꯩꯅꯦꯕ ꯅꯪꯅ ꯃꯃꯥꯡ ꯄꯩꯁꯥ ꯇꯥꯟꯈꯤꯕ ꯃꯣꯏꯅ ꯑꯝꯇ ꯈꯪꯗꯦꯕ ꯄꯩꯁꯥ ꯂꯥꯛꯈꯤꯕꯗꯤ ꯆꯪꯉꯤꯕꯗꯤ ꯈꯪꯉꯤꯅꯦꯕ ꯀꯗꯧꯗ ꯆꯪꯉꯤꯅꯣꯁꯦ ꯃꯣꯏꯅ ꯌꯥꯝ ꯀꯟꯅ ꯈꯪꯗꯦꯕ ꯑꯗꯨꯃꯥꯏꯅ ꯈꯪꯗꯕꯤꯗ ꯁꯨꯝ ꯂꯩꯔꯤꯅꯦꯕ ꯑꯗꯨꯅ ꯃꯃꯥꯡ ꯆꯍꯤꯒꯤꯗꯣ ꯀꯩꯅꯣꯗꯣ ꯀꯩꯝꯇ ꯂꯩꯔꯣꯏꯕ ꯅꯪꯉꯣꯟꯗ ꯊꯤꯒꯗꯕꯩ ꯃꯥꯡꯖꯕ ꯈꯣꯠꯄ ꯍꯥꯏꯗꯣ ꯃꯥꯡꯖꯕ ꯍꯥꯏꯗꯤ ITR ꯐꯥꯏꯂꯤꯡ ꯇꯧꯍꯧꯗꯕꯗꯨꯅ ꯅꯪ ꯍꯟꯗꯛ ꯆꯍꯤꯗ ꯅꯪ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀꯩꯅꯣ ꯂꯥꯛꯄ ꯃꯇꯝꯗ ꯂꯣꯟ ꯇꯥꯟꯅꯒꯦ ꯈꯣꯠꯀꯦ ꯅꯪ ꯑꯝꯇꯗꯤ ꯌꯥꯔꯔꯣꯏꯗꯅꯀꯣ ꯑꯗꯨꯝꯕ ꯀꯩꯅꯣꯗ ꯀꯥꯟꯅꯕ ꯃꯌꯥꯝꯗꯨꯗꯤ ꯃꯥꯡꯖꯔꯦ ꯑꯗꯣ ꯍꯟꯗꯛꯇꯩ ꯇꯧꯔꯛꯀꯦ ꯍꯥꯏꯔꯒꯗꯤ ꯅꯪ ꯍꯧꯖꯤꯛ ꯊꯤꯕ ꯍꯥꯏꯗꯣ ꯊꯤꯔꯣꯏ ꯅꯪ ꯍꯦꯛꯇ ꯊꯤꯒꯗꯧ ꯅꯠꯇꯦꯀꯣ ꯅꯪꯒꯤ ꯑꯦꯀꯥꯎꯟ ꯁ꯭ꯇꯦꯠꯃꯦꯟ ꯅꯪꯒꯤ ꯄꯩꯁꯥ ꯀꯌꯥꯝ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯆꯠꯈꯤꯅꯤ ꯂꯣꯏ ꯌꯦꯡꯈꯤꯗꯣꯏꯅꯦꯕ ꯊꯤꯕꯗꯤ ꯊꯤꯔꯣꯏ ꯑꯩꯅ ꯍꯥꯏꯗꯣ ꯑꯩꯈꯣꯏꯒꯤ ITR ꯐꯥꯏꯂꯤꯡ ꯆꯦꯛ ꯄꯜꯂꯛꯄ ꯃꯇꯝꯗ ꯇꯦꯛꯁ ꯊꯤꯒꯗꯕꯒꯤ ꯋꯥꯈꯜ ꯑꯗꯨꯝ ꯈꯜꯂꯤꯁꯦ ꯁꯤꯁꯨ ꯂꯥꯜꯂꯦꯕꯀꯣ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁꯀꯤ ꯑꯣꯏꯅꯗꯤ ꯅꯦꯠ ꯄ꯭ꯔꯣꯐꯤꯠꯇꯒꯤ 7 ꯂꯥꯛ ꯁꯦꯜꯂꯀꯥꯟꯗ ꯊꯤꯒꯗꯕꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯐꯥꯏꯂꯤꯡ ꯇꯧꯊꯣꯛꯄ ꯅꯪꯁꯦ ꯄꯩꯁꯥꯁꯦ ꯇꯥꯜꯂꯦ ꯅꯪ ꯏꯟꯀꯝ ꯖꯦꯅꯔꯦꯠ ꯇꯧꯔꯕ ꯄꯔꯁꯟꯅꯤ ꯕꯤꯖꯤꯅꯦꯁ ꯄꯔꯁꯟꯅꯦꯅ ꯃꯣꯏꯗ ꯅꯣꯇꯤꯁ ꯑꯃ ꯊꯥꯕꯤꯔ ꯔꯤꯄꯣꯔꯠ ꯑꯃ ꯄꯤꯕꯒꯤ ꯋꯥꯅꯦꯕ ITR ꯐꯥꯏꯂꯤꯡꯒ ꯇꯧꯕꯒꯤ ꯃꯊꯧꯁꯤ ꯅꯪꯁꯦ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯣꯏꯅ ꯇ꯭ꯔꯤꯠ ꯇꯧꯍꯟꯕꯒꯤ ꯋꯥꯅꯦꯕ ꯑꯗꯣ ꯅꯪꯒꯤ ꯑꯦꯀꯥꯎꯟꯗ ꯆꯪꯉꯛꯄ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛꯁꯨ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯑꯣꯏꯅ ꯎꯍꯟꯕꯒꯤ ꯋꯥꯅꯦꯕ ꯕꯤꯖꯤꯅꯦꯁꯀꯤ ꯑꯣꯏꯅ ꯎꯕꯒꯤ ꯋꯥꯅꯦꯕ ꯅꯪꯅ ꯀꯔꯣꯔ ꯑꯃ ꯆꯪꯉꯛꯄ ꯃꯣꯏ ꯀꯩꯝꯇ ꯃꯤꯠꯌꯦꯡ ꯆꯪꯉꯣꯏ ꯆꯍꯤꯒꯤ ꯐꯥꯏꯂꯤꯡ ꯇꯧꯔ ꯆꯠꯂꯗꯤ ꯃꯣꯏꯅꯁꯨ ꯅꯪ ꯑꯩꯈꯣꯏ ꯐꯥꯏꯂꯤꯡ ꯇꯧꯔꯛꯄꯗ ꯈꯪꯉꯤꯅꯦꯕ ꯆꯍꯤ ꯀꯔꯣꯔ ꯑꯃꯁꯦ ꯀꯥꯏꯗꯅ ꯀꯔꯤ ꯆꯠꯈ꯭ꯔꯦ ꯀꯔꯥꯏꯗꯅ ꯀꯔꯤ ꯆꯠꯈ꯭ꯔꯤꯅꯣ ꯂꯣꯏ ꯈꯪꯉꯤꯅꯦꯕ ꯆꯍꯤꯗ ꯃꯥ ꯀꯌꯥ ꯂꯦꯝꯃꯤꯅꯣ ꯂꯣꯏ ꯈꯪꯗꯣꯏꯅꯦꯕ ꯐꯥꯏꯂꯤꯡ ꯇꯧꯔꯛꯄꯁꯤꯗ ꯑꯗꯨꯗꯨꯅ ꯅꯪꯅ ꯀꯔꯣꯔ ꯑꯃ ꯆꯪꯉꯁꯨ 2 ꯆꯪꯉꯁꯨ ITR ꯐꯥꯏꯂꯤꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯔꯤ ꯃꯣꯏꯅ ꯅꯪꯉꯣꯟꯗ ꯀꯔꯤꯝꯇ ꯃꯤꯠꯌꯦꯡ ꯑꯃ ꯆꯪꯉꯣꯏ ꯐꯥꯏꯂꯤꯡꯕꯨ ꯇꯧꯔꯤꯉꯩ ꯑꯗꯨ ꯐꯥꯏꯂꯤꯡ ꯇꯧꯕꯗ ꯑꯗꯨꯗ ꯑꯦꯀꯥꯎꯟ ꯆꯤꯊ ꯅꯥꯟꯊꯍꯧꯕ ꯌꯥꯎꯔꯒꯗꯤ ꯅꯣꯇꯤꯁ ꯂꯥꯛꯀꯅꯤ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯌꯥꯝ ꯆꯪꯕ ꯑꯦꯀꯥꯎꯟꯁꯦ ꯁꯣꯏꯗꯅ ꯅꯪꯅ ꯍꯥꯞꯍꯧꯗ꯭ꯔꯕ ꯑꯗꯨꯇꯥꯔꯗꯤ ꯅꯣꯇꯤꯁ ꯂꯥꯛꯀꯅꯤ ꯄꯩꯁꯥ ꯌꯥꯝ ꯆꯪꯕ ꯁꯤꯗꯤ ꯄꯩꯁꯥ ꯌꯥꯝ ꯂꯥꯛꯄ ꯑꯦꯀꯥꯎꯟ ꯑꯃ ꯂꯩꯔꯒꯅ ꯀꯃꯥꯏꯅ ꯁꯤ ꯄꯥꯕ ꯌꯥꯎꯗꯦ ꯅꯣꯇꯤꯁ ꯂꯥꯛꯀꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯅꯤꯀꯣ Okay. Vijayendra yareko. One last question. ꯋꯥꯟ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯑꯩ ꯃꯌꯥꯝꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯕꯤꯌꯔ ꯃꯌꯥꯝꯒꯤ ꯌꯦꯡꯉꯀꯥꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯀꯣꯏꯁꯟ ꯑꯃ ꯂꯩꯌꯦ ꯉꯁꯥꯏ ꯍꯧꯖꯤꯛꯁꯦ ꯕꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯧꯖꯤꯛꯀꯤ ꯖꯤꯔꯣ ꯕꯦꯂꯦꯟꯁꯇ ꯍꯥꯞꯄꯦ ꯊ꯭ꯔꯦꯁꯍꯣꯜ ꯂꯤꯃꯤꯠ ꯌꯧꯔꯦꯅ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ PNB ꯑꯦꯀꯥꯎꯟꯁꯦ ꯌꯥꯝ ꯁ꯭ꯇꯔꯤꯛꯂꯤ ꯊꯤꯡꯉꯤ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯇꯧꯅꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕ ꯏꯟꯀꯝ ꯄ꯭ꯔꯨꯐ ꯄꯤꯔꯣ ꯑꯗꯨꯒ ꯑꯦꯀꯥꯎꯟꯁꯤ ꯅꯣꯔꯃꯦꯜꯗ ꯑꯣꯜꯂꯒꯦ ꯍꯥꯏꯕ ꯖꯤꯔꯣ ꯕꯦꯂꯦꯟꯁ ꯍꯥꯏꯕ ꯑꯦꯀꯥꯎꯟ ꯑꯃ ꯂꯩꯌꯦꯕ ꯁꯥꯔ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯛ ꯀꯩꯅꯣꯗꯣ ꯁꯦꯚꯤꯡ ꯑꯩꯈꯣꯏꯒꯤ ꯁꯦꯚꯤꯡ ꯀꯩꯅꯣꯒꯤ ꯕꯦꯡꯛꯇ ꯍꯥꯡꯕ ꯑꯦꯀꯥꯎꯟꯁꯦ ꯅꯠꯇꯕ ꯑꯗꯨꯒꯤ ꯁꯤꯒꯤ ꯑꯦꯀꯥꯎꯟꯁꯦ ꯏꯟꯀꯝ ꯄ꯭ꯔꯨꯐ ꯑꯃ ꯄꯤꯔꯀꯥꯟꯗ ꯁꯦꯚꯤꯡ ꯑꯦꯀꯥꯎꯟꯗ ꯑꯣꯟꯊꯣꯛꯈꯤꯕ ꯑꯃ ꯑꯗꯨꯃ ꯌꯥꯔꯦ ꯑꯗꯒꯤ ꯑꯗꯨ ꯅꯠꯇꯕꯗ ꯃꯥꯒꯤ ꯑꯦꯀꯥꯎꯟꯁꯤ ꯀ꯭ꯂꯣꯖ ꯇꯧꯕꯁꯨ ꯌꯥꯏꯌꯦꯅ ꯍꯥꯏꯌꯦꯕꯀꯣ ꯍꯥꯏꯕꯗꯤ ꯑꯩ ꯑꯦꯀꯥꯎꯟꯗ ꯁꯤꯖꯤꯟꯅꯕ ꯌꯥꯔꯔꯣꯏꯗꯣꯏꯅꯤꯅ ꯊ꯭ꯔꯦꯁꯍꯣꯜ ꯂꯤꯃꯤꯠꯇꯨ ꯌꯧꯈ꯭ꯔꯕꯅꯤꯅ ꯑꯗꯨꯒ ꯃꯥꯒꯤ ꯑꯦꯀꯥꯎꯟꯁꯤ ꯀ꯭ꯂꯣꯖ ꯇꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯒꯁꯨ ꯃꯥꯒꯤ ꯔꯦꯀꯣꯔꯗꯇꯤ ꯂꯩꯒꯅꯤꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ इनकम प्रूफ से सर पीके है तारगे हाइबको दा जे फाइलिंग से कमाइना अखोई इनकम प्रूफ से कमाइना मागी बिजनेस तौ नते को दी जीरो बैलेंस होना हा कांदा मागी कइगुंबा जीपे कामना तो अदुम 1 लाख 2 लाख सिदी सही में अदुम यौवे बादी सातम पादा लाइक तमगिबा दगी एडमिशन फी द थारसु थागी तरामा मागी कनोगी एडमिशन फी की ओरसु थाबगा मपालम द लाइक तमगिबा ना जीरो बैलेंस एटीएम पाइबे याय कनो जीपे पाइबे याय न तवन लोइ सिन हलुर गांदा हुजिकी अकाउंट जे तोखलगा थंब यावेबो सा अदा सिग मानब केस हाइतारे सा कनोगी मोय अकाउंट सुमाइना बेरा लेरे हाइबदगी अकाउंट जे क्लोज तौबो याय हाइबमा तौनबो यावेबो चीजे आई मगी तौब नतबिना सा आई जे कनोने क्वेश्चन जे को ऑन बिहाफ ऑफ मयाम सिगी प्रॉब्लम सिगी हुजिकी बर्निंग ओइबा प्रॉब्लम सी ओइबा सिगी अदा आइना लाक्सिनिंग पॉइंट्स ना माने अकाउंट जे क्लोज तौबरे हाइगा जो समना कदा इनकम टैक्स की कनो हदी कना की इनकम टैक्स की मगोंदा कनो से अकाउंट की मरम क्वेश्चन
ꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨꯃ ꯑꯗꯨꯒꯤ ꯀꯣꯏꯁꯟꯗꯨꯅꯦ ꯑꯩꯅ ꯂꯥꯛꯇꯣꯏꯅ ꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯖꯦꯔꯣ ꯀꯩꯅꯣꯗ ꯖꯦꯔꯣꯗ ꯍꯥꯡꯕ ꯑꯦꯀꯥꯎꯟ ꯀꯣ ꯃꯣꯏꯒꯤꯁꯨ ꯃꯣꯏꯒꯤ ꯕꯦꯡꯒꯤ ꯑꯣꯏꯕ ꯅꯤꯌꯣꯝ ꯈꯔ ꯂꯩꯔꯝꯒꯅꯤ ꯑꯗꯨꯃꯛꯇꯤ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯀꯣ ꯌꯥꯝ ꯀꯟꯅ ꯅꯣꯂꯦꯖ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯉꯣꯟꯗꯁꯨ ꯇ꯭ꯔꯥꯟꯁꯦꯛꯁꯟ ꯂꯤꯃꯤꯠ ꯈꯔ ꯂꯩꯔꯝꯒꯅꯦꯕ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯖꯦꯔꯣ ꯀꯩꯅꯣꯁꯤꯗꯤ ꯑꯃꯔꯣꯝꯗ ꯄꯩꯁꯥ ꯌꯥꯝ ꯂꯩꯇꯕ ꯀꯥꯡꯕꯨ ꯍꯥꯏꯗꯤ ꯏꯟꯀꯝ ꯌꯥꯝ ꯂꯩꯇ꯭ꯔꯕ ꯀꯥꯡꯕꯨꯅ ꯃꯣꯏꯅ ꯁꯤꯖꯤꯟꯅꯅꯕ ꯑꯦꯀꯥꯎꯟ ꯑꯣꯏꯔꯝꯒꯅꯦꯕꯀꯣ ꯁꯤꯗꯩꯁꯤꯗ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯕ ꯑꯦꯀꯥꯎꯟꯁꯤꯅ ꯇ꯭ꯔꯥꯟꯁꯦꯛꯁꯟꯁꯦ ꯈꯤꯇꯪ ꯋꯥꯡꯈꯠꯂꯛꯑꯀꯥꯟꯗꯗꯤ ꯀꯗꯥꯏꯗ ꯄꯩꯁꯥ ꯆꯪꯉꯛꯏꯅꯣ ꯍꯥꯏꯕ ꯄꯣꯠꯁꯤꯅꯦꯕ ꯂꯩꯔꯤꯁꯦ ꯁꯤ ꯆꯞ ꯃꯥꯟꯅꯩꯕ ꯁꯤꯁꯦ ꯃꯣꯏꯅ ꯖꯦꯔꯣꯗ ꯍꯥꯡꯕꯒꯤ ꯑꯗꯨꯃꯥꯏꯅ ꯏꯟꯀꯝ ꯈꯔ ꯋꯥꯡꯈꯠꯂꯛꯄꯗ ꯃꯥꯅ ꯀꯩꯅꯣꯗ ꯑꯦꯀꯥꯎꯟꯗꯣ ꯐ꯭ꯔꯤꯖ ꯂꯥꯛꯄꯩ ꯋꯥꯅꯦꯕ ꯁꯤꯗꯁꯨ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯇꯧꯋꯤꯗꯅꯀꯣ ꯑꯩꯈꯣꯏꯒꯤ ꯀꯃꯤꯁꯟ ꯆꯥꯔꯒ ꯑꯦꯀꯥꯎꯟꯁꯦ ꯑꯩꯈꯣꯏ ꯁꯤꯟꯅꯊꯣꯛ ꯀꯃꯤꯁꯟ ꯆꯥꯔꯒ ꯑꯦꯀꯥꯎꯟ ꯃꯌꯥꯝ ꯑꯃ ꯀꯔꯣꯔꯒꯤ ꯇ꯭ꯔꯥꯟꯁꯦꯛꯁꯟ ꯁꯥꯟꯅ ꯌꯥꯔꯤꯕ ꯑꯦꯀꯥꯎꯟ ꯃꯌꯥꯝ ꯑꯃ ꯐ꯭ꯔꯤꯖ ꯂꯩꯔꯤꯗꯅꯀꯣ ꯑꯗꯨꯗꯨꯅ ꯃꯥꯒꯤ ꯂꯤꯃꯤꯠꯁꯦ ꯀ꯭ꯂꯣꯁ ꯇꯧꯔꯛꯄꯅꯦꯕ ꯂꯤꯃꯤꯠꯁꯦ ꯀ꯭ꯂꯣꯁ ꯇꯧꯔꯛꯄ ꯃꯇꯝꯗ